Chingdum macha macha singi marakta leiba lehau chelaba tampak kilamni trans ki rizam muase turel na konba sujak lobuk amadi pukning huraba sanjabungna pak sanna sandokri nongpok pangna Bharat Mahasagar tamna tamna uri anguba khangpok sangsing imung manung leipam mathang Mahusa lairembina sekshinna sem saraba pukning huraba lamdam masida maraibak mazati nungsibagi akanba thamoi chenba tanglaba mioi pok amakhakki wakhal chara lengki marataki mahakado Nelson Mandela ne Nelson Rolilala Mandela kunu haina khangnaba khungangi sahar oina tauba om tata manakta July 19 Lising amaga chamapan 19 da pokhi apokpagi ming Henry Mandela kawi Thembu sagai gi ningthau kongi naknaba imung manunggi misak ama oibana dharagi chanabi hauna lonchat matungina dai talaiba misak ama oiranaba ningthina nau kon birakki loinana ningthau gi wayal bisada tengbang nanaba semba sabahagi makok soirami ahanba prithvi gi lanjauda ningthau ga loinana kha nongsup Africa da German gi mayokta thauna phana lantheng nakhi Henry Mandela nupi mari gi mapuroi bani Nelson Mandela bu pokpi mama gi mingdi non kaki khwaina di nesekini hairaga sukhangnai phajaba amadi akan balam chat pini mina pak henjan bayada bini matam maduda trans kilamdam singita oiba afafatta kaya yangsinnaba amasung proteria sasanda pautak pinaba General Council amakhak lerami Council adu bunga haina khangnai African amadi European punna yawba sabhane Henry Mandela su sabhadu da yawrami kunuda leiringai gi punsidi yamna chamba mapangi irang changdaba khungangi punsini masem singaloinana san senba nungti gi chale hameng yauna singba yokpa yamna maruiba imung manunggi thabakni Nelson Mandela gi damaktadi lau khoibagi thabak su yawrame angang oiringai dagi akal lathogi thabakta pungning luplame amasung thauna phana punsigi changyeng kaya thengnaba pamlakhe mahaki chahi lenga gi angang singdi nungthilda chong phanduna sanaruba amadi sanjen sangak chalubagi awa pothaduna numidang nganna yahip tale Nelson Mandela di numit khudingi ahal oiraba kanglup ki amadi jati gi miyoi singna lamhangda maijau thaduna mai tikpa amasung haukraba nungairaba matam kayagi maruoina angauba jati na laktringai matam gi wari linabadu thawai yauna taduna ahing michel khangame wari sing asina mahakki tungi rajniti gi punsi ama sagatpada achouba lamjing oiki mahakna tattana kawba leitana sonjakhiba wari amadi matam maruda aikhoigi miyam prajana kayada harau tayamna chikna hingjaramba matam madugi ningthau matam madugi mantri sabha kayada ganatantrik oiram khraba punsida thajaba thamduna leibakki mafam amadagi mafam amada ningtamna chathok chasin tauba ngamlami matam madudadi asigumba desh asi isagi ireipak oirami lehau chelabalam ningthi jaraba mamal yamlaba jangal ture awat pakauba leitabi khani kayana leiron nungda oirami matamdo inak khunbi fajabada mapa leitrabi mikha pondabi pokna phamlamdam aikoi isana isagi leingak sasalingami kongmi lanmi aikoina khurji pairami lalol itikki hiram kaya muksu aikoina sil langjarami khul gi senapati khulak pasingna thauna phana marebak kannaba sokna kiba lanpham sing maduda punsi pontha oi kiba lusing basing ge wari Africa jati khuding makki sauthok na pham oiraba kaungam laroi daba thodok ngak tana thalale
Nelson Mandela mission school tamlingai matamda angakpa sangsar ama thengnaki itihas ki lairik khudingda angauba jati bu thauna phaba singda salhanba aduga kuchu muba jati buna sahing ahing chaba sanu huranba miyoini haina singthaba angang oijarabasu Nelson Mandela gi thamoina madu khak khangba ngamkhide thamoi kaikhi tamliba lairik sing adu mamut tana nainage khanke asum aran gi bisar sangkhona sagatnaba honakhe lairik laishu tambada pukning changkhe school kabada mapana selamba khongrau achonba semdoklaga sele madugidamak mahak mamanaba singi nokna pham oirame adubu mahaknadi makhoibu khak thausa khide school dagi kumlakpaga yumdasu arembada matam manghalamde numit khudingi ikui kuidana thokiba thodok kaya ningsingnaba honai loinana itihas paduna nainaba lepa leite matau karamna general smithna christapta lising amaga chamapan kunmathoida nongpok thangba cape town da nupa nupi angang punna mi chamaga humpu humdoi minungsi khangdana hatkhiba amasung dog tax thiba ngamdabadagi khanung sup africa da aeroplane dagi bom thadakhiba ningsingluba khuding mahakki thamoida awabagi chaina ama phawhalle sok lising amaga chamapan kuntrada Henry amadi mahaki marup mapang singda wari sanaba tabada aina haiba ngame madudi mangonda majatibu nungsiba amadi semgat sagat ningbagi akanba ihun amalay nahakna chanbiduna mabu asigumba ama oiraga phagani khanbiba mawong aduda sembiyo mahi masing sangkhonna tambiyo maduna nahaki matunginba ama oibada matik chajanaba Henry Mandela na pamba singadu Paramount ship na yabirame mapa laikhidraba matung masagi sahi tarani thoida Nelson Mandela ningthau gi leifam meke suweni da leirame mache mabelna nungsina sonjakhe haujikti ningthauna nangidamak fajaraba set chanaba phirol thonbiragani aduga ipwa nahak asisu mi ama oijaba ngamlagani masagi sahi 13 suba matamda Nelson Mandela laiming launaba thorang torame mahakki mamanaba nipa macha kaya mukkaloinana chingda chayol ama leirame jati gi chanabi matungina mamaida angouba machu taisalle aduga masa pumbana asangba una napina kupsinba fizol sele mathak thongba ahal laman singna lamjinglaga dharmagi oiba thoram kaya pangthokki loinana pakhang oirakpagi haunabi sajat lichat amadi jati gi sabha kayada member ama oibagi changdaba yadaba gun singadu nainanaba akanba siksha pigi matam masida Nelson Mandela Clark Burida Training College amagi satra oiri suti gi matamda Nelson Mandela wael loisangda ningthauna magi makha thaba chip singna thangalakpa case khudingmakki bisar tawbadu pukning changna tasilam kha Africa gi sarkarna jati gi oina paliba ningthau sing mayam gi sakti ngamnamak lauthokrabasu Paramount chip adudi miyam gi sanman phangbaga loinana sakti kharadi paisinduna thamba ngamlamme atai ningthau singdadi maming tagi oiba angouba saheb singi tolop piraga thamba sarkar gi thabak tawba karmasari amagum sijinarami case ki maram kaya chatharakpada badi bibadi amadi sakhi sing jawan lauba aduga mamai thangda ningthauna sabhaga tanaraga pibarai Nelson dadi
ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯄꯨꯟꯁꯤꯗ ꯒ꯭ꯌꯥꯟꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯈꯤ꯫ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯦꯜꯁꯟꯅ ꯎꯀꯤꯜ ꯑꯃ ꯑꯣꯏꯒꯦ ꯈꯟꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯍꯥꯛ ꯖꯥꯇꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯃ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯂꯝꯕꯤ ꯁꯦꯝꯕꯤꯔꯤꯕꯅꯤ꯫ ꯃꯗꯨ ꯃꯍꯥꯛꯇꯤ ꯈꯪꯂꯝꯗꯦ꯫ ꯇꯔꯦꯠꯇ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯄꯨꯊꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯣꯛ 1947ꯇ ꯇ꯭ꯔꯅꯥꯚꯥꯜꯒꯤ ꯕꯣꯔ ꯔꯤꯄꯕ꯭ꯂꯤꯛꯇ ꯁꯅꯥꯒꯤ ꯈꯅꯤ ꯀꯌꯥ ꯄꯨꯊꯣꯛꯄꯗꯒꯤ ꯈꯥ ꯑꯐ꯭ꯔꯤꯀꯥꯒꯤ ꯃꯐꯝ ꯀꯌꯥꯃꯨꯛ ꯈꯨꯠ ꯁꯥ ꯍꯩꯕꯒꯤ ꯂꯥꯟꯖꯪꯗ ꯊꯛ ꯈꯥ ꯑꯣꯅꯕ ꯍꯧꯈ꯭ꯔꯦ꯫ ꯌꯨꯔꯣꯞꯀꯤ ꯃꯤꯇꯣꯞ ꯑꯔꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯜꯂꯛꯈꯤ, ꯂꯣꯏꯅꯅ ꯑꯍꯣꯡꯕ ꯂꯦꯕꯔ ꯃꯁꯤꯡ ꯂꯥꯛꯉꯝꯗꯅ ꯄꯥꯝꯅꯔꯛꯈꯤ꯫ ꯇꯦꯛꯁ ꯊꯤꯕꯒꯤ ꯄꯣꯠꯂꯨꯝ ꯄꯨꯕꯗ ꯋꯥꯖꯔꯕ ꯑꯃꯁꯨꯡ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯂꯧ ꯏꯪꯈꯣꯜ ꯌꯨꯝꯗꯥꯡꯂꯕ ꯂꯥꯟꯗꯥꯕꯁꯤꯡꯅ ꯉꯝꯅ ꯃꯨꯟꯕꯤꯈ꯭ꯔꯕ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯑꯐ꯭ꯔꯤꯀꯥꯟꯁꯤꯡ ꯍꯤꯡꯅꯕꯒꯤꯗꯃꯛ ꯇꯉꯥꯏ ꯐꯗꯅ ꯈꯅꯤꯁꯤꯡꯗ ꯊꯕꯛ ꯁꯨꯕ ꯇꯥꯈꯤ꯫ ꯃꯇꯝ ꯑꯁꯤ ꯂꯧꯃꯤ ꯁꯤꯟꯃꯤꯁꯤꯡꯒꯤꯇ ꯑꯣꯏꯕ ꯑꯃꯨꯕ ꯖꯥꯇꯤꯒꯤ ꯀꯥꯡꯂꯨꯞ ꯑꯃ ꯁꯥꯒꯠꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯗꯤ ꯑꯣꯏꯈꯤ꯫ ꯍꯥꯟꯅ ꯑꯐ꯭ꯔꯤꯀꯥꯟꯁꯤꯡꯒꯤ ꯔꯤꯖꯥꯔꯚ ꯑꯦꯔꯤꯌꯥ ꯑꯣꯏꯅ ꯊꯝꯂꯝꯕ ꯇ꯭ꯔꯥꯟꯁꯀꯤ ꯑꯃꯁꯨꯡ ꯁꯤꯁꯀꯤ ꯍꯧꯖꯤꯛꯇꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯃꯤꯇꯣꯞ ꯀꯨꯂꯤꯁꯤꯡꯒꯤ ꯂꯩꯐꯝ ꯑꯣꯏꯈ꯭ꯔꯦ꯫ ꯕꯣꯔꯁꯤꯡ ꯑꯁꯤꯁꯨ ꯕ꯭ꯔꯤꯇꯤꯁꯅ ꯁꯥꯁꯟ ꯇꯧꯕ ꯀꯦꯞꯇꯒꯤ 1830ꯗ ꯆꯦꯜꯂꯛꯄꯅꯤ꯫ ꯃꯈꯣꯏ ꯍꯨꯠꯁ, ꯍꯨꯛꯅꯣꯠ ꯑꯃꯁꯨꯡ ꯖꯔꯃꯅꯤꯗꯒꯤ ꯍꯧꯔꯛꯄ ꯈꯥ ꯑꯐ꯭ꯔꯤꯀꯥꯟꯁꯤꯡꯅꯤ꯫ ꯁꯣꯛ 1830ꯒꯤ ꯃꯌꯥꯏꯋꯥꯏꯗ ꯅꯦꯜꯁꯟ ꯃꯟꯗꯦꯂꯥ ꯃꯍꯥꯛꯀꯤ ꯃꯦꯇ꯭ꯔꯤꯀꯨꯂꯦꯁꯟ ꯄꯔꯤꯈ꯭ꯌꯥ ꯄꯤꯅꯕ ꯍꯤꯜ ꯇꯥꯎꯟꯗ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯔꯥꯖꯅꯤꯇꯤꯒꯤ ꯑꯀꯟꯕ ꯏꯊꯤꯜꯅ ꯈꯥ ꯑꯐ꯭ꯔꯤꯀꯥꯗ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯂꯥꯡꯇꯛꯅꯈꯤꯕ ꯃꯇꯝꯅꯤ꯫ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯃꯗꯤ ꯄꯔꯤꯈ꯭ꯌꯥꯒꯤ ꯋꯥꯈꯜ ꯀꯌꯥ ꯆꯪꯂꯝꯗꯦ꯫ ꯈꯥ ꯑꯐ꯭ꯔꯤꯀꯥ ꯄꯨꯝꯕ ꯔꯥꯖꯅꯤꯇꯤꯒꯤ ꯑꯅꯧꯕ ꯋꯥꯈꯜ ꯑꯁꯤꯅ ꯑꯀꯟꯕ ꯁꯥꯐꯨ ꯑꯃ ꯄꯤꯔꯝꯃꯤ, ꯃꯔꯨꯑꯣꯏꯅ ꯀꯦꯞ ꯑꯐ꯭ꯔꯤꯀꯥꯟꯁꯤꯡꯗ꯫ ꯅꯦꯜꯁꯟ ꯃꯟꯗꯦꯂꯥ ꯖꯥꯇꯤ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯏꯇꯤꯍꯥꯁ ꯀꯨꯞꯅ ꯅꯩꯅꯈꯤ ꯑꯃꯁꯨꯡ ꯁꯤꯚꯤꯜ ꯋꯥꯔꯅ ꯀꯌꯥꯗ ꯇꯝꯊꯤꯈ꯭ꯔꯕ ꯌꯦꯛꯅ ꯁꯔꯧꯁꯤꯡ ꯁꯟꯗꯨꯅ ꯊꯝꯂꯝꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯈꯤ꯫ ꯑꯉꯧꯕ ꯖꯥꯇꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯈꯟꯅ ꯆꯩꯅꯕ ꯌꯦꯡꯊꯤꯅꯕ ꯂꯩꯔꯕꯁꯨ ꯑꯃꯨꯕ ꯖꯥꯇꯤꯅ ꯁꯤꯡꯅꯔꯛꯄꯗꯗꯤ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯍꯦꯛꯇꯃꯛ ꯄꯨꯟꯁꯤꯟꯈꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯝꯗꯤ ꯁꯣꯛ 1910ꯗ ꯕ꯭ꯔꯤꯇꯤꯁꯅ ꯑꯐ꯭ꯔꯤꯀꯥꯟ ꯂꯤꯗꯔꯁꯤꯡ, ꯙꯔꯃꯒꯤ ꯃꯀꯣꯛꯁꯤꯡ ꯑꯃꯁꯨꯡ ꯔꯦꯕꯦꯜꯁꯤꯡ ꯄꯥꯛ ꯁꯟꯅ ꯑꯉꯧꯕ ꯁꯥꯍꯦꯕꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯌꯥꯅꯤꯡꯗꯕ ꯀꯌꯥ ꯎꯠꯈꯤꯕꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯅꯝꯊꯈꯤꯕ ꯑꯗꯨꯅꯤ꯫ ꯂꯣꯏꯅꯅ ꯈꯥ ꯑꯐ꯭ꯔꯤꯀꯥꯒꯤ ꯀꯨꯆꯨ ꯃꯨꯕ ꯖꯥꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯃꯁꯤꯡ ꯌꯥꯝꯗꯕ ꯑꯉꯧꯕ ꯖꯥꯇꯤꯅ ꯁꯥꯁꯟ ꯇꯧꯈꯤꯕꯗꯨ ꯄꯟꯕ ꯌꯥꯏ꯫ ꯁꯣꯛ 1936ꯗ ꯑꯐ꯭ꯔꯤꯀꯥꯟꯒꯤ ꯑꯄꯨꯟꯕ ꯑꯣꯄꯣꯖꯤꯁꯟ ꯀꯥꯡꯕꯨ, ꯔꯥꯖꯅꯤꯇꯤ, ꯙꯔꯃ, ꯁꯃꯥꯖ ꯑꯃꯁꯨꯡ ꯑꯇꯩ ꯑꯇꯣꯞꯄ ꯀꯥꯡꯕꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯕ ꯑꯣꯜ ꯑꯐ꯭ꯔꯤꯀꯥꯟ ꯀꯟꯚꯦꯟꯁꯟꯒꯤ ꯃꯈꯥꯗ ꯏꯍꯧ ꯑꯃ ꯃꯥꯟꯅꯕ ꯅꯥꯒꯔꯤꯛ ꯑꯙꯤꯀꯥꯔ ꯐꯪꯅꯕꯒꯤꯗꯃꯛ ꯍꯧꯈꯤ꯫ ꯀꯦꯞ ꯇꯥꯎꯟꯒꯤ ꯑꯉꯧꯕꯁꯤꯡꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯅ ꯀꯨꯆꯨ ꯃꯨꯕ ꯚꯣꯇꯔꯁꯤꯡ ꯁꯥꯙꯥꯔꯟ ꯂꯤꯁꯇꯒꯤ ꯂꯧꯊꯣꯛꯅꯕ ꯚꯣꯠ 169ꯅ 11ꯒꯤ ꯃꯥꯌꯣꯛꯇ ꯄꯤꯗꯨꯅ ꯄꯥꯁ ꯇꯧꯈꯤ꯫ ꯀꯦꯞ ꯁꯍꯔꯗ ꯂꯩꯕ ꯑꯐ꯭ꯔꯤꯀꯥꯟꯁꯤꯡ ꯑꯁꯤ ꯈꯛꯇꯅꯤ ꯈꯥ ꯑꯐ꯭ꯔꯤꯀꯥ ꯄꯨꯝꯕꯒꯤ ꯃꯅꯨꯡꯗ ꯚꯣꯠ ꯊꯥꯗꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯜꯂꯤꯕ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯚꯣꯠ ꯄꯤꯕ ꯌꯥꯕꯒꯤ ꯑꯙꯤꯀꯥꯔ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯑꯉꯧꯕ ꯖꯥꯇꯤꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗꯤ ꯀꯦꯞ ꯁꯍꯔꯗ ꯂꯩꯕ ꯀꯨꯆꯨ ꯃꯨꯕ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛ ꯇ꯭ꯔꯥꯟꯁꯚꯥꯜ, ꯅꯇꯥꯜ ꯑꯃꯗꯤ ꯐ꯭ꯔꯤ ꯑꯣꯔꯦꯟꯖ ꯁ꯭ꯇꯦꯠꯇ ꯇꯧꯕꯒꯨꯝꯅ ꯄꯥꯁ ꯌꯥꯎꯗꯅ ꯂꯩꯕ ꯌꯥꯗꯕꯒꯤ ꯑꯥꯏꯟ ꯆꯠꯅꯍꯟꯕ ꯑꯗꯨꯅꯤ꯫ ꯁꯣꯛ 1910ꯗꯒꯤ ꯍꯧꯗꯨꯅ ꯑꯁꯤꯒꯨꯝꯕ ꯖꯥꯠ ꯀꯨꯆꯨ ꯈꯥꯏꯕꯒꯤ ꯑꯥꯏꯟ ꯑꯁꯤ 33ꯂꯛ ꯁꯨꯈ꯭ꯔꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯨꯀꯠꯆꯔꯕ ꯑꯥꯏꯟ ꯑꯁꯤꯅ ꯈꯥ ꯑꯐ꯭ꯔꯤꯀꯥꯗ ꯂꯩꯕ ꯃꯤꯌꯥꯝꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯊꯤꯡꯕ ꯀꯌꯥ ꯄꯤꯈꯤ꯫ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯐ꯭ꯔꯤꯀꯥ ꯃꯆꯥ ꯑꯃꯠꯇꯅ
pass yaudana masagi poknafam lamdam oirabasu ning tamna chathok chasin tawba yahalamde pass paidrabadi thabak subagi khudong chaba phanghalamde kanagumana pass utpa ngamdrabadi fine tawi amasung kaisum sangda thamjile asigumba miyot pa ain gi mayokta khajiktang yaningdaba pendaba utluba african singbo pharaga police na tamthiba mawongda hot naibirame tasengna hairabada jungle da leiba sanga da chatkadaba sajat lechat sing african singi mathakta chalame tang taba punsi ama leijabada changdaba yadraba african khudingmakna nungsina luna khanjabalam lepa leitana angouba singna lut tawkhre Native Land Act 1913 gi matungina apun balamgi chada tarani thoi khaktamak African million nipan gi werame lemhori balam haibadi chada marifuni pande million ani khaktangai ba angouba jati sing oihanki mathong huktraba ain sing asina maram oiduna African khudingmakki thamoida pendabagi mairi chauna chakhalakki leibak sin bathungna sasan pairiba angouba singi mayokta andolon changsin bahauki iho asida school college ta tamliba satra satri singi mapukningda majati maramdambu nungsibagi wakhal kankhat hanke matam masi Nelson Mandela Fort Hare College ta BA tamli college asi nongpok thangba Cape Sahar da sok lisinga maga chamapan tara taruk talingkhat kibane Tauna, Lingzel, Amadi Mabudhi Pava, Ka African Singdanatana, Central Africa gi Luching Bakayagi, Lyric Tampam Oike. Fort Hare College the Tamlingai Matamda, Nelson Mandela, Yamna Chamjaraba Marup Amapanke, Marup Adugi Maming, Oliver Tambu Kawi, Nelson Mandela Dagi, Chahi Amahalle, Mahaksu, Trans Reserve Tagini, Pondulenda Leiba, Lomi Amagi Machane. Hanbada, Leikai English School amada Lyric tamba hoke madugi matungda Johannesburg St Peter School da secondary thak phawba tamki St Peter da tamningai Oliver Tambu kwaina sakhangnaba afaba satra ama oiki sok lising amaga chamapan kuntrani panda matriculation parikha first class ta pass tawki loinana trans ki bungana mangonda scholarship piduna Fort Hare College ta science subject loduna degree tamhanki sakhang naba horakpa matamda Oliver Tambuna Nelson Mandela bu karamba misakno haibadu mathanta kupna yengsanki mahaki mot matungina Nelson Mandela khajiktang haibada khanganba ikaiba nanghanba yadaba mina khwaidagi sakhangba mabuk phaba misak amane makhoi ani college ta marup oina leiminnabagi matam khanghoudana tension ki maramdi Nelson Mandela matamdugi satra mihutna semba council gi member ne adugumba council adugi sakti college authority singna matam chadana lawthokki maduda pendaba utpoina class boycott tawnabagi sellangbada Nelson Mandela achouba thodang lawki asumna satragi irang hounaba sinba yawi haibagi maral siduna authority na Nelson Mandela ga loinana council gi satra kayamuk college tagi tanthokki mekes weni da halaktuna mayumda muk leire paramount chipna adugumba satragi irang yaudanaba amasung boycott tawgi warep to indanaba madugi mahuta lyric laishu thawai yauna tamduna college authority na haiba innaba themlamme pukningda langtaknaba amasung palepham khangdaba matamne Ningthau paramount chipna haiba khuding ilasira haina khanba mikup yauki adubu thajadaba thodok amana ningthauna yasinnanaba sinba thaurangdagi nanthok pangamki dalamdrabadi Nelson Mandela gi punsi khongchatta ahongba ama leiramloi wafam masi mahaki oirakkiba punsi gi tangkak ama ningsingbada panki aigi ipa saklaba guardian paramount chipna aigi lohongnaba thorang ama tawki mahakna aibu luna chana tawbi apokpa ipamakna khanbibadagi yamna heli adum oinamak mahak ganatantric oiba khara watle aigi yum panbagi wafam masi isagi apam pamda tafam thokpane madu mahak tawkide
mahaki kusina ama hekta saksu yengdana masa noibi nupi macha ama khankhiba nupi gi mamal na chingba piduna luhongnaba thorang loikre nanghoroi matagum langba luhongbagi thorang asina Nelson Mandela ingit ama phauhanki madudi mahak mayum makai palhalaga Paramount ship ki makhada ship 10 ship ama piduna wayal thaudagi dai te puhangadori luhongba pamdabadagi ship 10 ship oiningdabana amukka henkhre mahakna khanki hanana otpi naibiraba mioi praja singbu amuk hanna makhoi gi mathakta pallabagi kari artha leibage wakhal asimaktana maram oiduna Nelson Mandela masagi sahi kunithoi sobada ningthau kolgi punsi thadoklamlaga Johannesburg chenki Nelson Mandela sahargi matai khungangi lamsing phauduna chenba bus amada tonglaga lakhi mathangda train da tongki non Europeans haina thaba daba amada kakhale awang pangna Natal phaudoktuna Transvaal tarakhi napu masugi lebak mayam ama khanidagi tawthoklaga paiduna thamba thengnare khara amuk chalaga sanagi sahar haina khangnaba igoli sahargi mayada thaujalakle sahar adu yorakpada Nelson Mandela inau nauba sangsar amada ikhang khanghodana intharambagum thokre sahar adugi mafam khudingmakta ahangba lam kaya marang kaina angouba kangbugi yum kai yamna chaukhatpa mawongda lingli amaromda pari puri dagi leiraklaba African singi apikpa khangpok sang ngaktagi oiba amot akai phatta haudina thallaba mai thandaba lambi ningthi nungaina leitaba mafam amada krik krik inana leihale police na landa aduna pass paidaba amadi yu thakpa mi kaya pharaga sathina phu sairi hatna sunabagi ghatana kaya thokle masi jat kusu kaiba sasan gi makhada hingjariba African sigi asengba punsi gi saktamne yang haidraba saktam sing asina Nelson Mandela da anauba rajniti gi shiksha piba hauki angang oiringaidagi yamna ikai khumnana masagi ijat ngakna hinglakhiba Nelson Mandela hojik sahargi hingbagi lanpham kambi thakta onna thoina khangba tare ahanba maktada yamna thuna thabak ama phangnaba thiki khwaidagi khoida jabana khanida thabak subane crown khanida policeman oina matungda kerani gi thabakta promotion phanglakpa yai khanduna thabak tawba hoki amukka sinmi gi get ngak poiki arumba achouba chai ama pairaga huisel ama yansinduna kuchu muba thabak suba singi mayum makai ngak senki mahakna policeman oina thabak tawringai Paramount chipna aron mami thaduna Nelson Mandela gi khongul lirakhi mahaki leifam khangki gadore chingnaraduna atopa mafam amada muk chenaba honaki Johannesburg ki awang nongpok sidai da leiba sahar Alexandra da chenduna leiki haifetang khangnaki bagum tauba African amana Walter Sislu kauba kanagum mamisak amaga unarabadi mangondagi kanaba yamna phangani haina Nelson Mandela da sonthangnana ningsinglakhi Sisulu Nelson Mandela dagi yamna hanba mitane trans ki reserve ta leiba majati gi oiba nat amasung dharmada yamna hakchinna thajaba misakni mahak khanida mile kaya kaya yopak bersan paiduna leinungda thabak sukhraba mioini angang oiringaidana angouba saheb singi chak thongba mathangda factory da thabak suba yauki chumdaba sajat kidamak mahakki makok thongba singa tattana khanai angouba imung manungi pisu pizam tawbi mamagi nakta leiraga che chanaduna junior certificate pass tawnaba ninghannadana honaba win kanba atang mamini Nelson Mandela ga unaba matamda Walter Sisulu masagi oiba lam amada agency oirame masagi lamda thabak tawbanina kuchu muba kambuna mahakida chathok chasin tawbada yamna khudong chai thindana Sisuluna
ꯈꯨꯂꯥꯜꯂꯛꯄ ꯃꯤꯅꯧ ꯑꯗꯨꯗ ꯄꯥꯎꯟ 2 ꯊꯥꯗ ꯄꯤꯗꯨꯅ ꯊꯕꯛ ꯄꯤꯈꯤ꯫ ꯅꯣꯡꯃ ꯅꯦꯜꯁꯟ ꯃꯟꯗꯦꯂꯥꯅ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯄꯥꯝꯖꯔꯛꯄ ꯑꯥꯏꯟ ꯇꯝꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯁꯤꯁꯨꯂꯨꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯕꯨ ꯊꯧꯒꯠꯄ ꯄꯥꯝꯖꯕ ꯁꯤꯁꯨꯂꯨꯅ ꯋꯥꯐꯝ ꯑꯗꯨ ꯌꯥꯈꯤ꯫ ꯁꯦꯜ ꯊꯨꯝꯒꯤ ꯃꯇꯦꯡ ꯄꯤꯈꯤ꯫ ꯑꯍꯥꯟꯕꯗ ꯆꯦ ꯆꯠꯅꯔꯒ BA ꯗꯤꯒ꯭ꯔꯤ ꯂꯣꯏꯁꯤꯟꯈꯤ꯫ ꯒ꯭ꯔꯦꯖꯨꯋꯦꯠ ꯑꯃ ꯑꯣꯏꯔꯛꯄꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯄꯥꯔꯇꯤ ꯑꯃꯗꯤ ꯑꯅꯧꯕ ꯁꯨꯠ ꯑꯃ ꯂꯩꯅꯅꯕ ꯅꯦꯜꯁꯟꯗ ꯂꯣꯟ ꯄꯤꯈꯤ꯫ ꯂꯣꯏꯅꯅ ꯑꯅꯧꯕ ꯎꯀꯤꯜꯁꯤꯡ ꯈꯔꯒ ꯁꯛ ꯈꯪꯅꯍꯟꯈꯤ꯫ ꯃꯈꯣꯏꯗꯒꯤ ꯅꯦꯜꯁꯟ ꯃꯟꯗꯦꯂꯥ ꯎꯀꯤꯜ ꯑꯃ ꯑꯣꯏꯕꯒꯤ ꯅꯤꯌꯣꯝ ꯊꯕꯛꯅꯆꯤꯡꯕ ꯇꯝꯕ ꯍꯧꯈꯤ꯫ ꯑꯁꯪꯕ ꯃꯇꯝꯗ ꯃꯍꯥꯛ ꯋꯤꯠꯋꯥꯇꯔꯁ꯭ꯔꯦꯟ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯣ ꯇꯝꯕꯁꯨ ꯍꯧꯈꯤ꯫ ꯑꯂꯦꯛꯖꯦꯟꯗ꯭ꯔꯥꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤ ꯅꯦꯜꯁꯟ ꯃꯟꯗꯦꯂꯥ ꯌꯨꯔꯣꯄꯤꯌꯟ ꯃꯆꯥꯁꯤꯡꯒ ꯍꯛꯊꯦꯡꯅꯅ ꯃꯥꯌꯣꯛꯅꯕ ꯇꯥꯈꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯉꯧꯕꯁꯤꯡꯒꯤꯗꯃꯛꯇ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯊꯕꯛ ꯁꯨꯕ ꯃꯤ ꯑꯣꯏꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯣꯐꯤꯁꯇ ꯆꯪꯂꯛꯄꯒ ꯁꯦꯅꯤꯌꯔ ꯇꯥꯏꯄꯤꯁ ꯑꯗꯨꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯁꯟꯗꯣꯛꯅ ꯇꯥꯛꯂꯝꯃꯤ꯫ ꯌꯦꯡꯉꯨ ꯅꯦꯜꯁꯟ, ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗꯗꯤ ꯖꯥꯠ ꯀꯨꯆꯨ ꯈꯥꯏꯕꯒꯤ ꯆꯠꯅꯕꯤ ꯂꯩꯇ꯭ꯔꯦ꯫ ꯆꯥ ꯄꯨꯕ ꯑꯉꯥꯡꯗꯣ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯁꯨ ꯆꯪꯁꯤꯜꯂꯒ ꯇ꯭ꯔꯦꯗꯒꯤ ꯆꯥ ꯀꯞ ꯑꯃ ꯍꯦꯛꯇ ꯂꯧꯕ ꯌꯥꯔꯦ꯫ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯀꯞ 2 ꯂꯩꯔꯨꯔꯕꯅꯤ, ꯅꯪꯒꯤ ꯑꯃꯒ ꯑꯗꯨꯒ ꯒꯧꯔꯒꯤ ꯑꯃꯒ, ꯃꯗꯨ ꯅꯈꯣꯏꯅ ꯁꯤꯖꯤꯟꯅꯅꯕꯅꯤ꯫ ꯒꯧꯔꯗꯁꯨ ꯇꯝꯃꯨ, ꯆꯦꯛꯁꯤꯜꯂꯨ, ꯃꯍꯥꯛ ꯌꯥꯝ ꯁꯥꯊꯤꯕꯅꯤ꯫ ꯒꯧꯔ ꯗꯦꯔꯤ ꯀꯦꯔꯥꯅꯤꯒꯤ ꯊꯕꯛ ꯇꯧꯕꯅꯤ ꯐꯥꯝ ꯑꯗꯨꯗ꯫ ꯔꯥꯖꯅꯤꯇꯤꯒꯤ ꯃꯤꯠꯌꯦꯡꯗ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛ ꯔꯦꯗꯤꯀꯦꯜꯅꯤ꯫ ꯅꯦꯜꯁꯟꯅ ꯃꯉꯣꯟꯗ ꯑꯅꯧꯕ ꯀꯞꯁꯤꯡꯗꯨꯒꯤ ꯃꯔꯝꯗ ꯅꯤꯡꯁꯤꯡꯉꯨꯕꯗ ꯃꯍꯥꯛꯅ ꯈꯨꯝꯃꯛꯈꯤ, ꯅꯪ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯌꯨ꯫ ꯑꯩꯅ ꯇꯧꯕꯗꯨꯃꯛ ꯅꯪ ꯇꯧꯒꯗꯕꯅꯤ꯫ ꯆꯥ ꯄꯨꯁꯜꯂꯛꯄꯒ ꯒꯧꯔ ꯔꯥꯗꯦꯔꯤꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯀꯞꯁꯤꯡꯗꯨ ꯊꯧꯁꯥꯗꯅ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯀꯞꯇꯨ ꯂꯧꯔꯒ ꯊꯛꯂꯝꯃꯤ꯫ ꯅꯦꯜꯁꯟꯅꯗꯤ ꯃꯍꯥꯛꯀ ꯑꯃꯗꯤ ꯇꯥꯏꯄꯤꯁ ꯑꯗꯨꯒ ꯈꯟꯅꯍꯟꯅꯤꯡꯗꯕꯗꯒꯤ ꯆꯥ ꯊꯛꯇꯕ ꯁꯥꯖꯤꯟꯅꯗꯨꯅ ꯆꯥꯗꯨ ꯂꯧꯈꯤꯗꯦ꯫ ꯅꯣꯡꯃꯁꯨ ꯑꯇꯣꯞꯄ ꯇꯥꯏꯄꯤꯁ ꯑꯃꯅ ꯅꯦꯜꯁꯟꯗ ꯄꯥꯎꯈꯣꯟ ꯁꯤꯔꯛꯈꯤ꯫ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯑꯉꯧꯕꯁꯤꯡꯒꯤ ꯑꯆꯥꯎꯔꯝ ꯀꯥꯕ ꯑꯃꯗꯤ ꯑꯄꯪꯕ ꯐꯨꯗꯣꯛꯄ ꯊꯧꯗꯣꯛꯅꯤ꯫ ꯑꯉꯧꯕ ꯀ꯭ꯂꯥꯏꯟ ꯑꯃ ꯆꯪꯂꯛꯈꯤ, ꯎꯀꯤꯜ ꯇꯥꯟꯅꯅꯕ ꯀꯔꯤꯒꯨꯝꯕ ꯀꯦꯁ ꯑꯃꯒꯤ꯫ ꯃꯇꯝꯗꯨꯗ ꯅꯦꯜꯁꯟ ꯗ꯭ꯔꯥꯐ ꯑꯃ ꯗꯤꯇꯦꯛꯁꯟ ꯇꯧꯔꯒ ꯇꯥꯏꯄꯤꯁ ꯑꯗꯨꯕꯨ ꯅꯝꯍꯟꯕꯅꯤ꯫ ꯀ꯭ꯂꯥꯏꯟ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯅꯦꯜꯁꯟꯅ ꯃꯉꯣꯟꯗꯒꯤ ꯃꯊꯛ ꯊꯣꯡꯕꯅꯤ ꯍꯥꯏꯕꯗꯨ ꯎꯠꯅꯤꯡꯗꯦ꯫ ꯐꯨꯔꯤꯈꯥꯎꯗꯒꯤ ꯄꯦꯅꯤ 3 ꯂꯧꯊꯣꯛꯂꯒ ꯊꯧꯗꯥꯔꯛꯈꯤ꯫ ꯅꯦꯜꯁꯟ, ꯅꯪ ꯑꯩꯒꯤꯗꯃꯛ ꯀꯦꯃꯤꯁꯇꯒꯤ ꯁꯦꯝꯄꯨ ꯑꯃꯠꯇ ꯂꯩꯔꯨꯆꯣ꯫ ꯃꯈꯣꯏꯒꯤ ꯍꯧꯅꯕꯤ ꯃꯄꯥꯟ ꯊꯣꯡꯒꯤ ꯑꯆꯥꯎꯔꯝ ꯀꯥꯕꯒꯤ ꯁꯣꯗꯨ ꯅꯦꯜꯁꯟꯅ ꯑꯄꯪ ꯊꯧꯅꯥꯅꯤ ꯑꯃꯗꯤ ꯅꯣꯛꯅꯤꯡꯕ ꯁꯥꯖꯠꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯅꯦꯜꯁꯟ ꯃꯟꯗꯦꯂꯥ ꯁꯥꯇ꯭ꯔ ꯑꯣꯏꯅ ꯑꯦꯜꯚꯤꯟ ꯀꯧꯕꯤ ꯁꯛ ꯆꯨ ꯆꯪꯈꯣꯟꯕꯤ ꯋꯥꯉꯥꯡ ꯇꯞꯄꯤ ꯁꯤꯇꯤ ꯗꯤꯞ ꯃꯥꯏꯟ ꯍꯣꯁꯄꯤꯇꯥꯜꯒꯤ ꯅꯔꯁ ꯑꯃꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯅꯦꯜꯁꯟꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯐꯤ ꯅꯨꯄꯤꯗꯨꯗ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯄꯤꯈꯤ ꯑꯃꯁꯨꯡ ꯑꯣꯔꯂꯦꯟꯗꯣ ꯍꯥꯏꯕ ꯁꯍꯔꯗ ꯌꯨꯝ ꯀꯩ ꯅꯤꯡꯊꯤꯅ ꯁꯦꯝ ꯁꯥꯈꯤ꯫ ꯖꯣꯍꯥꯟꯁꯕꯥꯔꯒꯇꯒꯤ ꯈꯥ ꯅꯣꯡꯆꯨꯞꯂꯣꯝꯗ ꯃꯥꯏꯜ 10ꯃꯨꯛ ꯆꯠꯂꯒ ꯂꯩꯕ ꯃꯩꯈꯦꯠ ꯎꯄꯨ ꯃꯥꯟꯅ ꯁꯥꯕ ꯌꯨꯝ ꯀꯌꯥꯃꯨꯛ ꯂꯩꯕ ꯏꯀꯪ ꯀꯪꯕ ꯁꯍꯔꯅꯤ꯫ ꯁꯍꯔ ꯑꯁꯤ ꯃꯃꯩꯊꯪꯗꯗꯤ ꯁꯣꯋꯦꯇꯣ ꯍꯥꯏꯅ ꯈꯪꯅꯈꯤ꯫ ꯅꯛꯅꯅ ꯂꯩꯕꯅꯤ꯫ ꯁꯤꯁꯨꯂꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯅꯔꯁ ꯑꯜꯕꯔꯇꯤꯅꯥꯒ ꯂꯣꯏꯅꯅ꯫ ꯃꯇꯝ ꯑꯗꯨꯗ ꯑꯣꯂꯤꯚꯔ ꯇꯝꯕꯨ ꯁꯦꯟꯠ ꯄꯤꯇꯔꯒꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯖꯣꯍꯥꯟꯁꯕꯥꯔꯒꯇ ꯊꯨꯡꯂꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯂꯣ ꯇꯝꯕꯁꯤ ꯅꯦꯜꯁꯟꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯈꯤ꯫ ꯑꯁꯥꯡꯕ ꯇ꯭ꯔꯦꯟꯒꯤ ꯈꯣꯡꯆꯠ ꯑꯃꯁꯨꯡ ꯄꯨꯡ 12ꯒꯤ ꯀꯔꯐ꯭ꯌꯨ ꯊꯦꯡꯅꯕ ꯇꯥꯕꯅ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯑꯀꯥꯏꯕ ꯄꯤꯈꯤ꯫ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯔꯤꯕ ꯐꯥꯝꯒꯤ ꯄꯥꯔꯠꯅꯔ ꯖ꯭ꯌꯨ ꯑꯗꯨꯅꯗꯤ ꯅꯦꯜꯁꯟꯕꯨ ꯎꯀꯤꯜ ꯑꯃ ꯑꯣꯏꯍꯟꯅꯤꯡꯈꯤ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯔꯥꯖꯅꯤꯇꯤꯒꯤ ꯋꯥꯈꯜ ꯇꯧꯗꯅꯕ ꯄꯥꯎꯇꯥꯛ ꯄꯤꯈꯤ꯫ ꯅꯦꯜꯁꯟꯅ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯤꯡꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯊꯦꯝꯕꯨ ꯁꯥꯒꯩꯒꯤ ꯃꯤꯆꯝ ꯑꯣꯏꯕꯗꯒꯤ ꯑꯐ꯭ꯔꯤꯀꯥꯟ ꯖꯥꯇꯤꯌꯕꯥꯗ ꯑꯃ ꯑꯣꯏꯕꯅ ꯍꯦꯟꯅ ꯄꯥꯝꯖꯈꯤ꯫ ꯉꯝꯈꯤꯗꯦ꯫ ꯑꯐ꯭ꯔꯤꯀꯥꯟ ꯅꯦꯁꯅꯦꯜ ꯀꯪꯒ꯭ꯔꯦꯁꯀꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯕ ꯍꯧꯈꯤ꯫ ꯋꯥꯜꯇꯔ ꯁꯤꯁꯨꯂꯨꯗꯤ ꯍꯥꯟꯅꯅ ꯁꯪꯁꯊꯥꯟꯁꯤꯒꯤ ꯃꯦꯝꯕꯔ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯣꯂꯤꯚꯔ ꯇꯝꯕꯨ ꯑꯃꯁꯨꯡ ꯅꯦꯜꯁꯟ ꯑꯅꯤꯕꯨ ꯑꯃꯨꯕ ꯖꯥꯇꯤꯁꯤꯡꯒꯤ ꯑꯣꯏꯕ ꯁꯪꯁꯊꯥꯟꯁꯤꯒꯤꯗꯃꯛ ꯊꯧꯅꯥ ꯐꯅ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯑꯋꯥ ꯑꯅꯥ ꯈꯪꯃꯤꯟꯅꯅꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯗꯤ ANC ꯁꯪꯁꯊꯥꯟ ꯑꯁꯤꯒꯤ ꯏꯍꯧꯁꯤ
marai chaitharure. Sok lising amaga chamapan nifunithoida sangstan gi member khara party asidagi thaidok tuna chatke amasung African Democratic Party haina dol ama semke. Oliver Tambo, Nelson amasung Sisalo marup ahum masidi naharol volunteers singaloinana Congress asigi thabak kankhat hannaba honaduna itihasik oiraba kanglup amoina leike. African National Congress haugalakpa matamdadi South African Native National Congress haina kaurame. Sok lising amaga chamapan tarani thoigi January tang nipanda lingkhat kibane. Piknali Sime Kauba Columbia University dagi en sub court tambaloiraba ukil amagi lising makhada naha oiriba council mari khakaloinana Bloem Fountain da conference amakauki. Mifamdugi pandamdi jati jati gi akhuba mityeng thadoktuna rajniti gi hena pak chawba mityeng da kanglup ki miyoi sing amat toina punsinba asine angak pathodok oiki. Aikhoi amatani haiba conference ki slogan makhada jati gi luchingba sing rajniti sangstan sing mantri sing oja sing journalist sing amasung ukil sing amat toina punki. Kha Africa gi tanatana British kilam Bausana Bastulen amasung Swaziland na chingbadagi mihut kayamuk yauki. Makoina jat kuchu lon amasung pognaphamgi khenaba kayamuk kauthoknaki. Miyamna ikai khumnaba educationist John Duebu President General Simena Treasurer masa mathanta honajaduna khabar kagas ki editor amasung upanyaaskar oiraba Sol Plajebu Secretary General Khanki. Sangsthana se American Congress amasung British Parliament ki namuna matung ina semkhibane. Maruoiba pandam singdi mahi masing tambada Parliament ki mihut khanbada khutsa haibagi thabakta amasung sasanda jat kusu khaibagi chanabidu lauthoknaba andalon kaya changsinba haibasin. ANC haugalakpagi luchingba African jati gi ngak oirabasu makhoi angauba jati bu yeknabani haina khankhide. Adum moinamak sahi 10 mukki matungdadi jat kusu khaibagi thausil pumnamak yadaba haiba wafamse nathaiduna khak chatkhidre. Ahanba oina yamna chinglemna sabha phambada joksagi isai mayek iba Inok Sontongagi Nakosi Sikelel e Africa Isorna Africa bu thaujan mire haiba isai mayek asi saktuna laison thoram pangthokki. ANC gi jati gi sai oiki loinana African amuba jati singi laiwak ningwei sai oina saksonki. Sok lising amaga chamapan humpu adwai dagidi hairiba isai meksi nauna ning tamlakkiba African state singi jati gi isai oina lausanki. ANC gi jati gi firaldi amuba machu miyam gi damak asangba machu lam gi damak amasung sana machu masak maral gi damak. Sok lising amaga chamapan kun mangadagi chanaba horakki. African National Council ANC gi makhada chumdaba thausil kaya gi mayokta pendaba phongdokpagi sabha jatra meeting amasung wakatche pisinba santi oiba mawongda mathang changsilakhe. Mapalamgi sel thadaba kambuna yamna hongna phangba labor gi kudong chaba lauduna khutsa hibagi sinpham paksana lingkhatpa matamne. Amuba thabak suba kambu gi suman hingba ngambagi thaktagi yamna hanthana pirame su nomliba kambu gi sangstan singna Africa sin thungna chanabi edugi mayokta khoirang khoisauna bo utlame. Asumna singnarakpa kaya si mayoknanaba industry singi mapuna sarkar ga tanaraga African singna strike tawbuna chingba yaroi amasung ain na yadabani haina lauthokki. Bas para hingatpagi awaba nanglaba Alexandra gi miyamna pendaba uttuna ningtham thagi yamna inglaba matamda nupa nupi lising na mile 10 numit khuringi thabak sufam tana khongna chatki. Numit mapalni gi matungda bus company edu miyamda changjaki. Nazism amasung fascism gi mayokta thengna kiba lan kaya gi mahina African singi pukningda ning tambagi
amasung masa maromdom maraibak makoina lepchaningbagi akanba ithil piki maroina kha Africa gi lusingba singna he napak chawba sangsar amagi saruk amani khanki thoidok hendokna loilam oiraba Asia amasung Africa gi ning tamnabagi lanjang amasung thaurangi wakal khanba hauki ANC gi matamdugi president Dr. Zuma amasung social scientist J.K. Matthew anina African singi davi haiba cherol ama puthoklame cherol aduna apamba phongki madudi zat kusu khaibagi chanabi lam lam kudingda maru phangna manghangadabani loinana loilamda lairiba mioi singda masagi lam sasan tawbagi adhikar pigadabani asigi sumathakta pass paibagi ain muthakpa kol karkhanada thabak suba mi laubada zat pizat khaidaba lemna mahi masing tamnabagi khudong chaba piba mapung phaba nagarik adhikar phanghannaba loinana vote piba yahanba asina singba dabi singne dabi sing asibu sarkarna thawoiraktrabada Nelson na singba naha oiriba nationalist singna phongna singnaningbagi apamba phongdokki matam maduda Nelson masa mau pharaba boxer ama soirame ANC yamna chawba miot minai gi mayokta leiba African jati singi achouba rajniti gi sangstan oirabasu masagi policy pangthokna bo hotnabada kankhatpa amasung sonthaba nairame yamna scholar oiraba oza ani khak masana honajaraga ukil gi sinphamda sangkhraba makoi ani gi liching makhada ANC gi mapangal kankhatnabagi damak youth league haina kauba naharol gi sangstan ama leirame Nelson Sisulu amasung Tambusu sangstan asida yaurame makoina Dr. Zumada ANC gi saruk ama oina youth league asi thabak tawba yanaba haijarame wafam asi Dr. Zumana yamna chekchinna khallaga yaki sok lising amaga chamapan nifu marigi April thada Limbede amasung Tambu mathang sitna youth league ki president amasung secretary hapki Nelson Mandela na league adugi maruoiba policy kayamuk draft tawbagi daita lawki youth league asigi matengna jati gi ning tambagi andolon kankhat hangani haibasi makoina asa tawki African Jatiyawat oiba haibasi makoi gi rajniti gi thausil khudingda mami tahalame tasengba ganatantra puraknabagi damak lik asina achan mirai naibagi ain lauthokpa amasung African singbu mapung phaba nagarik adhikar phanghanduna parliament ta makoi gi mihut yauhannaba andolon sangsinnaba pandam thamki loinana lomi singda lam amuk hana yanthokpa lemna amasung tawdaba yadaba oina angang singbu mahi masing tambiba sujan nomjariba singgi adhikar manghandaba African sanskriti yokhatpa asina singbasu lik asigi pandam oirami asumna youth league akan makhongjang kaya sangsinnaba hotnaringaida Dr. Zuma su atopa rajniti sangstan sing maming pallabada Communist Party amasung kha African Indian Congress kiluching basinga loinana apun makhongjang ama pass paiba ain gi mayokta sangsin bahauki asigumba ihausi matamdugi sarkarna pass paibagi ain adu channadanaba parliament ta puthou haiba yadaba amadi pass lo thausadaba mayam ama pagalakpadagi oirakhibani desh sinbathungna yaningdaba utpa wakatche kayamuk pishenba amasung dharmagi makok thongba kayana sarkar gi thaudaudu ganatantric lebak amada Hitler gi thausil pusilakpani haina sarkar bu maral siki miyam gi sabha jatra wakatche amasung mihut sing thaduna haijaba khudingmak amatta kanafam khangkide atopa sangstan kayamuki cooperation galoinana sok lising amaga chamapan nifu mangagi me thada African lising kundagi henba miyam gi sabha jatra khwaidagi hena mi yamba ama Johannesburg ta ANC na sinduna pangthokki mitin naduda atopa jati kharasu yauki miyamna ANC gi phiral paiduna aikoi gi thabak loiselasi haiba akanba slogan lauki hanadagi paisa thajinduna sinsang kaya lingkhat khraba angouba singsu makoi gi sakti hengatnaba amasung mara chesinnaba upai kaya sijinnaraki angouba kangbuna nahet lambasi kuchu muba African singda natte Bharat macha singda suni
ꯒꯦꯇꯣ ꯕꯤꯜꯒꯤ ꯃꯇꯥꯡꯗ ꯚꯥꯔꯠꯕꯥꯁꯤꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯎꯠꯇꯨꯅ ꯏꯪꯅ ꯊꯦꯡꯅꯕꯒꯤ ꯀꯦꯝꯄꯦꯟ ꯆꯠꯊꯈꯤ꯫ ꯕꯤꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯥꯔꯠꯕꯥꯁꯤ ꯑꯌꯥꯝꯕ ꯃꯇꯝ ꯀꯨꯏꯅꯒꯤ ꯑꯣꯏꯅ ꯑꯀꯛꯅꯕ ꯃꯐꯝ ꯈꯔꯗ ꯂꯩꯍꯟꯅꯕ ꯑꯊꯤꯡꯕ ꯄꯤꯈꯤ꯫ ꯌꯥꯅꯤꯡꯗꯕ ꯎꯠꯄꯒꯤ ꯊꯧꯔꯝ ꯑꯗꯨ ꯗꯔꯕꯥꯟꯗ ꯄꯥꯡꯊꯣꯛꯈ꯭ꯔꯕꯁꯨ ꯃꯗꯨꯒꯤ ꯊꯕꯛ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛꯇꯤ ꯖꯣꯍꯥꯟꯁꯕꯔꯒꯇꯒꯤ ꯇꯧꯔꯛꯄꯅꯤ꯫ ꯚꯥꯔꯠ ꯃꯆꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯪꯁꯤꯜꯂꯛꯈꯤꯕ ꯃꯆꯤꯟ ꯇꯨꯝꯕ ꯂꯥꯟꯖꯪꯗꯤ ꯁꯣꯛ 1946ꯇꯒꯤ ꯍꯧꯈ꯭ꯔꯦ꯫ ꯅꯥꯇꯥꯜ ꯑꯃꯁꯨꯡ ꯇ꯭ꯔꯥꯟꯁꯚꯥꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯟꯗꯣꯂꯣꯟꯗ ꯏꯟꯗꯤꯌꯟ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕ ꯑꯣꯏꯅ ꯏꯁꯃꯥꯏꯜ ꯃꯤꯔ ꯑꯃꯁꯨꯡ JN ꯁꯤꯡ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯈꯤ꯫ ꯏꯁꯃꯥꯏꯜ ꯃꯤꯔ ꯑꯃꯁꯨꯡ JN ꯁꯤꯡ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯟꯗꯦꯂꯥꯒ ꯋꯥꯏꯠꯁ ꯂꯣ ꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯛꯈꯤ꯫ ꯃꯥꯔꯀꯦꯠ ꯁ꯭ꯇ꯭ꯔꯤꯠꯇ ꯂꯩꯕ ꯃꯤꯔꯒꯤ ꯌꯨꯝ ꯅꯍꯥꯔꯣꯜ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯄꯨꯟꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯦꯜꯁꯟ ꯃꯟꯗꯦꯂꯥꯁꯨ ꯑꯍꯤꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯃꯤꯔꯒꯤ ꯌꯨꯝꯗ ꯈꯟꯅ ꯅꯩꯅꯕ ꯑꯃꯁꯨꯡ ꯋꯥꯐꯝ ꯀꯌꯥꯃꯨꯛꯀꯤ ꯃꯔꯝꯗ ꯃꯔꯩ ꯌꯦꯠꯅꯕꯅꯆꯤꯡꯕ ꯌꯥꯎꯔꯝꯃꯤ꯫ ꯙꯔꯃꯒꯤ ꯄꯨꯔꯣꯍꯤꯠ ꯔꯦꯚ ꯃꯥꯏꯀꯦꯜ ꯁ꯭ꯀꯣꯠ ꯀꯥꯏꯅꯊꯪꯗ ꯑꯟꯗꯣꯂꯣꯟ ꯆꯪꯕ ꯌꯥꯎꯈꯤ꯫ ꯆꯍꯤ 19ꯇ ꯉꯥꯏꯔꯤꯕ ꯔꯨꯠ ꯐꯥꯔꯁꯠ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯒ ꯂꯣꯏꯅꯅ ꯀꯝꯃꯨꯅꯤꯁꯠ ꯄꯥꯔꯇꯤꯒꯤ ꯊꯧꯅꯥ ꯐꯔꯕ ꯀꯦꯝꯄꯦꯅꯔ ꯑꯣꯏꯈꯤ꯫ ꯃꯈꯣꯏꯗꯤ ꯖ꯭ꯌꯨ ꯉꯥꯛꯇꯅꯤ, ꯂꯦꯠꯚꯤꯌꯥ ꯑꯃꯁꯨꯡ ꯂꯤꯊꯨꯑꯦꯅꯤꯌꯥꯗꯒꯤ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯦꯜꯁꯟ ꯃꯟꯗꯦꯂꯥꯅ ꯈꯥ ꯑꯐ꯭ꯔꯤꯀꯥꯗ ꯚꯥꯔꯠ ꯃꯆꯥꯁꯤꯡꯅ ꯆꯠꯊꯔꯤꯕ ꯑꯟꯗꯣꯂꯣꯟꯒꯤ ꯃꯔꯝꯗ ꯃꯤꯔ ꯃꯨꯁꯂꯤꯝ ꯃꯆꯥꯁꯤꯡꯗꯒꯤ ꯀꯨꯞꯅ ꯈꯪꯖꯤꯟꯈꯤ꯫ ꯚꯥꯔꯠ ꯃꯆꯥꯁꯤꯡ ꯑꯁꯤ ꯕ꯭ꯔꯤꯇꯤꯁꯅ ꯁꯣꯛ 1970ꯗ ꯅꯥꯇꯥꯜꯗ ꯆꯨ ꯊꯥꯕꯒꯤꯗꯃꯛ ꯀꯨꯂꯤ ꯑꯣꯏꯅ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯒꯥꯟꯙꯤ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯎꯀꯤꯜ ꯑꯃ ꯑꯣꯏꯅ ꯗꯔꯕꯥꯟꯗ ꯂꯥꯛꯈꯤ, ꯑꯗꯨꯒ ꯆꯨꯝꯗꯕ ꯁꯥꯁꯟꯒꯤ ꯃꯥꯌꯣꯛꯇ ꯁꯣꯛ 1908ꯇ ꯁꯩꯇ꯭ꯌꯒ꯭ꯔꯍ ꯑꯟꯗꯣꯂꯣꯟ ꯆꯪꯁꯤꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯣꯏꯈꯤꯕꯗꯨ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯗꯣꯛꯇꯔ ꯑꯅꯤꯅꯤ꯫ ꯃꯣꯟꯇꯤ ꯅꯥꯌꯀꯔ ꯒꯥꯟꯙꯤꯒꯤ ꯇꯨꯡꯏꯟꯕꯅꯤ, ꯅꯥꯇꯥꯜꯗ ꯂꯩꯕꯅꯤ, ꯑꯗꯨꯒ ꯌꯨꯁꯨꯐ ꯗꯨꯗꯥꯅ ꯇ꯭ꯔꯥꯟꯁꯚꯥꯜꯗ ꯂꯩꯕ ꯀꯝꯃꯨꯅꯤꯁꯠꯅꯤ꯫ ꯖꯣꯍꯥꯟꯁꯕꯔꯒꯇꯒꯤ ꯚꯥꯔꯠ ꯃꯆꯥꯁꯤꯡꯅ ꯃꯥꯏꯜ 500ꯒꯤ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯗꯔꯕꯥꯟꯗ ꯃꯁꯥꯅ ꯐꯍꯟꯖꯕꯒꯤ ꯅꯍꯥꯔꯣꯜ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯒꯤ ꯊꯧꯅꯥꯗꯨ ꯎꯕꯗ ꯅꯦꯜꯁꯟ ꯃꯟꯗꯦꯂꯥ ꯑꯄꯦꯟꯕ ꯄꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗꯒꯤꯗꯤ ꯇꯣꯞꯅ ꯂꯩꯈꯤ꯫ ꯃꯤꯔ ꯑꯃꯁꯨꯡ ꯁꯤꯡ ꯑꯇꯩ ꯚꯥꯔꯠ ꯃꯆꯥꯁꯤꯡꯅ ꯈꯟꯕꯒꯨꯝ ꯀꯝꯃꯨꯅꯤꯁꯠ ꯄꯥꯔꯇꯤꯒꯤ ꯑꯔꯊꯅꯤꯇꯤ ꯑꯃꯁꯨꯡ ꯔꯥꯖꯅꯤꯇꯤ ꯐꯤꯗꯝꯁꯤꯡꯗꯨ ꯃꯔꯝ ꯆꯥꯕꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯋꯥꯈꯜ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ, ꯃꯔꯨꯑꯣꯏꯅ ꯂꯂꯣꯜ ꯏꯇꯤꯛ ꯑꯃꯁꯨꯡ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯀꯤꯕ ꯄꯣꯛꯍꯟꯈꯤ꯫ ꯑꯁꯨꯝꯅ ꯅꯍꯥꯔꯣꯟ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯒꯤ ꯋꯥꯈꯜꯗ ꯀꯝꯃꯨꯅꯤꯁꯠꯀꯤ ꯏꯊꯤꯜ ꯑꯃ ꯐꯥꯎꯍꯟꯈꯤꯕꯒꯤ ꯃꯔꯝꯗꯤ ꯗꯣꯛꯇꯔ ꯃꯥꯕꯦꯜ ꯄꯥꯜꯃꯔ ꯀꯧꯕꯤ ꯏꯪꯂꯤꯁ ꯅꯨꯄꯤ ꯖꯣꯔꯖ ꯕꯔꯅꯥꯔꯗ ꯁꯣꯒꯤ ꯃꯔꯨꯞ ꯐꯦꯕꯤꯌꯟ ꯑꯃꯅ ꯖꯥꯠ ꯈꯨꯗꯤꯡꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯗ ꯁꯣꯁꯤꯌꯦꯂꯤꯖꯝ ꯑꯃꯁꯨꯡ ꯃꯥꯔꯛꯁꯤꯖꯝ ꯇꯝꯕꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯀꯝꯃꯨꯅꯤꯁꯠ ꯑꯄꯤꯛꯄ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯂꯦꯕꯔ ꯄ꯭ꯔꯣꯕ꯭ꯂꯦꯝꯒ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝ ꯀꯌꯥꯃꯨꯛꯇ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤ꯫ ꯅꯦꯜꯁꯟ ꯃꯟꯗꯦꯂꯥ ꯈꯝ ꯊꯦꯡꯅ ꯀꯝꯃꯨꯅꯤꯁꯠꯄꯨ ꯌꯥꯗꯕ ꯃꯤꯁꯛꯅꯤ꯫ ꯍꯧꯔꯛꯉꯩꯗꯒꯤ ꯆꯠꯅꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯊꯥꯖꯕꯗꯨ ꯀꯝꯃꯨꯅꯤꯁꯠꯀ ꯆꯥꯟꯅꯗꯕꯅꯤ ꯈꯟꯈꯤ꯫ ꯃꯍꯥꯛꯀꯤ ꯑꯦꯟꯇꯤ ꯀꯝꯃꯨꯅꯤꯁꯠ ꯑꯣꯏꯕ ꯋꯥꯈꯜ ꯑꯁꯤ ꯑꯇꯩ ꯌꯨꯊ ꯂꯤꯒꯀꯤ ꯃꯦꯝꯕꯔꯁꯤꯡꯅꯁꯨ ꯌꯥꯈꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯐꯥꯔꯁꯠ ꯔꯨꯠꯅ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯌꯨꯊ ꯀꯥꯎꯟꯁꯤꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃ ꯑꯣꯏꯅ ꯑꯦꯐꯤꯂꯤꯌꯦꯠ ꯇꯧꯅꯕ ꯍꯥꯏꯖꯔꯛꯄꯗꯨ ꯌꯥꯈꯤꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯄꯥꯔꯇꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯔꯕꯗꯤ ꯌꯨꯊ ꯂꯤꯒꯀꯤ ꯑꯟꯗꯣꯂꯣꯟ ꯁꯣꯟꯊꯍꯟꯒꯅꯤ, ꯃꯔꯝꯗꯤ ꯑꯉꯧꯕ ꯀꯝꯃ꯭ꯌꯨꯅꯤꯁꯠꯁꯤꯡꯅ ꯖꯥꯇꯤꯌꯥꯕꯥꯗ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯊꯥꯖꯗꯦ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯀꯝꯃ꯭ꯌꯨꯅꯤꯁꯠꯀꯤ ꯅꯤꯇꯤꯗꯤ ꯊꯕꯛ ꯁꯨꯖ ꯅꯣꯝꯖꯔꯤꯕꯁꯤꯡꯒ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯒ ꯅꯥꯛꯄꯥꯛ ꯇꯥꯟꯅꯍꯟꯕꯒꯤ ꯋꯥꯈꯜꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯉꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯐ꯭ꯔꯤꯀꯥꯟ ꯄꯨꯝꯕ ꯄꯨꯟꯁꯤꯟꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯨꯞꯁꯤꯟꯈꯤꯕ ꯌꯥꯏ꯫ ꯆꯤꯡꯅꯕ ꯑꯁꯤ ꯂꯩꯕꯗꯒꯤ ꯂꯦꯝꯕꯤꯗꯦ, ꯃꯟꯗꯦꯂꯥ, ꯁꯤꯁꯨꯂꯨ ꯑꯃꯁꯨꯡ ꯇꯝꯕꯨꯅ ꯑꯐ꯭ꯔꯤꯀꯥꯟ ꯀꯝꯃꯨꯅꯤꯁꯠ ꯑꯌꯥꯝꯕ ꯄꯥꯔꯇꯤꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧ ꯅꯠꯇ꯭ꯔꯕꯗꯤ ANCꯗ ꯃꯦꯝꯕꯔ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯆꯍꯤꯒꯤ ꯀꯟꯐꯔꯦꯟꯁꯇ ꯄꯨꯈꯠꯂꯛꯈꯤ꯫ ꯀꯪꯒ꯭ꯔꯦꯁꯀꯤ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯔꯕ ꯑꯃꯁꯨꯡ ꯊꯧꯅꯥ ꯂꯩꯕ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏ ꯀꯌꯥ ꯀꯝꯃꯨꯅꯤꯁꯠ ꯑꯣꯏꯔꯝꯕꯗꯒꯤ ꯌꯨꯊ ꯂꯤꯒꯀꯤ ꯋꯥꯐꯝ ꯑꯗꯨ ꯃꯥꯏꯊꯤꯈꯤ꯫ ꯌꯨꯊ ꯂꯤꯒꯀꯤ ꯀꯥꯡꯕꯨꯁꯤꯡꯅ ꯌꯥꯔꯝꯃꯤ ꯃꯗꯨꯗꯤ ꯌꯨꯔꯣꯞꯀꯤ ꯃꯤꯑꯣꯏ ꯈꯔꯗꯤ ꯖꯥꯠ ꯀꯨꯆꯨ ꯈꯥꯏꯕꯒꯤ ꯊꯧꯁꯤꯜꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯑꯗꯨꯃꯛꯄꯨ ꯃꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯌꯥꯅꯤꯡꯗꯕꯒꯤ ꯈꯣꯜꯂꯥꯎꯗꯤ ꯑꯗꯨꯛ ꯍꯛꯅ ꯍꯧꯅ ꯄꯤꯕ ꯉꯝꯗꯦ꯫ ꯃꯃꯩꯊꯪꯗꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕꯒꯨꯝ ꯇꯧꯈꯤ꯫ ꯚꯥꯔꯠ ꯃꯆꯥꯁꯤꯡꯗ ꯊꯝꯕ ꯃꯤꯠꯌꯦꯡꯗꯤ ꯇꯣꯉꯥꯟꯈꯤ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯂꯒ ꯂꯩꯕ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯑꯣꯠ ꯅꯩꯕꯤꯔꯕ ꯀꯥꯡꯕꯨꯅꯤ꯫
Africa gi ningtam landasu ayet papidravadi makhoi yeknaba nate khanki kuchu muba kangbuna nangkhiba awa anagi thaksi khenarami kenariba phibam madu kanglup ki oina masa masagi ningtamba phangnaba thengnajagadabani haibagi wakhalonsu yutlik na phongdokki sok lising amaga chama panifu tarukta khanida thabak suba African kuringmak strike tawki makhoi gi leader sing Marx amasung Radevina matam kuinadagi Chambers of Mines ta hogalakliba pendabagi irang si khanghanki kuchu muba khanida thabak suba miyoi lak ahum lising nipan gi wafamni yamna maruoiba worker singni yamna nahet piraba makoina sadharan sangchatta tha amagi pound ahum selling taramathoi penny nipan tan mangamlamme talliba davidi nongmada selling taragi asuman pinabagi damaktani hairiba asuman gi dar asi prithvi gi oina United Nations Organization na chatnaba yaba hingbagi thaki midyenga chanana lepkhibani mi lising humputarana akan bandolon sangsinki thabak suba lepki police na nongmaida bayonet na singba hapsinduna amadi chaina singba paiduna striker singbo thabak sufamda tansinnaba honaki matam masida sarkar da pautak pinaba lingliba Natives Representative Council na Proteria da meeting phamduna sarkar da misi mina asok apan thohan bagidamak yaningdaba utki councilor amakhakna sarkar da haiki nakoina aikhoibu nongmaina kapa amadi jail da thamba ngame adubu aikhoigi thaunadi khak ninghan nahan mangamloi laibak thibani khani gi strike adu chayol amagi manungda kaiki amasung maithiki police ki miyot minai amadi sarkar gi thausil tananat khide khani da thabak suriba African sangstan sing Chambers of Mines na manghan khibadagini loinana African sinmi ayamba magi zati gi matung ina tongan ba compound da laihanki strike aduda mi mapan siki lising amaga sani marifuni pana asok apan nangki sok lising amaga sama panifuni pandadi kuchu mu ba kangbu namthanaba zat kusu khaibagi thausil ain na yaba wafam amoina kha Africa da chanakre African National Party na majority oikhibadagi sasan gi sakti paikre makoina thuna mak pro nazi oiba thaurang kaya lokhalake amasung makoi asi isor gi bor phanglaba red minas communist gi kannaba tharakpani haina lawki sarkar gi department sing da natana dharma gi laisang university amasung police force khudingmak aron ba society broider bon haiba sina khurji pairami asumna chahi kharagi matungdadi angauba voter singna yaningdaba utla phawbada thausadana संविधान सेमदोकी अमसुंग मखोइबु संविधान की मतुंग इना लौथोकपा याबगी नीति सिंग चनहनखिदे जात कुसु खाइबगी थौसिल असिबु नेल्सन मंडेला ना अंगाउबा भाप तादबा मियोइ सिंगी पॉलिसी नि हाइना सिंगथाखि मियोइबगी अधिकार बु थौसादबा यामना तायोन्नबा साजतनि हाइना सुनिंदा तौखि अनि सुबलंजाउगी मतमदा हिटलर ना जीव सिंगी मायोक्ता सथखिबा साजतुगा चप मानबा मवोंगने अदुगा अमेरिका ब्रिटिश न सिंगबना सोकना किवा लान सिंग अदुसु हिटलर की मायोक्तने नोंगसुप की लैबाक सिंगना खा अफ्रीका द सथरक्लिबा शासन की मवोंग असि यामना तुकच्चबा अमसुंग यानिंगदबा मपान थोकना फोंदोक्लबसु मखोइना अफ्रीका द जात कुसु खाइबगी सरकार द थादबा सेनफम सिंगदे अतत अखम लैतना हेंगत हनखे पेनदबा उंखतनबा हेंगलखे जोहान्सबर्ग के अकोइबदा लैबा शहर सिंगदा मियाम थोमजिनके नम हादुना मियामबु तनखाइबा पुलिसना अफ्रीकान लैफम सिंगदा लांदाबा थबक फंगदबगी अवा मैसा मैजाउबी हौरक्तुना हटना सुनबा कया थोकि सोक लिसिंग अमगा चमापन निफुमापनगी जनवरी थादा दरबान शहरदा जुलू पाखंग अमगा इंडियन मचा अमगा खनरकपदगी अफ्रीकान मियामदा यामना सौनिंगबा पोहनखि मखोइना मपानदगी लाकपा ललोल इतिक अमसुंग करबार तौबसिंगदा आक्रमण तौखि युम मै थाबा हुरान चिंथी अमसुंग हटना सुनबगी थौदोक कया थोकि थौदोक अदुदा पुलिसना लौखतखिबा एक्शन गी मतुंग इना मी चामगा निफुतरेत सीखि भारत मचा यांखै हुमदोय मरिफुतरेतना अफ्रीकान मचा अंगौबा कांगबुगीदी अमखक्तने
Oliver Tambu amasung ANC leadersingna thintadana Dr. Naikar Ismail Mir amasung Jain Singha unaduna awabagi thodok kaya thokiba mafamsingda chattuna yengki miyamgi pukning ingthahannabagidamak amasung manungda cheliba wakalsing loinana makhoigi awaba kudong thibasingi maramda kupna thizinki Bharat macha amasung African leadersingga punna changminnarakpagi tangkak asi Nelson Mandela gi punsida kauba ngamlaroidaba thodok ama oiki sok lising amaga chamapa nifutareta Nelson Youth League ki secretary khankre loinana rajniti da wakan lupkhibadagi magi lo tambasu aduk hakna thausa khidre hojikti mahak Youth League ki lo chingba ama oina league asina paikhat kadaba thorang khara sem sakre matam asuwaidadi mahak ANC gi president Dr. Zuma ga khara muknaba mawongda lakhi Dr. Zuma tungmang yamna kupna yengba leader amani mangonda pukchel sengba asin arang tobagi wakan cheli mahaki khujin thorangi makhada ANC gi member lising kaya gi mathakta leiki amasung pound lising ahum gi mathakta phanna chingba khomgat pangamki yamna chekchinna magi leadership si karida soihi gadage khanba mitane action plan gi matangda khare yanadaba leirabasu Nelson Mandela na Dr. Zuma bu mi ama oina khwaidigi hena ikai kumnarame ikui dana ANC gi sahi gi mifam pangthok kadabagi mangoina na Nelson Oliver Tambu amasung Sislu ga loinana Dr. Zuma unaki madu yamna sathiba meeting ama oiki wafam singadu Dr. Zuma na fazana control toba pamki amaromda naharo lusing basingna akan bathabak khara laukhatnabagi chap chaba matam oire haina taksanki mamai thangda yanadabagi mawong ama lakpado uraduna Dr. Zuma da aroiba wafam khara thamki karigumba Dr. Zuma na makoina laukhat kadawriba thabakki program singdu yaba ngamdrabadi makoina Dr. Zuma bu President General Election da sokat laroi haiba wafam asini yanadabadagi aroiba mikopta naharo lusing basingna action program bu yaningdaba phongdokki Dr. Moroka bu saugatnaba phirep lauki hanagi hariba ahal oiraba members singna Zuma da vote piki aduga naharol kangbuna Dr. Moraka da Youth League bu miyamna saugatkibana ANC gi office bearer sing sindok sinjin tawbadu makhoigi apam matungina pangthokki Walter Sisulu su ahanba oina ANC gi Secretary General hapki thagi tolop pound manga khak phangduna Johannesburg ki lalol itiki maru oiba zila amada office linglami makhoi ayamba Sisulu gi nupi Albertina na mahaki nurse oibagi phanglakpa senpham na hingami Nelson Mandela Executive Committee da anauba khalakpa members singi manungda ama oirame anauba khalakpa jati gi oiba executive ta mayai oiba niti chatpa kangbu communist amasung Youth League na chingbagi mihutna ayambani makhoi mot amata oina thauna phana thabak pangthok naba program sing laukhat naba wasak laurami program sing aduna ningtam andolon ge horakpham oiki jati gi oina ningtamba masagi leibak ngakpagi niyom masana semjaba jat kusu khaidaba angouba kangbutana pangani haiba wafam du yadaba asina singbasi program sing dugi pandamni pandam sing phangnanaba anouba khulai amasung lalong sizinaba tabani khudam oina boycott strike asahajok andolon ain amania amasung atai upai sizinaduna makhoina taliba pandam sing phangba ngamnaba honaki ahanba oina lebak sinba tungna thabak suba lepa amasung sarkarna chawkhat khongthanggi ona tainabada lokhatliba policy yaningdaba utpa sina oiki asumna miyamgi thauna amasung thabakta yumpham oiduna changsalakliba thorang kaya lokhatpana ANC gi anauba lalong oikhre Nelson Mandela na phongdoklami madudi hanagi ANC gi lusingba singna khalami sarkar gi authority da pakhoi gi maram phajana hairaga pakhoi gi thamoi pet pangamgani amasung taliba dabi sing adu thungangani hojikti chumnadagi haijabana yararoi dabi sing tanbagi bhari pisinduna dandi na makhoi gi adhikar sing panghangadabani hairiba wafam asi wakhanda chap yungna lepkhre mahakna haiki aikoi gi sakti chelaba ideology leiri masina miyam gi pukning phajin bangamgani hojik aikoi gi ithaudi
waram pareng sing asi miyamda mapung phana khanghanba asini jati gi oina thabak suba leppagi thaurang sok lising amaga chamapan yankhai me thada paikhatnaba hotnaringaida matam matam gi oina semba communist indian congress amasung transvaal gi ANC gi kangbu amanasu chap manaba bannama johannesburg area da kauki akhoi gi ban adu cotton mark amasung dadu da thamliba athingba dugi mayokta yaningdaba utpane Nelson Mandela amasung maga loinaba zatiyabad oiba naharol singna thugainaba honaki adubu makhoi masel khanaki youth league ki sefong singda Nelson Mandela na communist pu ka hena yaningdaba uttuna samalosana tauki thabak suba miyam di african machani ot naibiraba kambu su amuba sinmi singni communism gi chara africa gi laimaida thanaba thaurang oithokpa yaroi haibasi mahakki thajabani matam asi Nelson Mandela yamna sauganba mita oina khwaina launarami youth league ki yaningdaba utna amasung sarkar gi athingba hukum leina strike adudi mai pakna pangthokki thabak suba sinmi tangkhaidagi hena mayum da leinaki thabak karakhide adum moinamak loisellakpagi matam aduaidadi yamna nungaitaba amasung awabagi thodok thokki maramdi police lising ani sakhai ki baduna miyamda tankhainaba honabada nongmai kapki amasung misi mina asokapan kaya thokki Nelson Mandela amasung Sisulu Orlando da sensinduna miyamda santi oina leinaba amasung saikhaiduna machi da changjapam lauraga leinaba haijaki May Day ki strike aduna Nelson Mandela gi thamoida anauba ithel ama piki maruoina asilna rang tawriba naharol singna lawkiba thaudang adu yamna peningai oiki naha oiriba Bharat macha Paul Gosek factory gi sinmi amasung Muhammad Kakhrada anina ayuk anganbada amadi numidang waramda aiba se saithokpagi thabak pangthokkhibagi damak Sisulu amasung Mandela na harauba phongdokpaga loinana thagatki jat kusu khaibagi aina tongan ba jat tinadaba mioi khaidoktuna tongan leihannaba honaki misak yengduna naitom tahallaba lanai mioi sing population registration act ki makhada awaba kaya nangki group areas act ki makhada kongangi amasung sahar gi lamda jat kusu gi matung ina leifam khaidoklami thaurang sigi makhada khwaidigi hena amang ata nangkiba kanglupti Bharat macha lalol itik karbar tawbasingni asida sunate Europe macha nattabasingbu dandina khul honghannaba mayum makai thadoktuna chatkinaba ain adugi matam gi oiba chairakni Africa macha singbu Bantu haina khangnakhre amasung Bantu Authorities Act semduna African singbu anauba jati macha khaidoknaba thorangki makha taba hena tamthiraba rajniti gi thausil amadi communism namthanaba ain sembani ain asi thoidokna communist lising ani khak African lising amaga chatruk Indian chaniyangkhai amasung angau chamayangkhai adugi mayok tangak semkhibanate pak chauna yengba midyeng amagi makhadani maruoina Europe ta Cold War gi irang sandorakpadu yengduna Africa da communism sandokpa thingnaba laukhatkibani masigi mamangda parliament ta khunja mihut thagatpa amasung Johannesburg amadi Cape Town city council singda communist singsu yauhankrabani communism haibasi matam maduda khangnaramadi karigumba rajniti gi niyom ama maduna rajniti samaj arthaniti amasung khutsa haibagi lamda achauba ahongba ama puraknaba hotnariba ain thugaiduna irang thokhannaba sarkar bu singnarakpa khudingmak masida Wayal Bisargi Thauram Puba Mantri da Sakti Yamna Pirami Mahak Nabu Chingnarabadi Hektamak Hajinduna Athing Bapi Bangamlami Aina Yadava Sangstan Lingani Haibagi Dos Pisinduna Sahi Tara Jail da Thazin Bangamlami Jati gi Oina Yaning da Utuna Sabazatra Chatpagi Thaurang Tauki Sok Lising Amaga Chamapan Yankhai gi Jun Tang Kuntarukta Pangthok na Balepkre ANC Youth League Indian Congress amasung Communist Party yauna coordinating committee semduna thabak changsin bahokre ahan badadi makhoi masel amana amabu thajana debagi mawong da leirame adubu Moses Cotton Koba Cape Town dagi lakhiba Johannesburg Communist Party Secretary na kanna honaduna asigumba chingnabagi thiraba sakpham singdo lapna hundok hanba ngamki
Nelson Mandela nasu magi pukchel sengna thabak tawba matau aduda penki amasung asengba jatiyabad oiba misakni khanglaktuna khudakta marup sanaki. Jun kuntaruk ki sabha jatra amasung thabak suba lepagi andalon Port Elizabeth, Durban, Alexandra saharda mai paki. Johannesburg amasung Cape Town dadi kaya mapung phaba oikide. Transbhan dasu miyam gi support khar watki. Durban saharda Bharat masa singna thaunaga loinana akan bathaudang lawki. Awaba kongai nangki. Kudakta sinmi lising ama thabaktagi lawthokki. Awaba taraba sinmi singdugi kunda laita hannaba amasung hingba yanaba mateng kayamuk strike chathariba sangsthan singna piki. Matang asida ANC na Bharat masa singi phan khomkat pangambagi sakti yadu ubada sangsthan gi oina kanaraba para amalauki. Amaromda Indian Congress nasu mising yamlaba African singa naksin nana chatmin nabagi kudong chaba phangki. United Nations Organization dasu diplomatic oiba support Afro-Asian laibak tara maridagi Bharat na phangmangamki. Sok lising amaga chamapan yangkai gi loiramdaida Nelson Mandela Youth League ki National President khankre. Action Program gi maramda Walter Sisulu ga watanaki. Ain amania andalon sangsin nabagi matangda Sisuluna jati kudingmak khongjang asida yawnaba barton tawba pamki. Mafam maduda Nelson Mandela nadi African masa sing asi atoppa jati na subsin khigadra haina chingnaba phongdokki. Adubu haukiba May Day gi demonstration adu ningsing loraga Sisulu gi proposal adu yaki. Amaromda Communist Party nasu action program si socialism gi midyeng leitaba thaurang ni haina ninda torami. Adum moinamak ANC gi lanjang asisu otpi naibiraba lomi sinmi singi hak ngakpagi andolon oina amadi zat kusu khaiba niti gi mayokta leiba haibasi capitalism gi mayoktani khanki. Sok lising amaga chamapan yangkai mathoi gi December thada phamkiba ANC gi sahi gi mifamda proposal sing adu puthokki. Maruoiba wafamdi sok lising amaga chamapan yangkai ni thoi April 3 ta miyam gi public meeting pangthokpa haibasini. Hairiba numit asimakti angauba kangbuna makoina panba chahi ahum subagi palan taunaba sinkiba numitni. Sumdaba ain taruk chanahandanaba sarkar da khanghanki. Karigumba sarkar na hairiba sing adu yadrabadi leibak sin thungna santi oina ain singnabagi khongjang ama changsinnaba conference aduna lepnaki. Dr. Morokana Congress ki salami piki amasung slogan lauki. Delegate singna lepkhattuna jati gi isai Nikosi Sikekel i Africa sakhi. Kha Africa gi sarkar nasu section thorang lokhat pahokre. Communist amasung trade union singda athingba hukum thamkre. Sarkar bu hunba khudingdagi passport lauthokre. Kuchu muba miyoi kaya voter list tagi lauthoknaba sem sakhre. Natal da leiba angauba liberal sing amasung Mahatma Gandhi gi machanupa Manilal na kadai phauba African singna ahimsa andalon chathaba ngamgadage haibadu chingnaba phongdokki. Sarkar bu singnabagi chathagadauriba campaign gidamak Nelson Mandela bu volunteer inship hapkre. Magi mathang khanbana Maulavi Kasaliana oiki. Maulavi gi apok pamapa Mahatma Gandhi gi loinana sok lising amaga chamapan supna taret ki andalonda awaba kaya khangminna khiba misakni. Nelson Cape Natal amadi Transvaal da yumthongi amadi sahar gi mafam khuding koina chattuna miyamda chathara kadawriba thauram sing adu khanghanki. Mahaki maruoiba mathaudi ahimsa andalonna sarkada achauba chaitheng ama piba ngamgane amasung miwat minai chathariba kangbu nam angauba kangbu das singna
ꯃꯈꯣꯏꯅ ꯀꯦꯞꯇ ꯊꯨꯡꯂꯈꯤꯕ ꯆꯍꯤ 300 ꯁꯨꯕ ꯀꯨꯝꯑꯣꯟ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯐ꯭ꯔꯤꯀꯥꯟ 10,000 ꯅ ꯈꯨꯖꯤꯡ ꯑꯣꯏꯗꯨꯅ ꯀꯦꯞꯀꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯔꯨꯑꯣꯏꯕ ꯁꯦꯟꯇꯔꯗ ꯊꯨꯡꯂꯈꯤ꯫ ꯃꯈꯣꯏꯅ ꯅꯤꯡꯇꯝꯕ ꯐꯪꯅꯕ ꯏꯁꯣꯔꯗ ꯄ꯭ꯔꯊꯅꯥ ꯇꯧꯈꯤ꯫ ꯖꯣꯍꯥꯟꯁꯕꯔꯒꯇ ꯗꯣꯛꯇꯔ ꯃꯣꯔꯥꯀꯥꯅ ꯐ꯭रीडम ꯁ꯭ꯀ꯭ꯋꯥꯔꯗ ꯇꯤꯟꯈꯤꯕ ꯃꯤꯌꯥꯝꯗ ꯋꯥ ꯉꯥꯡꯈꯤ ꯑꯃꯁꯨꯡ ꯇꯥꯜꯂꯤꯕ ꯗꯥꯕꯤ ꯐꯪꯅꯕꯒꯤꯗꯃꯛ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯑꯃꯗꯤ ꯍꯛꯆꯥꯡꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯐꯨꯗꯣꯛꯅꯕ ꯑꯄꯤꯜ ꯇꯧꯈꯤ꯫ ꯅꯦꯜꯁꯟ ꯃꯟꯗꯦꯂꯥ ꯑꯃꯁꯨꯡ ꯃꯧꯂꯨꯕꯤ ꯀꯁꯥꯂꯤꯌꯥꯅ ꯒꯚꯔꯟꯃꯦꯟꯠ ꯋꯥꯔꯛꯁ ꯌꯨꯅꯤꯌꯟꯒꯤ ꯍꯣꯜꯗ ꯋꯥ ꯉꯥꯡꯈꯤ, ꯂꯣꯏꯅꯅ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯅ ꯃꯤꯡ ꯆꯟꯕꯒꯤ ꯊꯕꯛ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯍꯟꯈꯤ꯫ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯗ ꯁꯔꯀꯥꯔꯅ ꯃꯈꯣꯏꯕꯨ ꯁꯧꯒꯠꯍꯟꯅꯕ ꯊꯧꯁꯤꯜ ꯀꯌꯥ ꯂꯧꯈꯠꯂꯝꯂꯕꯁꯨ ꯌꯥꯔꯤꯃꯈꯩ ꯌꯥꯝꯅ ꯊꯛꯁꯤ ꯈꯥꯁꯤ ꯉꯥꯛꯅ ꯂꯩꯅꯕ ꯄꯥꯎꯇꯥꯛ ꯄꯤꯔꯝꯃꯤ꯫ ꯀꯦꯞ ꯇꯥꯎꯟ ꯌꯧꯅ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯈꯥ ꯑꯐ꯭ꯔꯤꯀꯥꯗ ꯂꯩꯕ ꯑꯉꯧꯕ ꯀꯥꯡꯕꯨꯅ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯅ ꯋꯥꯐꯝ ꯑꯃ ꯆꯠꯅꯔꯝꯃꯤ꯫ ꯀꯨꯆꯨ ꯃꯨꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯎꯕꯗ ꯃꯪꯒꯣꯜ ꯂꯩꯇꯕꯅꯤ ꯍꯥꯏꯅ ꯑꯉꯧꯕꯁꯤꯡꯅ ꯇꯨꯀꯠꯆꯅ ꯌꯦꯡꯂꯝꯃꯤ꯫ ꯇꯝꯊꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯅꯦꯜꯁꯟꯒꯤ ꯃꯐꯝꯗ ꯊꯝꯕ ꯃꯇꯤꯛ ꯑꯣꯏꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯆꯠꯈꯤꯕ ꯃꯐꯝꯗ ꯂꯨ ꯍꯦꯟꯅ ꯁꯦꯠ ꯆꯥꯔꯕ ꯑꯉꯧꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯅ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯥꯖꯠꯇ ꯑꯉꯛꯄ ꯎꯠꯂꯗꯨꯅ ꯃꯥꯏ ꯑꯣꯟꯁꯤꯟꯅꯔꯛꯈꯤ, ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯈꯤ꯫ ꯗꯔꯕꯥꯟꯗ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒꯤ ꯅꯨꯃꯤꯠ ꯄꯥꯂꯟ ꯁꯚꯥꯗ ꯅꯦꯜꯁꯟꯅ ꯚꯥꯁꯟ ꯄꯤꯈꯤ꯫ ꯃꯤꯇꯤꯡ ꯑꯗꯨ ꯚꯥꯔꯠ ꯃꯆꯥ ꯑꯃꯁꯨꯡ ꯑꯐ꯭ꯔꯤꯀꯥꯟ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯇꯤꯟꯈꯤ꯫ ꯃꯈꯣꯏꯅ ꯆꯪꯁꯤꯟꯒꯗꯧꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥꯃꯨꯛ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕꯒꯤ ꯋꯥꯁꯛ ꯆꯦ ꯁꯍꯤ ꯇꯧꯈꯤ꯫ ꯅꯦꯜꯁꯟꯒꯤ ꯊꯃꯣꯏꯗ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯝꯅ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯑꯃ ꯑꯣꯏꯅ ꯐꯥꯎꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯌꯨꯔꯣꯄꯤꯌꯟ ꯅꯠꯇꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯇꯔꯪ ꯇꯔꯪꯅ ꯎꯕ ꯐꯪꯂꯦ꯫ ꯅꯇꯥꯜꯗꯁꯨ ꯆꯤꯞ ꯂꯨꯇꯨꯂꯤ ꯑꯃꯁꯨꯡ ꯗꯥꯛꯇꯔ ꯅꯥꯌꯦꯀꯔꯅ ꯚꯣꯂꯨꯟꯇꯤꯌꯔ ꯈꯣꯝꯕꯒꯤ ꯊꯕꯛ ꯀꯟꯅ ꯆꯠꯊꯈꯤ꯫ ꯚꯥꯔꯠ ꯃꯆꯥꯁꯤꯡꯁꯨ ꯑꯐ꯭ꯔꯤꯀꯟ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒ ꯂꯣꯏꯅꯅ ꯅꯤꯡꯇꯝ ꯏꯁꯩ ꯁꯛꯄ ꯌꯥꯎꯈꯤ ꯑꯃꯁꯨꯡ ꯏꯇꯤꯍꯥꯁꯤꯛ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯈꯤ꯫ ꯆꯠꯊꯔꯛꯂꯤꯕ ꯀꯦꯝꯄꯦꯟ ꯑꯁꯤ ꯎꯕꯗ ꯃꯤꯠ ꯅꯥꯔꯗꯨꯅ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯃꯟ ꯈꯨꯝꯕꯒꯤ ꯁꯥꯖꯠ ꯀꯌꯥ ꯆꯠꯊꯔꯛꯈꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯟꯅ ꯃꯤ 500ꯒꯤ ꯂꯤꯁ ꯑꯃ ꯐꯣꯡꯈꯤ꯫ ꯀꯝꯃ꯭ꯌꯨꯅꯤꯖꯝꯕꯨ ꯅꯝꯊꯕ ꯍꯥꯏꯕ ꯑꯥꯏꯟꯒꯤ ꯃꯈꯥꯗ ꯃꯈꯣꯏꯗ ꯑꯊꯤꯡꯕ ꯀꯌꯥꯃꯨꯛ ꯄꯤꯔꯝꯃꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯇꯤꯡ ꯊꯧꯔꯥꯡ ꯇꯧꯕ ꯑꯃꯗꯤ ꯃꯤꯇꯤꯡꯗ ꯋꯥ ꯉꯥꯡꯕ ꯑꯃꯠꯇ ꯌꯥꯍꯜꯂꯝꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯑꯊꯤꯡꯕ ꯍꯨꯀꯨꯝ ꯑꯁꯤꯕꯨ ꯁꯤꯡꯅꯕ ꯑꯣꯏꯅ ꯃꯥꯔꯛꯁ, ꯀꯣꯇꯦꯟ ꯑꯃꯁꯨꯡ ꯗꯥꯗꯨ ꯃꯤꯇꯤꯡꯗ ꯋꯥ ꯉꯥꯡꯂꯝꯃꯤ꯫ ꯊꯨꯅꯃꯛ ꯃꯈꯣꯏꯕꯨ ꯐꯥꯖꯤꯟꯈꯤꯔꯝꯃꯤ ꯑꯃꯁꯨꯡ ꯖꯦꯜꯗ ꯆꯌꯣꯜ ꯀꯌꯥꯃꯨꯛ ꯊꯝꯖꯤꯟꯈꯤ꯫ ANCꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯅꯕ ꯀꯧꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯅꯥ ꯐꯔꯕ ꯅꯨꯄꯥ ꯅꯨꯄꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯄꯣꯔꯠ ꯑꯦꯂꯤꯖꯥꯕꯦꯊꯀꯤ ꯅ꯭ꯌꯨ ꯕ꯭ꯔꯥꯏꯇꯟ ꯁꯍꯔꯗ ꯈꯨꯗꯥꯡꯗ ANC ꯕꯦꯖ ꯊꯦꯠꯂꯗꯨꯅ ꯃꯦꯏ ꯕꯨꯏ ꯑꯐ꯭ꯔꯤꯀꯥ ꯁ꯭ꯂꯣꯒꯥꯟ ꯂꯥꯎꯈꯤ꯫ ꯃꯈꯣꯏꯅ ꯄꯨꯛꯅꯤꯡ ꯃꯀꯥ ꯂꯥꯝꯅ ꯌꯨꯔꯣꯞ ꯈꯛꯇ ꯍꯥꯏꯅ ꯊꯥꯕ ꯆꯪꯐꯝ ꯐꯥꯎꯖꯤꯟꯗꯨꯅ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯐꯨꯖꯤꯟꯈꯤ꯫ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕ ꯄꯨꯂꯤꯁꯃꯦꯟꯁꯤꯡꯅ ꯃꯈꯣꯏꯕꯨ ꯐꯥꯖꯤꯟꯈꯤ ꯑꯗꯨꯒ ꯌꯨꯔꯣꯞ ꯈꯛꯇ ꯍꯥꯏꯅ ꯊꯥꯕ ꯊꯣꯡ ꯑꯃ ꯂꯥꯟꯊꯣꯛꯇꯨꯅ ꯁ꯭ꯇꯦꯁꯟꯒꯤ ꯇꯣꯉꯥꯟꯕ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯈꯤ꯫ ꯇ꯭ꯔꯦꯟ ꯃꯅꯨꯡꯗ ꯇꯣꯡꯂꯝꯕ ꯑꯐ꯭ꯔꯤꯀꯥꯟꯁꯤꯡꯅ ꯁ꯭ꯂꯣꯒꯥꯟ ꯀꯌꯥ ꯂꯥꯎꯗꯨꯅ ꯃꯈꯣꯏꯗ ꯊꯧꯅꯥ ꯄꯤꯈꯤ꯫ ꯀꯥꯡꯕꯨ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨ ꯊꯥ ꯑꯃ ꯖꯦꯜꯗ ꯊꯝꯈꯤ ꯑꯗꯨꯒ ꯑꯇꯩ ꯇꯨꯡꯏꯟꯕꯁꯤꯡꯅ ꯅꯨꯃꯤꯠ 15ꯅꯤ꯫ ꯇ꯭ꯔꯥꯟꯁꯚꯥꯜꯗꯒꯤ ꯃꯥꯏꯜ 750 ꯂꯥꯞꯅ ꯂꯩꯕ ꯁꯔꯀꯥꯔꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯆꯪꯕ ꯌꯥꯗꯕ ꯃꯐꯝ ꯑꯃꯗ ꯅꯥꯅꯥ ꯁꯤꯇꯥ ꯀꯧꯕ ꯒꯥꯟꯙꯤ ꯅꯤꯇꯤꯕꯨ ꯆꯦꯠꯅ ꯊꯥꯒꯣꯟꯖꯕ ꯚꯥꯔꯠ ꯃꯆꯥ ꯑꯁꯤꯅ ꯁꯤꯁꯂꯨꯒ ꯂꯣꯏꯅꯅ ꯚꯣꯂꯨꯟꯇꯤꯌꯔ 52 ꯂꯨꯆꯤꯡꯗꯨꯅ ꯁꯔꯀꯥꯔꯒꯤ ꯑꯊꯤꯡꯕ ꯍꯨꯀꯨꯝ ꯁꯤꯡꯅꯈꯤ꯫ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯐꯥꯖꯤꯟꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯅꯦꯜꯁꯟ ꯃꯟꯗꯦꯂꯥ ꯖꯣꯍꯥꯟꯁꯕꯔꯒꯀꯤ ꯃꯤꯇꯤꯡ ꯑꯃꯗ ꯋꯥ ꯉꯥꯡꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12 ꯇꯥꯕ ꯃꯇꯝꯗꯅꯤ꯫ ꯑꯐ꯭ꯔꯤꯀꯥꯟꯁꯤꯡꯒꯤꯗꯃꯛ ꯀꯔꯐ꯭ꯌꯨ ꯆꯂꯥꯏꯕ ꯃꯇꯝꯅꯤ꯫ ꯅꯦꯜꯁꯟ ꯇꯨꯡꯗ ꯆꯠꯊꯔꯛꯀꯗꯕ ꯑꯟꯗꯣꯂꯟ ꯊꯧꯔꯥꯡꯒꯤꯗꯃꯛ ꯄꯨꯂꯤꯁꯅ ꯐꯥꯗꯅꯕ ꯍꯣꯠꯅꯒꯦ ꯈꯟꯈꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯈꯨꯠ ꯆꯟꯁꯤꯟꯈꯤ꯫ ꯍꯥꯟꯅ ꯐꯥꯗꯨꯅ ꯂꯩꯔꯝꯂꯕ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒ ꯂꯣꯏꯅꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤ꯫ ꯊꯋꯥꯏ ꯁꯣꯛꯅ ꯖꯥꯇꯤꯒꯤ ꯏꯁꯩ ꯁꯛꯂꯗꯨꯅ ꯄꯨꯂꯤꯁ ꯒꯥꯔꯤꯗ ꯀꯥꯈꯠꯈꯤ꯫ ꯃꯈꯣꯏ ꯄꯨꯂꯤꯁꯀꯤ ꯑꯄꯤꯛꯄ ꯀꯥ ꯃꯆꯥ ꯑꯃꯗ ꯊꯝꯖꯤꯟꯈꯤ꯫ ꯅꯦꯜꯁꯟ ꯃꯟꯗꯦꯂꯥꯒꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯄꯨꯂꯤꯁ ꯂꯣꯀꯞꯇ ꯂꯩꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯂꯣꯀꯞꯇ ꯂꯩꯔꯤꯉꯩꯗ ꯊꯦꯡꯅꯈꯤꯕ ꯄꯨꯂꯤꯁꯀꯤ ꯁꯥꯖꯠꯇꯨ ꯅꯦꯜꯁꯟꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ, ꯑꯩꯈꯣꯏꯕꯨ ꯒꯥꯔꯤꯗꯒꯤ ꯏꯟꯊꯨꯗꯨꯅ ꯃꯈꯣꯏꯒꯤ ꯗ꯭ꯔꯤꯜ ꯇꯧꯐꯝ ꯁꯨꯃꯥꯡꯗ ꯊꯝꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯌꯨꯔꯣꯄꯤꯌꯟ ꯀꯟꯁꯇꯦꯕꯜ ꯑꯃꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯐꯨ ꯀꯟꯅ ꯏꯟꯊꯣꯔꯛꯈꯤ꯫
mahak khongkap ama ani thanglamlaga tuki kujengi saru kaiba tekpa aikoina ure aina yaningdabu uttuna laurame kudaktuda naha wariba sipai ama chensanlaktuna aingonda kanna laurakhe asengba cowboy amagi matawgum aikoi mayam haunaduna sauningba uttuna sabha jatra ama mafamduda pangthokhe amasung asokpa adu phajana layeng binaba taksanke ahing adu apikpa kakhududa tharo onduna anaba khangke mathangi numita mahak hospital da pukhi Nelson thadorakpa matamdadi campaign adu lamai chakpagum sandokirame kol karkhana gi sinmi office ki thabak tawbasing doctor ukil oja satra amadi dharma gi thabak tawba khudingmak jat kusu khaiba gi thausilbu singnabagi khongjangda amatta oikhre ningtam isai sakpana campaign adugi maruiba saktam oikhi amana hekta hore aikoi africa machani african aikoi iramdam gi damakta lauri makoina munkre european singna maromdom hinghalo lebaga sibo malan jail gi thong do hangdoklo aikoi volunteer mayam lagle jail changnaba July 13 da lebak sin thungna lanai yum amadi office singda landaki moroka sisulu dadu amasung kasalia atopa mi 13 ga loinana phajinke makoida communism sandokpagi maral sikhi case songnakhi aduga makhoi phakibaduna volunteer khomjinbadadi akaiba oikide October hogalakpadadi volunteer lising gi mathakta jail changba hokre campaign chatharakpagi tha mari gi matung aroiba tangkak yauraklabada miyam punna ain singnabagi andolon yauna appeal tawkhe Nelson na thajake madudi karigumba thorang asina mai paklabadi sarkar gi sasan ain gi matung ina chathabangam laroi masi araiba thabakti natte akanba taksinba ama change yamna chingnakhiba wafamde hingsa thorakadra haibasine October 19 da New Brighton rail station da nongmai kapa amasung hana sunabagi thodok ama thokhi angauba police samana African anikhak rang kauta ama huran bagi maral siraduna koitan tanaduna phagadabagi hotnabada nongmai kapkhi sarangnaba miyam marakta policeman aduna nongmai kunlak kapsillamlaga chenkhi sauraba miyamna station akraman tawkhi mai thaba hana sunaba thodok kaya thokhi thodok aduda African taret European mari sekhi aduga mi kun taretna asokapan nangki sarkari oiba section thorang lokhatnaba police ki thabak kankhat hanke kep sargi akoibada meeting na singba tawba athingba thamkhre loinana pass lo hanadagi hena kansinkhre strike yauruba sinmi kayamuk thabaktagi lauthok pikre Kimberley amasung East London da thokkiba hatna sunabagi irangda African kunmanga police na nongmai kapada sikhi kaya amasu sokhi East London da ungkhatnabagi phibam leikhi miyamna lambi da angauba ama chatpa ubada hektamak akraman tawkhi ghatana aduna asok pananglaba kaya gi seba tawba laksabi lamboibi amasung insurance ki thabak tawba agent ama sikhi hana sunabagi thokhiba thodok singa mari leinana thikatnaba inquiry commission ama semnaba ANC na sarkar da taksenkhi inquiry tawbagi mayokta ahoina dum campaign chathariba kangbuda hingsa thorakpasing adugi maral sirame adum moinamak campaign leptana chathake October thada volunteer lising ani ga chahum yankhai mari phajanki matang asidadi mapalamgi mioi sing phawbana andolon kari singna yamna thaksi khasi ngakna chatpadu thagatna rakhi United Nations nasu zat kusu khaibagi sasan adu yengshinnaba commission ama semke masi international organization na zat kusu khaibagi chanabibu yaningdaba utpagi khudamni ANC amasung magi khongbuna makhoigi dabi tanbada anauba pukning thogat pire khanke kha Africa da kara komthokpani ti pamba angauba kangrup ikuidana thunglaba Johannesburg ki bishop yauna campaign saruk yake makhoisu Johannesburg Cape Town da phajinduna thamke amaromda sarkarna athingba hukumgi makhada campaign sogatpa kangbugi luchingba yankaini thoida punsigi oina athingba thamke November tha loiramdaida Moroka Nelson Sisulu amasung atai lusingba kokhattuna bichar tawke sarkarna pikhiba maralde makhoina campaign isai saktuna amadi nupi singbu law khonghanduna santi thugaibagi thabak tawi haibasini wafam maduda isai nongmaida saknairaba musicologist Professor Hugh Tracina sandokna take madudi nupi singna law khongbadu
ꯆꯨꯝꯅꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯑꯃꯗꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒꯤ ꯇꯣꯞ ꯇꯣꯞꯄ ꯑꯐ꯭ꯔꯤꯀꯥꯒꯤ ꯆꯠꯅꯕꯤꯅꯤ, ꯍꯤꯡꯁꯥ ꯊꯣꯛꯅꯕ ꯙꯝꯀꯥ ꯇꯧꯕ ꯅꯠꯇꯦ꯫ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯅꯤꯡꯂꯗꯨꯅ ꯊꯥ 7ꯒꯤ ꯖꯦꯜꯗ ꯊꯝꯖꯤꯟꯅꯕ ꯄꯤꯈꯤꯕ ꯗꯟꯗꯤ ꯑꯗꯨ ꯌꯩꯊꯣꯛꯇꯨꯅ ꯊꯝꯈꯤ꯫ ꯁꯣꯛ 1982 ꯗꯤꯁꯦꯝꯕꯔ ꯊꯥꯗ ꯆꯤꯞ ꯑꯜꯕꯔꯠ ꯂꯨꯇꯨꯂꯤ ANCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯦꯅꯔꯦꯜ ꯑꯗꯨꯅ ꯅꯦꯜꯁꯟ ꯃꯟꯗꯦꯂꯥꯕꯨ ꯃꯍꯥꯛꯀꯤ ꯗꯤꯄ꯭ꯌꯨꯇꯤ ꯑꯣꯏꯅ ꯈꯟꯈꯤ꯫ ꯍꯥꯟꯅ ꯑꯣꯖꯥ ꯑꯃ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯂꯩꯔꯝꯕ ꯑꯃꯁꯨꯡ ꯆꯍꯤ 18 ꯆꯤꯞ ꯑꯣꯏꯔꯛꯄꯒꯤ ꯍꯩꯁꯤꯡꯕ ꯂꯣꯏꯅꯅ ꯙꯔꯃꯗ ꯆꯦꯠꯅ ꯊꯥꯖꯕ ꯈ꯭ꯔꯤꯁꯇꯥꯟ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯕꯒ ꯄꯣꯔꯠ ꯑꯦꯂꯤꯖꯥꯕꯦꯊꯇ ꯃꯤ 50,000 ꯇꯤꯟꯕ ꯃꯤꯇꯤꯡ ꯑꯃꯗ ꯋꯥ ꯉꯥꯡꯈꯤ꯫ ꯑꯣꯔꯦꯟꯖ ꯐ꯭ꯔꯤ ꯏꯟꯁꯇꯦꯠꯇ ꯊꯨꯡꯕ ꯃꯇꯝꯗꯗꯤ ꯑꯊꯤꯡꯕ ꯍꯨꯀꯨꯝ ꯊꯝꯗꯨꯅ ꯃꯐꯝꯗꯨꯗ ꯔꯥꯖꯅꯤꯇꯤꯒꯤ ꯋꯥꯈꯜꯂꯣꯟ ꯄꯤꯅꯕ ꯍꯣꯠꯅꯕꯗꯨ ꯄꯨꯂꯤꯁꯅ ꯊꯤꯡꯈꯤ꯫ ꯅꯦꯜꯁꯟ ꯃꯟꯗꯦꯂꯥ ꯌꯥꯎꯅ ANC ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯀꯣꯡꯒ꯭ꯔꯦꯁ ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯊꯛꯇꯁꯨ ꯑꯊꯤꯡꯕ ꯍꯨꯀꯨꯝ ꯑꯁꯤ ꯊꯝꯈꯤ꯫ ꯈꯥ ꯑꯐ꯭ꯔꯤꯀꯥ ꯁꯔꯀꯥꯔꯅ ꯀꯝꯃꯨꯅꯤꯁꯠꯄꯨ ꯅꯝꯊꯕ ꯍꯥꯏꯕ ꯑꯦꯛ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯧꯈꯠꯈꯤꯕ ꯑꯊꯤꯡꯕ ꯍꯨꯀꯨꯝꯁꯤꯡ ꯑꯉꯛꯄ ꯃꯑꯣꯡ ꯑꯃ ꯑꯣꯏꯈꯤ꯫ ꯑꯍꯥꯟꯕꯗ ꯂꯃꯥꯏ ꯑꯃ ꯑꯅꯤꯒꯤ ꯑꯣꯏꯅ ꯑꯊꯤꯡꯕ ꯅꯤꯌꯣꯝꯁꯤꯡ ꯏꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯃꯃꯩꯊꯪꯗꯗꯤ ꯂꯃꯥꯏ 9 ꯅꯠꯇ꯭ꯔꯒ 10 ꯐꯥꯎꯕ ꯁꯥꯡꯊꯅ ꯑꯊꯤꯡꯕ ꯍꯨꯀꯨꯝ ꯑꯗꯨ ꯏꯔꯒ ꯄꯤꯔꯝꯃꯤ꯫ ꯃꯔꯥꯜ ꯂꯩꯕꯒꯤ ꯃꯔꯝ ꯄ꯭ꯔꯃꯥꯟ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ, ꯑꯄꯤꯜ ꯇꯧꯕꯁꯨ ꯌꯥꯔꯝꯗꯦ꯫ ꯁꯨꯞꯅꯇꯪꯒꯤ ꯀꯨꯁꯤ ꯇꯧꯅ ꯍꯥꯏꯅꯤꯡꯕꯇ ꯍꯥꯏꯖꯅꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯑꯥꯏꯟꯒꯤ ꯃꯟꯇ꯭ꯔꯤꯅ ꯄꯤꯕ ꯍꯨꯀꯨꯝ ꯐꯪꯕ ꯈꯨꯗꯤꯡꯃꯛ ꯀꯝꯃꯨꯅꯤꯁꯠ ꯅꯤꯇꯤ ꯁꯟꯗꯣꯛꯄꯒꯤ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅ ꯂꯧꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯆꯍꯤ 10 ꯐꯥꯎꯕ ꯑꯊꯤꯡꯕꯒꯤ ꯍꯨꯀꯨꯝ ꯃꯈꯥꯗ ꯊꯝꯂꯝꯃꯤ꯫ ꯃꯤꯇꯤꯡꯅꯆꯤꯡꯕ ꯑꯃꯠꯇ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯊꯤꯡꯕ ꯄꯤꯔꯕ ꯅꯦꯜꯁꯟ ꯃꯟꯗꯦꯂꯥ ꯊꯥ 3ꯃꯨꯛ ꯖꯣꯍꯥꯟꯁꯕꯔꯒꯇꯒꯤ ꯆꯠꯊꯣꯛꯍꯟꯗꯅ ꯂꯩꯈꯤ꯫ ꯑꯇꯣꯞꯄ ꯁꯥꯊꯤꯔꯕ ꯑꯥꯏꯟ ꯀꯌꯥꯁꯨ ꯂꯧꯈꯠꯈꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯔꯥꯜ ꯂꯪꯖꯔꯕꯗꯤ ꯑꯊꯤꯡꯕ ꯍꯨꯀꯨꯝ ꯌꯥꯅꯤꯡꯗꯕ ꯎꯠꯇꯨꯅ ꯅꯠꯇ꯭ꯔꯒ ꯑꯥꯏꯟꯒꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝ ꯈꯣꯝꯗꯨꯅ ꯑꯟꯗꯣꯂꯟ ꯇꯧꯕ ꯌꯥꯎꯔꯕꯗꯤ ꯃꯍꯥꯛ ꯑꯗꯨ ꯆꯍꯤ 3 ꯖꯦꯜ, ꯄꯥꯎꯟ 300ꯒꯤ ꯖꯔꯤ, ꯁꯥꯖꯩꯅ 10 ꯐꯨꯕ ꯅꯠꯇ꯭ꯔꯒ ꯗꯟꯗꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯅꯤ ꯄꯨꯟꯅ ꯐꯪꯃꯤꯟꯅꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗ ꯑꯥꯏꯟ ꯁꯤꯡꯅꯕꯒꯤ ꯊꯕꯛ ꯇꯧꯅꯤꯡꯅꯕ ꯋꯥꯍꯩꯅ ꯅꯠꯇ꯭ꯔꯒ ꯊꯕꯛꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯕꯗꯤ ꯃꯊꯛꯀꯤ ꯗꯟꯗꯤꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯄꯥꯎꯟ 200 ꯖꯔꯤ ꯅꯠꯇ꯭ꯔꯒ ꯆꯍꯤ 2 ꯖꯦꯜꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯐꯣꯡꯅ ꯋꯥ ꯉꯥꯡꯕ ꯌꯥꯍꯟꯗ꯭ꯔꯕꯁꯨ ꯅꯦꯜꯁꯟ ꯐꯤꯖꯪ ꯃꯔꯨꯝꯗꯒꯤ ꯑꯅꯧꯕ ꯔꯥꯖꯅꯤꯇꯤꯒꯤ ꯂꯥꯂꯣꯡ ꯀꯌꯥ ꯁꯦꯝ ꯁꯥꯕꯗꯤ ꯂꯦꯞꯄ ꯂꯩꯈꯤꯗꯦ꯫ ꯅꯦꯜꯁꯟ ꯑꯃꯁꯨꯡ ꯑꯦꯜꯚꯤꯟ ꯃꯟꯗꯦꯂꯥꯒꯤ ꯃꯆꯥ 3 ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ 2, ꯅꯨꯄꯤ 1꯫ ꯊꯦꯝꯕꯤ ꯃꯒꯥꯇꯣ ꯅꯨꯄꯥꯅꯤ, ꯄꯨꯃꯂꯥꯅ ꯅꯨꯄꯤꯅꯤ꯫ ꯁꯣꯛ 1950 ꯍꯧꯒꯠꯂꯛꯄꯗ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨ ꯑꯣꯔꯂꯦꯟꯗꯣ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯗ ꯀꯥꯔꯝꯃꯤ꯫ ꯅꯣꯡꯃ ꯆꯍꯤ 3 ꯁꯨꯔꯕ ꯃꯆꯥꯅꯨꯄꯥ ꯃꯒꯥꯇꯣꯒ ꯂꯣꯏꯅꯅ ꯑꯣꯂꯤꯚꯔ ꯇꯝꯕꯨꯒꯤ ꯅꯨꯄꯤ ꯑꯦꯗꯤꯂꯥꯏꯗ ꯁꯨꯀꯨꯗꯨ ꯒꯥꯔꯤ ꯇꯣꯡꯃꯤꯟꯅꯗꯨꯅ ꯊꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯒꯥꯔꯤ ꯁꯨꯝ ꯊꯧꯔꯛꯄꯗ ꯁꯒꯣꯜ ꯒꯥꯔꯤ ꯑꯃꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯁꯒꯣꯜꯅ ꯒꯥꯔꯤ ꯆꯤꯡꯕꯗꯨ ꯃꯆꯥꯅꯨꯄꯥ ꯃꯒꯥꯇꯣ ꯌꯦꯡꯅꯤꯡꯂꯝꯃꯤ, ꯂꯣꯏꯅꯅ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯈꯨꯡꯒꯪꯗ ꯂꯦꯟꯈꯤꯕ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛꯀꯤ ꯃꯇꯥꯡꯗ ꯁꯨꯒꯥꯏꯅ ꯇꯥꯛꯂꯝꯃꯤ꯫ ꯎꯀꯤꯜ ꯑꯃ ꯑꯣꯏꯕꯒꯤ ꯒꯨꯟ ꯁꯨꯅ ꯆꯦꯜꯂꯕ ꯅꯦꯜꯁꯟ ꯃꯟꯗꯦꯂꯥ ꯁꯣꯛ 1950ꯗ ꯑꯣꯂꯤꯚꯔ ꯇꯝꯕꯨꯒ ꯄꯥꯗꯨꯅ ꯇꯣꯉꯥꯟꯕ ꯐꯥꯝ ꯑꯃ ꯂꯤꯡꯈꯠꯈꯤ꯫ ꯖꯣꯍꯥꯟꯁꯕꯔꯒꯀꯤ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯀꯣꯔꯠꯀ ꯅꯛꯅꯅ ꯂꯩꯕ ꯚꯥꯔꯠ ꯃꯆꯥ ꯑꯃꯈꯛꯀꯤ ꯌꯨꯝꯒꯤ 2ꯁꯨꯕ ꯃꯊꯣꯜꯗꯅꯤ꯫ ꯍꯥꯏꯔꯤꯕ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯅꯠꯇꯅꯗꯤ ꯑꯐ꯭ꯔꯤꯀꯟꯁꯤꯡꯅ ꯌꯨꯝ ꯋꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯄꯤꯊ꯭ꯔꯥꯏꯒꯤ ꯀꯣꯟꯄꯥꯛ ꯑꯃꯗ ꯃꯟꯗꯦꯂꯥ ꯑꯃꯁꯨꯡ ꯇꯝꯕꯨ ꯍꯥꯏꯅ ꯏꯔꯒ ꯊꯦꯠꯄꯗꯨ ꯎꯕꯗ ꯊꯦꯝꯕꯨ ꯁꯥꯒꯩꯒꯤ ꯃꯤꯌꯥꯝꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯅ ꯂꯥꯎꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯔꯝꯒꯤ ꯎꯀꯤꯜꯁꯤꯡ! ꯑꯥꯏꯟ ꯑꯃꯁꯨꯡ ꯔꯥꯖꯅꯤꯇꯤꯒꯤ ꯂꯝꯗ ꯃꯟꯗꯦꯂꯥ ꯑꯃꯁꯨꯡ ꯇꯝꯕꯨ, ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯃꯅ ꯑꯃꯒꯤ ꯑꯋꯥꯠꯄ ꯃꯦꯟꯈꯠꯄ ꯉꯝꯕ ꯆꯞ ꯃꯥꯟꯅꯔꯕ ꯂꯝꯕꯥꯅꯤ꯫ ꯃꯟꯗꯦꯂꯥ ꯄꯨꯟꯁꯤꯕꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯃꯗꯤ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯇꯪꯅꯤꯡꯗꯨꯅ ꯊꯨꯝꯍꯠꯂꯕ ꯃꯤꯁꯛꯅꯤ꯫ ꯑꯃꯔꯣꯝꯗ ꯇꯝꯕꯨ ꯄꯨꯟꯁꯤꯒꯤ ꯑꯔꯊ ꯑꯃꯁꯨꯡ ꯄꯥꯟꯗꯝꯒꯤꯗꯃꯛ ꯃꯅꯨꯡ ꯍꯛꯆꯤꯟꯅ ꯈꯟꯕ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯕꯤꯆꯥꯔ ꯅꯩꯅꯕ ꯄꯥꯝꯕ ꯃꯤꯁꯛꯅꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯒꯨꯟ ꯆꯦꯟꯕ ꯉꯥꯛꯅꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ꯫ ꯑꯅꯤꯗꯨ ꯄꯨꯟꯁꯤꯜꯂꯒꯗꯤ ꯃꯄꯨꯡ ꯐꯥꯔꯕ ꯁꯛꯇꯝꯅꯤ ꯄꯨꯟꯁꯤꯒꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯨꯝꯗꯕ ꯁꯥꯖꯠꯀꯤ ꯃꯥꯌꯣꯛꯇ ꯑꯁꯥꯎꯕ ꯌꯥꯅꯤꯡꯗꯕ ꯎꯠꯄꯗ ꯀꯅꯥꯕꯨꯁꯨ ꯀꯤꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯗꯤ ꯃꯟꯗꯦꯂꯥꯅ ꯍꯦꯟꯅ ꯌꯥꯅꯤꯡꯗꯕ ꯎꯠꯄ, ꯑꯅꯤꯡꯕ ꯄꯨꯝꯅꯃꯛ ꯑꯈꯥꯛꯄ ꯂꯩꯇꯅ ꯗꯣꯡ ꯗꯣꯡ ꯍꯥꯏꯗꯣꯛꯄ ꯉꯝꯃꯤ꯫ ꯈꯔ ꯍꯟꯊꯕ ꯀꯣꯔꯠꯁꯤꯡꯗ ꯀꯦꯁ ꯂꯦꯞꯄꯗ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯃꯁꯨꯡ ꯄꯨꯂꯤꯁꯀ ꯍꯛꯊꯦꯡꯅꯅ ꯎꯪꯈꯠꯅꯕ ꯌꯥꯎꯈꯤ꯫
matam chuppada asaubagi saknon lauraga ngak leibadi natte phagi jugai tawduna nokningba wahi kaya sungangduna miyam wa nokhanba sungami Kristapta lising amaga chamapan yankai humdoigi Junda Mandela gi mathakta thamlamba athingba hukum lauthokle mahak amasung sislu Sofia Sahardagi Dandina miyam lauthokpagi thauselbu yaningdaba utuna Father Huddlestanna achouba cinema hall amada meeting thorang tawbadu yaukhi group areas ekki makhada kuchu muba lising yankai nipalmuk masagi lamda ningtamna leijabadu mayum makai thadokhankhi asumna tanthokpagi thorangsi karidagi thorakhibano haibadu yumlonnabada leiriba angouba singna lam khopchinba pamlakpadagini yamna ingna sellang liba meeting adu thugainaba stand gun amasung rifle paiba police singna dhamka tawki sislu amasung Mandela na saugat laba miyamdu ingthana leinaba appeal tawki amaromda Father Huddleston na police ke mari yenaduna leiri warning khara tawbadi yai adu nattaduna hekta sangsilaktuna akaiba pibadi miot minaigi amasung supnam sasangi akiba phanglaba sor kamsenbane haina pendana phongdokhi Sofia Town asibaga pangkhak oiki Dandina mayum makai thadokhankraba kha African singna hainingai leitana awaba nangki amasung mang takhallaba mafamduda angouba singi leifam sagatkhi Kristapta lising amaga chamapan yankai humdoi September thada Mandela gi mathakta athingba hukum amuk hanna thamkre handakti Nelson Mandela meeting na chingba yawba yahandaba amadi Johannesburg ta chahi ani chathoktana leinanaba athingba pibata natana ANC amadi atai mari leinaba sabha kaya dagisu resign tawnaba khanghalakhi karigumba maral amata pidana hekta taksilakpani Transvaal da pangthokpa ANC gi chahi gi mifam yawba yahankhide adum moinamak upay ama tawduna Transvaal executive ta magi presidential address thaba ngamkhi magi paujelda Zat kusu khaibage mayokta changsilakliba andolon namthanaba minungsi yaudaba sarkar gi sajat singbo nenda tawki miyam gi oiba meeting pangthokpada aruba phibam laklabanina congress ki organizers singnasu anouba saklon ama lauba taaki khwaidagi nemba thakta organization sagatpagi thaurang paikhatki lambi gi machi da yumthong khudingda bus amadi call karkhana da changduna tumin unaduna membership khomgatpagi thabak haunanaba appeal tawki mahakna loan na pau piba miyambu saugat hananaba sinba kangbuda section wahai piki pauzel dugi aroiba sarukta Nelson Mandela na haiki kha Africa da atai prithibi gi mafam da tawbagum lalho ama haunabagi chap chaba matam ama lakle masi miyam gi pukning da chap yung khraba aningba amasung apamba miot minai gi yolheng matam pumnamaki oina thadattuna manghankhiba haiba apamba du thungnanabane nakhoina hena tarabaduni Nehru na haiki freedom phangnabagi lambida araiba leite athingba thamlingai chahi kayamuk aduda Nelson Mandela gi maruoiba thabak singdi rajniti gi oiba sefong liberation amasung sahitya gi oiba sefong fighting tokta lisang sitna article kayamuk hapnaba hotnaba sini mahaki article singda numit khuding thokliba thodok singda miyamgi mikupna hum singna leinaba wafam amasung Africa miyamgi arthaniti phibam sokselakpa leinaba yum leisilaktaba setna chanaba firol marang kaidaba amasung hakselgi phibam phaselaktaba loinana thabak sunabagi khudong saba leitriba awaba taraba hingnabagi damak thengnariba samasya singdu panduna iki sinmi singi adhikar manghanba African singi imung manung tokai tahanduna awaba nanghannaba ain sakti lana sizinaduna sinmi singbu thabak subham koloni de leihanba amasung ahongba labor phangnanaba hotnabada miot minai asina singba sarkar gi thauselbu yaningdabu utpa serol kaya sefong singda phongdokhi khoidou sikpa thausel Bantustan amasung Bantu Education haiba ama Dr. Bharwat Native Affairs Mantri na hudokhi Bantustan haibadi homeland gi chanabi niyom makhada African million mangabu apikpa amasung amotpa khungang chani humpuda lehangadabani leiriba lamsing adudasu makhoi gi akaknaba adhikar pirame Bantu Education gi makhada
African masasing asi European singdagi hantana laibani amasung makhoi minai ni haibagi tambinaba education mawongni African masasing bo mahi masing tambibagi thaudang pumnamak missionary singdagi ngamna lauthokre laisang amadi missionary pumnamaksu tantoklagani haina lauthokki mahi masing tambibagi lamda sading tawbagi namonasu misang mikhai naibagi mawongni angauba satra khuding pound nifu mari Asian amasung kuchu muba satra amada pound 18 aduga African khudingda pound 9 tamak pirami ayetpa amasung yaningdaba kaya utlabasu dandina chanahanki ANC na satragi mama mapa singda school da masasing amatta thadanaba appeal tawki adubu aruba wafamde karamba thaurangna mahut singadoribano makhoina khangi madudi bandu education na masasing pukning amasung thauna sonthanngani adum oinamak masasing na lairik tamdana lambi da ingau ngauna chen chongduna leibasu pamde masigi paukhum oina Nelson Mandela Community School gi wafam ama puthokki karigumba oithokpa ngamdragana yumthong khuding mahi tampham sang onthoktuna angang singbu education piki masigi damak ANC volunteer singna cultural club kaya lingkhatki adubu kuiba yakide anauba ain adugi makhada athingba muk piki ANC gi volunteer singna mahi masing tambagi thabak satharakpadu maral laiba mi amada piba dandi amasung fine natraga jail da thamnabagi thaurang lokhatki yaningdaba utpa mioi singbo phaki thaurang kayasu phan marang kaidabadagi sitharakhi asumna Bantu Education University amasung college singda sandokhi ANC gi machang oiba lusing basing makhal ani khaidoktuna ahanbada khwaidagi makok thongbasing ani shubadana khara hanthabasing athingba hukum gi makhada ngakthi chaptuna thambagum sangstan gi thabak punamak chathaba ngamhankide ahum suba makhal gi member singna ANC gi lanjang makha chathanaba honaidi haibabu mapung phaba ngamkide Congress ki organization phan watpana summa sum sontharaki strike amadi yaningdaba utpa sabha jatra na chingba masing hantharaki chathok chasin yahandrabalu chingba singna ANC gi program kaya loan na paikhatlabasu madu miyamda akanba ithil piba ngamkide phibam masi yamna nungnangna chikna yengba taki Mandela miyam gi chingnaba akiba wakhaldu koknaba ganatantrik oiba sangstan sing zat party dharma khenaba kauthok-tuna amatta oina punsinbagi tangai phadaba mikop ama lakle khanki sangstan asigi tungi phibam kaidano haibagi luraba phibam ama mayok naringai matam masida Professor Matthew Kowa visiting professor amana Cape Saharda ANC gi sahi gi mifamda jati gi oiba convention ama kaunaba prastab tawki adugomba convention aduna Zat kusugi khenaba thamdana miyam gi mihut suna yauhanduna kha Africa gi tungi phibam khananaba freedom charter semnabasu appeal tawki makha taba khongjang oina lising amaga chamapan yangkhai manga da ANC gi thaurangda ahongba khara niyom amagi makha da purakre sangbidan gi thabak kaya mukta atopa sangstan kaya muka khusamnana chatminnaba hauki Indian Congress yauna South Africa Congress of Trade Union, Colored People's Organization, Congress of Democrats ki oiba, Congress Alliance haina khangnaba apunba sangstan ama semki. Alliance aduna leibak miyamda sairengi mawongda appeal ama chaithokki. Appeal asibu saugattuna Clip Town da leiba Bharat macha amadi African singna ANC gi phiral paiduna thangjanumit Jun gi tang kun manga lising amaga chamapan yangkai manga da delegate lising ahum gi sabha jatra ama pangthokki aikoina hinglingai da ning tamba phanghalo ning tambagi andolon matam kuina hingsano asigumlaba slogan kaya laoki saknai rabalu chingbasing athingba hukumna maram oiduna yaw yawdrabasu African samaj ki khwaidagi ikai kumnabu utpa upadhi chief lutuli Dr. Dadu amasung Father Huddleston da pinaba lauthokki Delegate singda Freedom Charter English Soseto amasung joksa loan da pathok-tuna tahanki aikoi kha Africa gi miyamna lauthokli desh asigi mipum khuding amasung prithvi sun tungna khangnanaba madudi kha Africa lam aduda leiriba miyam gini kuchu muba amadi angauba animakki miyam gi apamba amadi aningbada
ꯌꯨꯝꯐꯝ ꯑꯣꯏꯗꯕ ꯁꯔꯀꯥꯔ ꯑꯃꯠꯇꯅ ꯁꯥꯁꯟ ꯇꯧꯕꯒꯤ ꯗꯥꯕꯤ ꯇꯧꯕ ꯑꯗꯨ ꯑꯆꯨꯝꯕ ꯑꯣꯏꯔꯣꯏ꯫ ꯐ꯭रीडꯝ ꯆꯥꯔꯇꯔ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯄꯥꯟꯗꯝ ꯃꯊꯪ ꯄꯥꯊꯣꯔꯛꯄ ꯈꯨꯗꯤꯡ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯕꯒ ꯂꯣꯏꯅꯅ ꯍꯧꯅ ꯂꯥꯎꯈꯤ꯫ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜꯗ ꯁ꯭ꯇꯦꯟꯒꯟ ꯑꯃꯁꯨꯡ ꯔꯥꯏꯐꯜ ꯄꯥꯏꯕ ꯄꯨꯂꯤꯁ ꯀꯥꯡꯕꯨ ꯑꯃ ꯇꯤꯜꯂꯤꯕ ꯃꯐꯝꯗ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯃꯈꯣꯏꯅ ꯊꯨꯡꯂꯕꯒ ꯗꯦꯂꯤꯒꯦꯠꯁꯤꯡꯅ ꯍꯧꯒꯠꯇꯨꯅ ꯃꯈꯨꯠ ꯊꯥꯡꯒꯠꯂꯒ ꯀꯪꯒ꯭ꯔꯦꯁꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕꯒꯤ ꯁꯂꯥꯃꯤ ꯄꯤꯈꯤ꯫ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯆꯤꯌꯔꯃꯦꯟꯅ ꯃꯤꯌꯥꯝꯕꯨ ꯏꯪꯅ ꯇꯞꯅ ꯂꯩꯅꯕ ꯄꯥꯎꯇꯥꯛ ꯄꯤꯈꯤ꯫ ꯃꯤꯌꯥꯝꯅ ꯂꯩꯕꯥꯛ ꯅꯤꯡꯕ ꯏꯁꯩ ꯈꯣꯟꯖꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯁꯛꯈꯤ꯫ ꯄꯨꯂꯤꯁꯅ ꯃꯤꯌꯥꯝ ꯃꯔꯛꯇ ꯋꯥ ꯉꯥꯡꯂꯝꯕꯁꯤꯡ ꯊꯤꯗꯨꯅ ꯐꯥꯈꯤ ꯑꯗꯨꯒ ꯐꯤꯔꯥꯜ, ꯄꯣꯁꯇꯔ ꯑꯃꯁꯨꯡ ꯅꯣꯇꯤꯁꯅꯆꯤꯡꯕ ꯑꯇꯩ ꯆꯦ ꯆꯥꯡ ꯄꯨꯝꯅꯃꯛ ꯄꯨꯈꯤ꯫ ꯄꯨꯂꯤꯁꯀꯤ ꯀꯤꯍꯟꯕ ꯈꯨꯗꯤꯡ ꯅꯥꯆꯨꯡꯕ ꯇꯧꯗꯅ ꯖꯥꯇꯤꯒꯤ ꯏꯁꯩ ꯅꯤꯀꯣꯁꯤ ꯁꯤꯀꯦꯀꯦꯜ ꯏ ꯑꯐ꯭ꯔꯤꯀꯥ ꯁꯛꯂꯒ ꯃꯤꯇꯤꯡ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯥ 3 ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯈꯥ ꯑꯐ꯭ꯔꯤꯀꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯄꯨꯂꯤꯁꯀꯤ ꯂꯥꯟꯗꯥꯕ ꯑꯃ ꯊꯣꯛꯈꯤ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯄꯨꯂꯤꯁ ꯂꯤꯁꯤꯡꯅ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯌꯨꯝꯗ ꯆꯪꯗꯨꯅ ꯅꯨꯄꯥ ꯅꯨꯄꯤ ꯆꯥꯝꯃꯅ ꯈꯨꯖꯤꯡ ꯑꯣꯏꯗꯨꯅ ꯐꯥꯈꯤ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯏꯍꯧꯒ ꯃꯔꯤ ꯂꯩꯅꯕ ꯆꯦ ꯆꯥꯡ ꯃꯨꯟꯈꯤ꯫ ꯀꯝꯃ꯭ꯌꯨꯅꯤꯖꯝꯕꯨ ꯅꯝꯊꯅꯕ ꯑꯃꯁꯨꯡ ꯏꯔꯥꯡ ꯊꯣꯛꯍꯟꯕ ꯌꯥꯕ ꯃꯤ ꯄꯨꯟꯕ ꯊꯤꯡꯅꯕ ꯑꯥꯏꯟꯕꯨ ꯁꯤꯡꯅꯔꯛꯄ ꯈꯨꯗꯤꯡ ꯐꯥꯖꯤꯟꯈꯤ꯫ ꯁꯣꯛ 1985ꯒꯤ ꯂꯣꯏꯔꯝꯗꯥꯏꯗꯗꯤ ꯅꯦꯜꯁꯟ ꯃꯟꯗꯦꯂꯥꯗ ꯊꯝꯂꯝꯕ ꯑꯊꯤꯡꯕ ꯍꯨꯀꯨꯝ ꯃꯇꯝ ꯂꯣꯏꯔꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯔꯀꯥꯔꯒꯤ ꯑꯔꯣꯟꯕ ꯊꯕꯛ ꯇꯧꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯕ꯭ꯔꯥꯟꯆꯅ ꯃꯥꯒꯤ ꯃꯊꯛꯇ ꯆꯍꯤ 5 ꯑꯃꯨꯛ ꯑꯊꯤꯡꯕ ꯑꯥꯏꯟ ꯆꯂꯥꯏꯔꯝꯃꯤ꯫ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯁꯥꯖꯠ ꯑꯁꯤꯅ ꯅꯦꯜꯁꯟ ꯃꯟꯗꯦꯂꯥꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤꯗ ꯑꯁꯣꯛꯄ ꯑꯃ ꯄꯤꯕꯇ ꯅꯠꯇꯅ ꯃꯥꯒꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯀꯥꯏꯕ ꯀꯌꯥ ꯅꯪꯍꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯦꯜꯚꯤꯟꯁꯨ ꯅꯇꯥꯜꯗ ꯃꯤꯗꯋꯥꯏꯐ ꯇꯝꯕ ꯆꯠꯈꯤ꯫ ꯑꯉꯥꯡꯁꯤꯡ ꯀꯌꯥ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯕ ꯉꯝꯒꯗꯒꯦ ꯍꯥꯏꯅ ꯅꯨꯡꯅꯥꯡꯕ ꯄꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯉꯝꯕ ꯃꯈꯩ ꯌꯦꯡꯁꯤꯟꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯅꯧꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯖꯦ ꯁ꯭ꯇꯔꯥꯝꯅꯁꯨ ꯍꯥꯟꯅꯒꯤ ꯆꯠꯅꯔꯝꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯠ ꯁꯥꯡꯊꯅꯅꯕ ꯆꯠꯅꯔꯝꯕ ꯑꯥꯏꯟꯁꯤꯡ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯀꯌꯥ ꯇꯧꯈꯤ꯫ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯕ ꯌꯥꯕ ꯑꯥꯏꯟ ꯉꯥꯛꯇꯅꯤ꯫ ꯑꯥꯏꯟꯁꯤꯡ ꯑꯁꯤ ꯆꯂꯥꯏꯕꯗ ꯑꯊꯤꯡꯕ ꯄꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯔꯥꯞꯄ ꯂꯝꯗ ꯊꯥꯗꯣꯛꯇꯨꯅ ꯅꯥꯏꯇꯣꯝ ꯂꯩꯍꯟꯕ ꯑꯅꯧꯕ ꯍꯥꯞꯆꯤꯜꯂꯛꯄ ꯗꯟꯗꯤ ꯃꯈꯜ ꯑꯃꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯁꯣꯛ 1983ꯗꯒꯤ ꯑꯐ꯭ꯔꯤꯀꯥꯟ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯄꯥꯁ ꯄꯥꯏꯗꯨꯅ ꯆꯠꯅꯅꯕ ꯑꯥꯏꯟ ꯂꯥꯎꯊꯣꯛꯈꯤ꯫ ꯁꯣꯛ 1918ꯗ ꯑꯣꯔꯦꯟꯖ ꯐ꯭ꯔꯤ ꯁ꯭ꯇꯦꯠꯇ ꯇꯧꯈꯤꯕꯒꯨꯝ ꯅꯨꯄꯤꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯎꯠꯈꯤ꯫ ꯑꯦꯟꯁꯤꯒꯤ ꯂꯤꯗꯔꯁꯤꯡꯒꯤ ꯅꯨꯄꯤꯁꯤꯡ ꯑꯌꯥꯝꯕꯅ ꯋꯨꯃꯦꯟ ꯂꯤꯒꯀꯤ ꯃꯦꯝꯕꯔ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯌꯥꯅꯤꯡꯗꯕ ꯎꯠꯄ ꯏꯍꯧ ꯑꯗꯨ ꯑꯇꯩ ꯑꯇꯣꯞꯄ ꯖꯥꯇꯤꯒꯤ ꯅꯨꯄꯤꯁꯤꯡꯅꯁꯨ ꯁꯧꯒꯠꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯏꯪꯂꯦꯟꯗ ꯄꯣꯛꯄ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟꯒꯤ ꯋꯥꯀꯔ ꯍꯦꯂꯦꯟ ꯖꯣꯁꯦꯐꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯂꯤꯂꯤꯌꯟ ꯅꯣꯋꯤ ꯌꯥꯝꯅ ꯏꯆꯪ ꯊꯧꯕꯤ ꯂꯤꯒꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤꯁꯤꯡꯗ ꯁꯟꯗꯣꯛꯅ ꯍꯥꯏꯈꯤ, ꯅꯨꯄꯥꯁꯤꯡ ꯑꯁꯤ ꯆꯠꯅꯕꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯄꯥꯁ ꯄꯥꯏꯔꯒ ꯆꯠꯄ ꯍꯥꯏꯕꯁꯤꯁꯨ ꯄꯨꯟꯁꯤꯒꯤ ꯆꯠꯅꯕꯤ ꯑꯃꯒꯨꯝ ꯈꯟꯈ꯭ꯔꯦ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯨꯄꯤ ꯑꯃꯃꯝ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯎꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡ ꯑꯁꯤ ꯁꯔꯀꯥꯔꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯣꯏꯅꯕꯒꯦ ꯍꯥꯏꯕꯗꯨ꯫ ꯃꯈꯣꯏꯅ ꯑꯌꯨꯛꯇ ꯌꯨꯝ ꯍꯦꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗ ꯃꯈꯣꯏꯅ ꯍꯥꯏꯕ ꯉꯝꯗꯦ ꯃꯈꯣꯏ ꯀꯔꯝꯕ ꯃꯇꯝꯗ ꯌꯨꯝꯗ ꯍꯜꯂꯛꯀꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯃ ꯑꯣꯏꯅ ꯂꯧꯏ꯫ ꯏꯄꯨꯔꯣꯏꯕꯁꯤꯡꯕꯨ ꯐꯥꯖꯤꯟꯈ꯭ꯔꯒ ꯂꯣꯏꯅꯅ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯕꯨꯁꯨ ꯑꯉꯥꯡꯁꯤꯡꯗꯤ ꯀꯔꯤ ꯑꯣꯏꯕ ꯇꯥꯕ꯫ ꯅꯨꯄꯤ ꯂꯤꯁꯤꯡ ꯂꯩꯕꯥꯛꯀꯤ ꯃꯐꯝ ꯀꯌꯥꯃꯨꯛꯇꯒꯤ ꯂꯥꯛꯇꯨꯅ ꯇꯤꯟꯈꯤ꯫ ꯄ꯭ꯔꯣꯇꯦꯔꯤꯌꯥ ꯁꯔꯀꯥꯔꯒꯤ ꯃꯥꯌꯣꯛꯇ ꯌꯥꯅꯤꯡꯗꯕ ꯎꯠꯈꯤ꯫ ꯂꯝꯕꯤꯗ ꯐꯣꯡꯅ ꯆꯠꯄ ꯊꯤꯡꯈꯤꯕꯗꯒꯤ ꯅꯨꯄꯤ ꯑꯅꯤ ꯑꯍꯨꯝ ꯃꯆꯤꯠ ꯆꯠꯅꯈꯤꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯐꯤꯁ ꯇꯝꯈꯤ꯫ ꯀꯅꯥ ꯑꯃꯅ ꯑꯦꯟꯁꯤꯒꯤ ꯕ꯭ꯂꯥꯎꯁ ꯂꯤꯠꯂꯤ, ꯀꯅꯥ ꯑꯃꯅ ꯁꯥꯔꯤ ꯃꯆꯥ ꯄꯣꯗꯨꯅ ꯅꯠꯇ꯭ꯔꯒ ꯄꯣꯂꯥꯡꯗ ꯆꯥꯅ ꯊꯛꯅꯕ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯋꯥꯀꯠꯆꯦ ꯆꯕꯨꯜ ꯄꯤꯁꯤꯜꯂꯨꯔꯒ ꯇꯨꯃꯤꯟ ꯑꯆꯧꯕ ꯕꯤꯜꯗꯤꯡꯒꯤ ꯃꯤꯌꯥꯝ ꯇꯤꯟꯐꯝꯗ ꯂꯦꯞꯇꯨꯅ ꯂꯩꯅꯩ꯫ ꯂꯤꯂꯤꯌꯟ ꯅꯣꯋꯤꯅ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯂꯥꯟꯃꯤꯒꯤ ꯏꯁꯩ ꯁꯤꯡꯂꯛꯈꯤ꯫ ꯃꯌꯥꯝꯁꯨ ꯍꯧꯅ ꯈꯨꯝꯂꯛꯈꯤ꯫ ꯇꯨꯡꯗ ꯖꯥꯇꯤꯒꯤ ꯏꯁꯩ ꯁꯛꯅ ꯃꯌꯥꯝ ꯀꯥꯏꯅꯈꯤ꯫ ꯈꯪꯍꯧꯗꯦ ꯄꯨꯂꯤꯁꯅ ꯌꯨꯝꯊꯣꯡ ꯂꯤꯁꯤꯡꯗ ꯂꯥꯟꯗꯥꯕ ꯍꯧꯈꯤ꯫ ꯃꯤꯌꯥꯝꯒꯤ ꯑꯟꯗꯣꯂꯣꯟꯒ ꯃꯔꯤ ꯂꯩꯅꯕ ꯆꯦ ꯆꯥꯡ ꯑꯌꯥꯝꯕ ꯐꯥꯒꯠꯈꯤ꯫ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯌꯥꯝꯕ ꯅꯦꯜꯁꯟ ꯃꯟꯗꯦꯂꯥꯅ ꯏꯕꯅꯤ ꯍꯥꯏꯕ ꯈꯪꯈꯤ꯫ ꯗꯤꯁꯦꯝꯕꯔ ꯇꯥꯡ 5, 1983ꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯊꯣꯡ ꯅꯝꯕ ꯍꯧꯈꯤ꯫ ꯅꯦꯜꯁꯟ ꯃꯟꯗꯦꯂꯥꯁꯨ ꯃꯥꯒꯤ ꯑꯣꯔꯂꯦꯟꯗꯣꯗ ꯂꯩꯕ ꯌꯨꯝꯗꯒꯤ ꯍꯧꯗꯣꯛꯂꯒ ꯐꯥꯈꯤ꯫ ꯃꯍꯥꯛ ꯅꯠꯇꯕ ꯑꯇꯩ ꯀꯌꯥꯃꯨꯛꯁꯨ ꯂꯩꯕꯥꯛꯀꯤ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯐꯥꯒꯠꯈꯤ꯫
chumna phajin khibata nate makhoi gi mathakta state ki mayokta irang hobagi amasung state ki authority indabagi awang ba thaki maral leiba sibagi dandi phauba piba yabagi maral siraga phakibane Nelson Mandela Sisulu amasung Tambu makhoi ahum police ki gari da hablaga Johannesburg ki ariba jail court puthoki leibak ki mafam kaya muktagi military airplane na tongan ba jati gi nupa nupi kaisum sangda thamnaba puselakhi Nataldagi Chip Lutuli Dr. Nayekar amasung Ismail Miri yaurakhi aduga Professor Mithiuna nongpok thangba Cape Sahardagi pharakpa kangbugi manungda yaurakhi maruoiba lusing basing asi nataba mi punna chamaga yankai taruk mara leiba mi pharakhibagi ayambana driver kerani factory gi sinmi thabak suba mioi oja amadi imung manunggi nupi singni ariba Congress punung sijaba mioi singi manungda James Kalata ningtam isai iba phajinbada yauki Transvaal da phongba New Age ki editor Ruth First mapuroiba Jo Snowbo Lilian Ngei Helen Joseph na singba su phaki bandi sing ayamba kha African Society gi makhal makhagi jat sure African chamaga supna manga anguba kulhumdoi Indian kunmathoi amasung atai kuchumu bataret asine ahan badadi makhoi punna leimina halame adubo khudakta European amasung European nataba haina khaidoki athingba aina maram oiduna makhoi masel unaba phangkidraba luchingba sing jela leiraba matungdadi punna unaba ngamle wa tanabagi kudong saba phangle amaromda hajan khraba leaders singi mahut sinnanaba thorang tauki loinana Bishop Rivers na lusingduna Treason Trials Defense Fund khomjin bahoki Fund khomjin bagi thabakta antarjati gi oiba sangsthan singna mateng pirakhi London gi Christian Action koba sangsthan amanasu Johan Colin gi liching makhada Fund khomjin ki miyam phajin kibagi chayol ani gi matungda bisar tauba haunabagi akuppa warol sem saba changyeng ama hangdokhi December 18 Lising amaga chamapan yangkai tarukta pak sana leiriba miyamna lambida Congress ki isai sakli bisar loisang oiriba mafam drill hole gi akoibatusu miyamna bandi singduga loinana mathum marang hauna leibak ningbagi isaina pumnin nelli hol manungda mara leire haina phajil leba sing public amasung press ki mioi singa iyan yanakre madu ubada policemen sing ingak ngakhi karamna control togani khanbada ngakchanakhi Order 9 na phamnaba hukum tawrakpada bandi chamaga yankai taruktu chaukrida pareng phamhanki bandi singna pareng lengduna phambadu achauba mifam amada delegate mayam tinbaga pangkhak oiki magistrate na wangang ba horamdaida microphone bera tawrakhi wahi amatta fawba taba ngamkide mamai thangda court phambadu yaithokle haina lauthokki miyamna hauna nokhi mathangi numitadi court room da ahongba thorang khara sinkhre bandi singdu wairna khajinba sarang amagi manungda lehale madu ubada saknairaba defense ukil singduna bandi singbu jungle dagi sa usek pharaga thambadawna sarang amagi manungda thambabu yaningdaba uttuna case lepkide sarangdu lauthoknaba thorang tawringaida drill hongi mapanda nongmai kapagi makhol tarakhi miyam tankhainaba nongmai kapsinbada mi kunithoi sathina sokhi mi pairaba miyamdu Johannesburg ki bishop na ingna leinanaba themjinki police ki in charge oiriba colonel adunadi yamna sauna magi mi singda chaiki matam khara leiraga phajin kiba bondi singdu jaminda loina bak thadokre numit khuding Mandela magi marup mapang sing puduna drill hole amasung saharda hangat handa chatpataki state na pukhalakpa case ki masak sing adu urubada yamna nokningba praman chadaba ngak thengnakhi adu moinamak prosecutor na haiki madudi makhoi jati gi ningtam andolonda saruk chauna yaba members singne haibadu praman ga loinana utkani youth league ki action program amasung Nelson Mandela gi aiba cherol sing maruiba documents singne haiki national liberation gi wangang ba khuding mak Marxist Leninist niti niyom sandoi haina su SARS tauki state sarkar na su utkani madudi freedom charter da palliba warol khuding mak communist state ama oinabagi maikaida sangsin nanaba ingit yawe masi lalho ama puraknaba sagat pada mateng oigani SARS singasi maram chadabani haina defense kambuna yakide maramdi Congress alliance ki pandam sing
taseng charter da phongdokhrabani pandamsing adu case ta leiriba bondi chamaga yankhai taruk adugi khak natte lebak asigi mi lising gi pidamsing yamna phongna yaningna phongdokpani asumna case ki maram tande mande chathabagi mawong ama lakpada maral siriba mioi singda khudong sadaba kayamuk thokhanki makhoi yumdagi yamna sangna lakpata ki loinana makhoi gi imung manung defense fund gi matengna hingnanaba honabasu awaba oiki Oliver Tambu amasung Mandela di yumda leiraga ngayhak ki oina hana toramba thabak sing sathaba ngamki matam asi Alexandra saharda bas bara hingat pagi thabak su miyambu yamna saugat hanma matamni yaningdaba utuna tha mari chupna nupa nupi lising yangkhaina khongna arapa thabak sufam tana chatki maduda sarkarna ain ama pass tawraga sinmi singda sathok sasin bara mateng pangnaba employee singda khanghanki mamai thangda baragi mamal boycott tawdringai mamangda chatnaramba mamanda hanthaki September lising amaga chamapan yangkhai tareta case ki thabak ingkhang ayamba matam sangna yeithok tuna thamki mara leire haiduna phajilluba kangbuna yamna khoirang khoisauna na yumda halakki makhoina thunglabaga Johannesburg saharda hatna sunabagi irang thoktuna African macha nifudagi hena hatkhre atai kaya amana sathina asokapan nangbagi pau sandokki tawdok aduna hana saugatuna hanarakpa kambuda mathau hapki sarkarda tawdok tugi marida inquiry ama taunanaba wakatlubada kanakhide City Council na tigatpagi thabak changsalubada phanglakkiba maruoiba maramsingde zat kusu khaibagi chatnabi magi zati sing kanglub leihanba thabak suba labor puthok pusin tawbagi thausil laira tahanba sinmi singda mahi masing amadi sinphamga mari leinaba training pidaba pothanaba matam pidaba African singna train da sathok sasin tawbada yamna nungai handaba asina singbani athuba matamda miyamna bantu authority singa mayoknaki pass law na maram oiduna awaba nanglaba miyamna Transvaal da hingsagi thodok kaya mafam ayambada thokhankhre madugi paukhum oina sarkarna khulai paiba mayam ama khungangi lamsingda saithoktuna thamkhre Mandela amasung Tambu anidi case saraba kangbubu kannanaba hotnabada mathau yamna chilli irang thokliba mafam singda makoi ani chatlaga yengba ngamhankidre athingba hukum thamkhre yamna wana honaduna makoi ani law practice tawbudi lepte chayolgi aroiba numit khuding Orlando da legal clinic hangduna miyamda case ka mari leinaba wari watai shanabagi khutong saba piramme miyamgi hausu kangkhalakpa misi mina mipha mipun su hengalakpa maisa langnaraba matam masida Nelson Mandela saksuda lam yauna changkholabi kanagumbi amabu khoidaroi nongma Johannesburg ki asathak yonba dukan amada chanaba pot chai khara leiringaida Oliver Tambu su magi naha oiribi nas magal hongadaba kuidrabi Adelaide sukudugal loinana changlakhi makhoiga lakminakhibani Winnie Nomjamu Baragwanwat Africa Hospital ki ahanba kuchumuba medical social worker oina thabak hapkhraba Nelson ga khungang amatadagini numittuda sakhangnaki Oliver Tambu gi matengna Nelson Mandela ga magi tunggi punsida awa ana kaya saruk yaminagadabi akhangkanbi saghenbi ama ahanba unakiba numit kharani gi matungda nongma Mandela na telephonda Winnie bu chaklen ama chaminanaba baton tawki itha thajadana wahidu tabada chahi kungi lam yauna tanobi maithongda langtak nabagi sakpham takhe mahaki wahi amana mi lising bu lising amatada purakhiba mithoi rabal uchingba amana nungsi birakpa wahi dagi nanthok pangam khide yaningba phongdokkhre nongmaijing numitne numittugi oina miyam unaraga case ki hiram kayamuk khanabagi program sing loinamak kakthalaga mahausaga manadaba punsi ichel amada tawtarakhe Bharat machana asil arang oiraga phamba hotel amani hing maru marang morok na singba thakpa asaba ensang sabagi sakphamdo Mandela na yangningki madugidamakta thawoina sinkhibani hotel duda saklen charingai manungda Nelson magi mateng amadi pautak loba lakpa mi singdagi nanthok pangamkhide magi thengnariba samasya singa mari lainana magi leijaba gyan pinaba honakhi khara free oigadra haraga hena chinbagum thokre kuithadre Winnie ga loinana sahargi matai ahang balam hangda koithorakle khong na ngai hak chaminei
pukning huraba asikpa drisya amada anigi thamoida ningsing halakhi naha oiringai punsi khungangi trans ki reserve mataida hang batia asang balobuk tamna ukriba sanjabung sing khenaba amamuk leitre khonjel thokna wari sadrabasu thamoigi oiba wadi amatta oikre masagi sahi mapanda apokpi kainakhi angang oina imung manunggi potlum puba takhi mawpa manaw nupi sing section na senakhi boarding school gidamak yum thadok trifau awa kongai nangjarak levini haiduna mingthon ki akhang kanbi awa ana ki dabi nomjemo haina apok pagiming Columbus Mediki Jala kawi school amagi principal ne makhoi anigi thungda oirakhiba punsi chumna loina tinabagi matam matamgi oiba amani haina lawba yade maramdi makhoi kham thengna tinaraba thadoknaba ngamlaroidaba marup oibagi kisina chetna punkrabani kariguma matamda Nelson mamanaba sing thaduna Winnie bu hospital dagi lawhalloi maga loinana sahargi mataida puduna sali marak marakta macha singa su na hali Winnie na macha ni pa thembi bu yamna nungsina loinai khara kuirabagi tungda ANC gi meeting na singbada yawhalle awang batha ki mara leire haiba kangbu kannanaba phan khomjinbada mateng pangnaba wari sanai khoida jaraba mahaki nungsi wahina lumhallaba Winnie angakpa ama oikre taseng namak Nelson gi nungsi bandi oikre Elvin amasung Nelson kainare haibadusu nongma Nelson na Winnie da luhongbagi karamba fizol pambage hanglakhiba adutada khangmangamki Winnie gi mapana makoini luhongnabagi haina singnabagi wafam tabada yamna chauthokjarame maramdi Nelson ichamchama misak nate yamna maruiba miyamna ikai khumnaba misakne adumnadi oiraga mahakna yamna nungnangjakhiba wafam kharadi leikidaba natte African samasta kanagumba amagi nupi kaina halaga luhongba haibasi yamna fana ngangnade anisubada Nelson Mandela thembu sagaigi ningthau mari matane magumba daita leiba misak amana asigumba chanabi ama hudokpasi tungda khudam ama oina lehoragani asumna miyamna fajadana ngangnarakpa khuding Winnie na mayong yaba ngamgadra ahum subada Nelson di macha ahum leirabani makhoi mamaga leiminnarabasu nong padokti mama poktabigi manakta lakani naha oiribi Winnie na karamna loinagani adugi sumathakta Nelson Mandela state ki mayokta irang kaya hohanbagi maralda yamna sathina dandi phangba yaba maral siriba misakni pana haiduna su Winnie punsida amadi Nelson da thajaba thamki mahakna uki madudi Nelson na mabu yamna nungsi amasung mangonda losing thauna amasung akhang kanbagi tangai fadaba tattana ningsinghanki Winnie na yamna gyan tana khangki madudi karigumba achauba maram amagidamak changkrabadi lanai punsigi oiba wafamga mari laina hanba mathau tade maramdi Nelson gi punsi miyamgidamak lanthengnanaba kathokrabani madudagi khak sena khainaba yararoi sok lising amaga samapan yangkai nipan gi June thada Winnie gi yum Pondolenda makhoi ani luhongbagi chatna thauram pangthokre Johannesburg tagi hendokpa yaroi haina Nelson gi mathakta thamlamba athingba ain adu numit kharani komthokki luhongbaduda tinkhiba mioi singi manungda ANC gi lusingbi Lilian ngoi yauki Columbus na machanupi da losing oinaba wahi khara haibada asumna panki nahakna matam chuppada ningsinggadabani madudi Nelson bu luhongbada nang achauba lanjang amagi mapu oirabani mahakpu nangna aigi iyanipa oina purakpadagi lamdam asisu African National Congress ka sakhangna hale haunabi matung ina hairabadi luhongbadu nipa nupi animaki yumda pangthokadabani adubu matam leikhidabana kunuda chatuna Nelson gi yumda pangthokpa ngamkide thainadagi chatnarakpa niyom gi matungina makhoi ani asi luhongbagi thoram mapung phadri adugumba mapung phaba thodok adugidamak Winnie na luhongbagi marriage cake saruk khara thamjanki Johannesburg ta halakle Orlando gi apikpa yum madu khara semdok semjin tawduna ka ani hapchalle ka manungda machu sangjinduna style khara uhalle Mandela gi lairik singdi police na hanna landabada masing sum hantharakpagi mawongda lei August ama lishing amaga chamapan yangkai nipanda
awangba thaki maral siraba kangbugi mathakta case adu proteria da khanaba hauki masa kannanaba thangatkiba dabi sing mapung phana mai pak pangam kide lutuli tambuna luchingduna mioi yangkai mapan gi mathakta charge tawasing du lauthokre Mandela amasung Sisuluna luchingba mi maudra mathoidi hojik niyom amagi makhada sathina mara leire haiki masi separation of communism act ki makhadani matam aswaidedi Winnie Mandela ANC gi women league te yauksin kre kha Africa da leiba tongan ba jati gi nupi sing yawba Federation of South African Women Sangsthan gi executive committee member su oiki Albertina na Sisulu ga loinana pass logi chanabibu maruina nupi sing da chanahanbadu yaningdaba utuna sabha jatra chatpa yawki police ki mi lokhatnaba gari machada makoibu kakhathalaga puki amasung tha amagidamak jail thamki ahanba jail changkhiba thodokni phak machet amada leimaida namthiraba kambal amaga ona thoina khangki matamdu Winnie miro labi nupi ama oire mahakna khanki jail da mara leiba mi amagi dandi phangkrabanina magi hospital da thabak tawbagi khudong chabado mangkhragani Walter Sisulu magi nupi amasung Lilian ngawina waini gi thona hankidanabagi damak pukning thogatkhi kha Africa sarkar na paikhalakpa thabak thoram kaya mukta imung ani sigi mot khenabadagi matam khradi Winnie mapamdagi lapthokna leiba takhi wafamdi Bantustan bu yaningdaba luchingba singna Nelson Mandela gi da aron mawatane Winnie gi mapadi sarkar gi michangda lerami kanglup masen khanabadagi phibam phachalaktaduna mamaidadi civil war macha ama thokpa yabagi akiba leikhi miyamna magi mayokta leire khangla phawbada magi wakhal hongba leikhide mamai thangda Winnie na haiki masi yamna nungaitaba thodok amane ai rajniti gi matangda ipaga khak mai osinaduna wari sanade phibam masida ai thamoi sokhanki amaromda Mandela gi mari mata oiba Chief Kaiser Matanjima kha Africa sarkar na trans ki Bantustan sasan taunaba phamthon kahanki Winnie gi mapasu lau singu amadi lam gi mantri oiki sathina yanadabadagi sauman khiduna mapa amadi masanupi ani gi mari amukka hena laphoknaki Mandela na Bantustan chanabi asibu rajniti gi launam langthak amasung arthaniti mityeng dasu oithokpa yaroidaba amani haina section thorang phongdokki maramdi thausil asigi makhada miyambu dandi oina mafam amadagi mafam amada thangdorakani maruoina sahargi lamdagi miyam ama tanthokhtuna Bantu area da pusalakani hanana mi krik krik inaduna leiraba mafam singda Zat kusu khaiba sasan yadaba miyam gi mathakta Bantu authority haiba sasan amuk pusilakpa haibasi hingsa thohanabagi machak oy haibadu haukiba chip kayana su haikrabani Bantustan gi thaurangna miyam gi apamba kholau tabi bagi mahutta masina Africa miyambu namthanabagi khulai amani haibasini sok lising amaga chamapan yangkai mapan gi manungda ANC gi organization da tokhaina tarak pamawong amalaki athingba hukumna sohallaba amadi sangstan gi maroiba lusing basing ayamba chathok chasin ngamhandaba amadi case ta lekhibara transbahal ANC supreme pamba mioi kharagi khutta taaki makoina khana chainaba hauki amasung tokhai taba kangbu ama semduna makoi masabu Africanist haina kaujaduna Congress Alliance pusars tauki makoina SARS tawada maruina pankiba wafamdi angauba communist amasung Bharat macha singna sangstan asi makoi gi ideology sandokna ba honai haibasini letuli amasung tambuna themjinna ba honai mai pakide Robert Sobuke gi lusing makhada Pan Africanist koba ama semki Robert Sobuke Fort Hare Youth League ki member ni mi khonbagi sakti yamna leiba pukchel sengba budhi leiba amasung yamna ikai khumnaraba White Waterlands University gi lecturer ni party sigi slogan di All African People's Conference pham kibada yanakiba sok lising amaga chamapan humpu humdoida ning tamba haibasini Mandela na khanki zatiyawat hoiba naitom chachaba haibasi naihaki oina miyamgi pukning chingsan madingamgani maramdi asigumba changyengsi mahak Sisulu amade atai lusing basing galoinana lising amaga chamapan nifugi matung taba chahi singda parikhya tawduna yengkhrabani Africanist movement na
African nattabasingda nungsidaba midyeng thamnaba sarau sinbadi ngamgani adubu ANC gi maruoiba thabakti sangsalakliba ningtam andolongi manung hakchinba waklon miyamda education piduna asengba mangal phangannaba hotnabana oigedabani ANC gi policy di jat kusu khaiba thausilgi mayoktane angouba natraga amuba haina matamduda African ayamba communism hairaga karigumba khudong thiba khara thohannaba sinba kangbu amagi niti niyom oina launarame communist singda chingnana yenglame asumna thajahanbagi marudi sarkarna karigumba irang amabu thoklaba natraga hana sunaba natraga sarkar gi thausinbu yaningdaba utpa khudingmak communism sandokpani natraga communist na thohanbani haiduna aranba prasar ama hektamak sandoi communist haiba level ama hekta napsile ANC bu communist party amagum saktak naba hotnaba ubada Nelson yamna nungnangki treason trial hogalakpa matamda American imperialism gi akanba dhamka ama Africa amasung Asia Mahadesh ki laibak singda piki maruaina nauna ning tamba phangbada ngairiba laibak singda khut thingjinnaba honaki asigumba America gi launam sandokpagi sajat asibu Mandela na ninda tawduna liberation chefongda sumna iki leibak amagi lau singubagi pothok khanidagi phangba lanthum sakti sizinaduna taktuna pukhiba lamduda leijaram liba miyamgi aningbagi mayokta arthaniti gi phibam ngamba makhai kangkhong chaihalamba rajniti gi adhikar manghanba amasung miyoiba jati kharabu minai gi punsida hinghanba American imperialism gi pandamne asumna mahakna ikhiba warol singsi khomjillaga Pisar gi matamda sakhi oina puthoktuna communism gi propaganda tawbani haina sarkarna khara hena lumba maral sina bo honaki antarjati gi oiba wafamda lebak amagi luchingbana achumba mot ama phongdokpani haibadu achamba praja singnadi bhap tabangam khide United Nations Organization dasu kha Africa gi wafamsi kanna nainarakpa matamne Soviet Union amasung Indiana mioi babu ot naibagi pen manaidraba kha Africa gi jat kusu khaiba sasan bu yaning daba phongdokki America hanadi kha Africa gi sarkar sogatuna ngang khrabasu sok lising amaga chamapan yangkhai nipan gi United Nations Organization gi session dadi jat kusu khaiba policy bu athot pa wahaina criticize to bahorakki Britain di khanabada yaukhide ayamba communist lebak singnadi ninda tawbagi wafam sogatki America gi ahongba mot ama lakpasida kha Africa sarkar da chaitheng ama piki sok lising amaga chamapan yangkhai mapan dadi ANC gi miyam gi thajaba amuk hanjin hanba ngamki tokhai ta khraba Africanist ki mahum thugai patana tana yamna bhap tana punsin bagi lambi da lakhi loinana lutuli amadi tambu athingba ain dagi ning tamba phangkhre luturi lebak sinba thungna koina chattuna miyam gi meeting pangthok pa khongchat ama thorang tawkhe ahanba oina Cape Saharda jati khuring yauna miyam gi meeting da wa ngangki sarkar na mahakpu kahenbani ti chatpa mi amadagi hena sathina lawki maramdi mahak amuba luching masingi marakta angauba kangbu sumat na ngang mangamba tomthin ngan ba thawan mi jakne mathang Transvaal da khongsalamdai mikupta athingba muk nahongna na thamkhre handakti masagi khungangdagi chahi manga chathoktana leinaba ain jari khre Oliver Tambu Deputy General su miyam gi meeting da chahi manga wangang ba yadabagi athingba thamkhre hairiba athingba si Pan African Congress ki lusing basingdadi chanhan khide bakhoi lebak ki mafam khuringda koina chatpa amadi member khongatpagi thabak chathabada athingba amatta piramde Winnie Mandela masanupi ama pokre Janani haina mingthonki matam asi Nelson treason trial court kanna karingai ni tek kairaba yumbalne ayuk ngantagi walking chatluraga breakfast saba loi phatringai da proteria tana asangba lambi da thoduna chatkigani chahi ahum sujelakle court karakpa bisar loisang mantri na lauthokre pound million kaya kaya sangkhrabasu case ti lepa leitana chathakigani matam sangna sangjasanu madu khalubagi karisu mathau tade January tang 18 1968 da case thengnariba kangbuna mai pakpagi pau tarakhi maral leire haibagi charge ta case kariba mioi 68 da siriba maral sing adu maram chade haina kakhi hogalakpada mi chamaga yankhai taruk ki mathakta chathakhiba case adu hojikti mi 30 khakta ngai hore bakhoi adugi manungda Lelian ngawi
Helen Joseph, Walter Sislu amasung Nelson Mandela yauri. Tanja adumaktada group areas ki makhada Mandela tambu anida makoina law practice tawbagi office ama Johannesburg ta leiribadu thadoktuna chatkinaba yathang piki. Mandela gi mafamda wafamdu sumnagi law practice lepagi wafam natte. Sahi kaya mangduna miyam gi sebada ain gi mateng pibadu khudakta lephanabagi wafamne. Madu mahak yaning khide. Mahaki office adu eviction tawgani haina kihallaklabasu hukumdu mana thausaramde. Ahoina dum singnarame. Tanjabu phanglabadi ahing athengbada oirabasu magi partner duga chayol loirakpa khudingda law practice tawbadu hengat hannaba khanake. Africa gi sahi haina khangnei lising amaga chamapan humpu. Sahi asida Kha Africa gi awang thangba saruk talaiba state ayamba ningtamba phangnakre. Masina Kha Africa da sathariba andolonda anauba pangal piki mafam khuding charang nakhi. Natalda amuba policeman kaya hatkre loinana mi lising ani khudakta phajinki. Transki da emergency thamkre. Kha nungchup thangba Africa da dandina miyam thangdokpagi mayokta athingba pirubagidamak police na nongmai kaptuna mi taramathoi hatkhi. Nifu marina asokapan nangki. Cape Town da British Prime Minister Harold Macmillan na February 3 da pikiba bhasan amada Kha Africa sarkar amadi saugat pasingda ningba kaiba piki. Mahakna lauthokhe ahongba nungsit ama Africa sinba thungna sitlare. Chip Latulina miyamda Kha Africa dagi potchai leidanaba economic boycott tawnaba appeal tawkhi. ANC gi liching makhada tongan ba jati sing yawba sangsthan 16 punsinduna pass law ge mayokta sabha jatra ama chatkhi. Hairiba tamthiraba ANC gi makhada chahi khuding nipa nupi million tangkhai amamam awaba nanghale. Pass law ge mayokta Robert Subuke na luchingba Pan African Congress na so pak sanna andalon sangshin-ki. Transvaal gi Kha thangba saruk talaiba township sarpi bahailda Pan African Congress volunteers singna police station mamangda pass paidana leplame. Mi tinba sum hengalakhi. Miyamna santi kahenba yaba sajat amata satkide. Adubu mi pairaba policemen singna nongmai round satret kapsinduna African humpumapan hatkhi. Aduga yamdrabada miyoi chamaga marifu asokapan nangki. Nupi angang kayamuk yawki. Sarpi bahayal gi mihat matung pungja kharagi manungda Cape Sahar gi wangmada laiba langada mili sing tara mukna sabha jatra chattuna bachelor zone haina khangnaba mafam mama hoisinduna thamki. Bachelor zone ase imung manung nupi angang dagi tokhai tahallaba nipa ngakta sathok handana phajillaga thamba mafamne. Police na miyam du sathok khinaba lauthokki. Miyam nadi lauribadu sengna taba ngamlamde. Minute hungi manungda mafam adu thadoktuna chatkhinabagi wafamne. Khanghodana police na lathi charge tawduna miyam tankhaina honakki. Miyam maraktagi nung thajinba yawbadagi nongmai kapna hukum piki. African ani hatkhi nifumapan na sokhi. Sarpi bhai langada thokhiba thodok prithvi sinba thungkhre. Jat kusu khaibagi sarkar na naihatlaba amadi santi oina sabha jatra chachaba ANC amadi PEC volunteer singda chatliba hingsa gi sajatpu ninda tawnarakhi. Lebak sinba thungna Kanglup masen hana sunaba thokpadagi rajniti gi oiba aruba charangnaba phibam ama thengnakhi. Johannesburg ta Sisulu Mandela na chingbalu chingba singna oirakliba phibam maduda ANC gi karamba khongthang lawsige khananaba meeting ama ahingda phamki. Lepna khiba wafam sing adu Mars kuntarukta Chief Lutuli da khanghanki. Ahing adu maktada Lutulina miyam mamangda phongna magi pass adu mai thadoki. Miyam su mana tawbagum pass mai thanaba appeal tawki. Thodok adu sarkar na pass lo chanararoi haina lauthokpa matamga chanakhi. Mathangda Lutulina
ꯖꯥꯇꯤꯒꯤ ꯑꯣꯏꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒꯤ ꯄꯥꯂꯟ ꯇꯧꯅꯕ ꯃꯤꯌꯥꯝ ꯀꯧꯈꯤ꯫ ꯖꯣꯍꯥꯟꯁꯕꯔg, ꯄꯣꯔꯠ ꯑꯦꯂꯤꯖꯥꯕꯦꯊ ꯑꯃꯁꯨꯡ ꯗꯔꯕꯥꯟꯗ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒꯤ ꯁꯚꯥ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯄ ꯁꯇ꯭ꯔꯥꯏꯛ, ꯃꯤꯌꯥꯝ ꯄꯣꯠꯂꯣꯏꯕꯒꯤ ꯁꯪꯁꯀꯥꯔꯒꯤ ꯁꯚꯥ ꯖꯇ꯭ꯔꯥ, ꯍꯟꯅ ꯁꯨꯅꯕꯒꯤ ꯊꯧꯗꯣꯛ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯈ꯭ꯔꯕꯗ ꯁꯔꯀꯥꯔꯅ ꯎꯄꯥꯏ ꯑꯃ ꯂꯩꯇ꯭ꯔꯗꯨꯅ ꯏꯃꯔꯖꯦꯟꯁꯤ ꯂꯥꯎꯊꯣꯛꯈꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ UN ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯅ ꯈꯥ ꯑꯐ꯭ꯔꯤꯀꯥꯒꯤ ꯊꯕꯛꯁꯤꯡꯗ ꯈꯨꯠ ꯊꯤꯡꯖꯤꯟꯈꯤ꯫ ꯚꯣꯠ 7ꯗ ꯀꯅꯥꯃꯠꯇ ꯃꯥꯌꯣꯛꯇ ꯂꯩꯇꯅ ꯈꯥ ꯑꯐ꯭ꯔꯤꯀꯥ ꯁꯔꯀꯥꯔꯕꯨ ꯇꯝꯊꯤꯕ ꯃꯤꯍꯥꯠ ꯀꯌꯥꯒꯤꯗꯃꯛ ꯃꯔꯥꯜ ꯁꯤꯕꯒꯤ ꯋꯥꯔꯦꯞ ꯂꯧꯈꯤ꯫ ꯕ꯭ꯔꯤꯇꯦꯟ ꯑꯃꯁꯨꯡ ꯐ꯭ꯔꯥꯟꯁꯇꯤ ꯚꯣꯠ ꯄꯤꯕ ꯌꯥꯎꯈꯤꯗꯦ꯫ ꯑꯦꯄ꯭ꯔꯤꯜ 8ꯗ ꯄꯥꯁ ꯄꯥꯏꯕꯒꯤ ꯑꯥꯏꯟ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯆꯠꯅꯍꯟꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯈꯥ ꯑꯐ꯭ꯔꯤꯀꯥꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡ ꯂꯟꯗꯟ ꯑꯃꯁꯨꯡ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯆꯦꯟꯈꯤꯕꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯄꯩꯁꯥ ꯊꯥꯗꯗꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯈ꯭ꯔꯦ꯫ ꯏꯃꯔꯖꯦꯟꯁꯤꯒꯤ ꯃꯈꯥꯗ ꯃꯟꯗꯦꯂꯥ, ꯃꯥꯒ ꯂꯣꯏꯅꯅ ꯇ꯭ꯔꯤꯖꯟ ꯇ꯭ꯔꯥꯏꯌꯦꯜ ꯊꯦꯡꯅꯔꯤꯕ ꯃꯤ 19 ꯑꯗꯨꯒ ꯀꯦꯁ ꯑꯗꯨꯕꯨ ꯁꯥꯈꯤ ꯄꯤꯗꯨꯅ ꯃꯔꯥꯜ ꯁꯤꯔꯤꯕꯁꯤꯡ ꯑꯗꯨ ꯀꯟꯅꯅꯕ ꯍꯣꯠꯅꯔꯤꯕ ꯂꯨꯇꯨꯂꯤ ꯌꯥꯎꯅ ꯐꯥꯖꯤꯟꯗꯨꯅ ꯄ꯭ꯔꯣꯇꯦꯔꯤꯌꯥ ꯖꯦꯜꯗ ꯊꯝꯖꯤꯟꯈꯤ꯫ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯟꯗꯦꯂꯥ ꯃꯤꯌꯥꯝꯗꯒꯤ ꯇꯣꯈꯥꯏ ꯇꯥꯍꯜꯂꯦ꯫ ANC ꯑꯦꯛꯇꯤꯚꯤꯁꯠ 2,000ꯁꯨ ꯐꯥꯖꯤꯟꯈꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯤꯁꯤꯡ ꯀꯌꯥ ꯑꯃꯁꯨ ꯀꯨꯏꯁꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯑꯦꯄ꯭ꯔꯤꯜ ꯇꯥꯔꯤꯛ 9ꯗ ꯑꯐ꯭ꯔꯤꯀꯥꯟ ꯅꯦꯁꯅꯦꯜ ꯀꯣꯡꯒ꯭ꯔꯦꯁ, ꯄꯥꯟ ꯑꯐ꯭ꯔꯤꯀꯥꯅꯤꯁꯠ ꯀꯣꯡꯒ꯭ꯔꯦꯁ ꯑꯃꯗꯤ ꯅꯧꯅ ꯁꯦꯝꯈꯤꯕ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯄꯥꯔꯇꯤ ꯑꯥꯏꯟꯅ ꯌꯥꯗꯕ ꯁꯪꯁꯊꯥꯟꯁꯤꯡꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯀꯝꯃ꯭ꯌꯨꯅꯤꯖꯝꯕꯨ ꯅꯝꯊꯕ ꯍꯥꯏꯕ ꯑꯥꯏꯟ ꯑꯗꯨꯒꯤ ꯃꯈꯥꯗꯅꯤ꯫ ꯑꯥꯏꯟ ꯑꯁꯤꯕꯨ ꯁꯤꯡꯅꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯆꯍꯤ 10ꯗꯒꯤ ꯇꯥꯗꯅ ꯖꯦꯜꯗ ꯊꯝꯅꯕꯒꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯈꯤ꯫ ꯑꯣꯂꯤꯚꯔ ꯇꯝꯕꯨ ꯃꯄꯥꯟꯗ ANCꯒꯤ ꯑꯣꯐꯤꯁ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛ ꯈꯥ ꯑꯐ꯭ꯔꯤꯀꯥ ꯊꯥꯗꯣꯛꯇꯨꯅ ꯕ꯭ꯔꯤꯇꯦꯟ ꯑꯃꯁꯨꯡ ꯇꯟꯖꯥꯅꯤꯌꯥꯗ ꯆꯦꯟꯈꯤ꯫ ꯇ꯭ꯔꯤꯖꯟ ꯇ꯭ꯔꯥꯏꯌꯦꯜ ꯆꯠꯊꯕ ꯑꯗꯨ ꯑꯅꯧꯕ ꯁꯛꯂꯣꯟ ꯑꯃ ꯂꯧꯈ꯭ꯔꯦ꯫ ꯗꯤꯐꯦꯟꯁꯀꯤ ꯀꯥꯡꯕꯨꯅ ꯏꯃꯔꯖꯦꯟꯁꯤ ꯃꯅꯨꯡꯗ ꯔꯥꯖꯅꯤꯇꯤꯒꯤ ꯋꯥꯌꯦꯜ ꯇꯧꯕꯁꯤ ꯑꯔꯊ ꯊꯣꯛꯇꯦ ꯍꯥꯏꯗꯨꯅ ꯇꯣꯛꯈꯤꯕꯗꯒꯤꯅꯤ꯫ ꯄ꯭ꯔꯣꯇꯦꯔꯤꯌꯥ ꯖꯦꯜꯒꯤ ꯐꯤꯚꯝ ꯈꯥꯡꯕꯗ ꯋꯥꯕ ꯐꯤꯚꯝ ꯑꯃꯅꯤ꯫ ꯐꯨꯠ 6 ꯋꯥꯡꯕ, ꯐꯨꯠ 12 ꯁꯥꯡꯕ ꯑꯄꯤꯛꯄ ꯁꯦꯜ ꯑꯃꯗ ꯃꯤ 5 ꯅꯝꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯃꯈꯨꯝ ꯄꯥꯟꯕ ꯕꯀꯦꯠ ꯑꯃ ꯏꯁꯤꯡ ꯊꯛꯅꯕ, ꯑꯇꯣꯞꯄ ꯑꯃꯅ ꯈꯣꯡꯍꯥꯝ ꯈꯨꯠꯍꯥꯝꯕꯗ ꯁꯤꯖꯤꯟꯅꯅꯕ, ꯀꯝꯕꯜ ꯑꯃꯅ ꯐꯩꯖꯨꯞ ꯑꯣꯏꯅꯕ, ꯑꯗꯨꯒ ꯃꯥ ꯆꯦꯟꯕ ꯐꯛ ꯑꯃꯅ ꯊꯥꯔꯒ ꯍꯤꯞꯅꯕ ꯄꯤ꯫ ꯆꯥꯅꯕꯗꯤ ꯆꯨꯖꯥꯛꯅ ꯃꯔꯨ ꯑꯣꯏꯕꯅꯤ꯫ ꯃꯔꯛ ꯃꯔꯛꯇ ꯁꯗꯨꯝ ꯃꯆꯦꯠ ꯑꯃꯃꯝ ꯌꯦꯜꯂꯤ꯫ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯅꯨꯡꯗ ꯏꯔꯨꯖꯅꯕ ꯇꯥꯟꯖꯥ ꯄꯤ, ꯑꯗꯨꯒ ꯅꯣꯡꯃꯗ ꯃꯤꯅꯤꯠ 10ꯒꯤ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯐꯝ ꯁꯨꯃꯥꯡꯗ ꯄꯨꯊꯣꯛꯏ꯫ ꯃꯌꯥꯝꯒꯤ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯅꯕ ꯃꯟꯗꯦꯂꯥꯕꯨ ꯁ꯭ꯄꯣꯛꯁ ꯄꯔꯁꯟ ꯍꯥꯞꯈꯤ꯫ ꯅꯣꯡꯃ ꯌꯥꯝꯅ ꯁꯥꯊꯤꯕ ꯋꯥꯔꯗꯔ ꯑꯃꯗ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯐꯤꯚꯝꯗꯨꯒꯤ ꯋꯥꯀꯠꯂꯨꯕꯗ ꯃꯟꯗꯦꯂꯥꯕꯨ ꯋꯥꯀꯠ ꯑꯗꯨꯒꯤꯗꯃꯛ ꯏꯃꯔꯖꯦꯟꯁꯤꯒꯤ ꯃꯈꯥꯗ ꯗꯟꯗꯤ ꯄꯤꯒꯅꯤ ꯍꯥꯏꯅ ꯀꯤꯍꯟꯈꯤ꯫ ꯃꯊꯪꯗ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯃ ꯎꯅꯈꯤ, ꯖꯔꯖ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅꯤ꯫ ꯌꯥꯝꯅ ꯅꯣꯂꯨꯛꯅ ꯕꯟꯗꯤꯁꯤꯡꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯃꯁꯨꯡ ꯆꯤꯟꯖꯥꯛꯀꯤ ꯑꯐ-ꯐꯠꯇ ꯌꯦꯡꯁꯤꯟꯕꯤꯅꯕ ꯍꯥꯏꯖꯈꯤ꯫ ꯊꯤꯟꯗꯅ ꯖꯦꯜꯒꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠꯅ ꯌꯦꯡꯁꯤꯟꯈꯤ ꯑꯃꯁꯨꯡ ꯐꯤꯚꯝꯗꯨ ꯐꯒꯠꯍꯟꯈꯤ꯫ ꯁꯣꯛ 1970ꯒꯤ ꯑꯒꯁꯠ ꯊꯥ ꯍꯧꯒꯠꯂꯛꯄꯗ ꯃꯟꯗꯦꯂꯥ ꯁꯥꯈꯤ ꯄꯤꯕ ꯍꯧꯈꯤ꯫ ꯂꯃꯥꯏ 194 ꯄꯥꯟꯕ ꯑꯣꯐꯤꯁꯀꯤ ꯔꯦꯀꯣꯔꯗ ꯑꯃ ꯁꯥꯈꯤ ꯂꯧꯅꯕ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯀꯨꯞꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯕꯒꯤ ꯊꯕꯛ ꯆꯠꯊꯅꯕ ꯃꯀꯣꯛ ꯊꯣꯡꯕꯗꯨꯅ ꯂꯧꯈꯠꯄ ꯍꯧꯈꯤ꯫ ꯋꯤꯅꯤ ꯃꯟꯗꯦꯂꯥꯁꯨ ꯀꯣꯔꯠꯇ ꯂꯩꯔꯝꯃꯤ꯫ ꯁ꯭ꯇꯦꯠꯅ ꯖꯕꯥꯜ ꯂꯧꯕꯒꯤ ꯋꯥꯍꯪ ꯀꯌꯥ ꯍꯪꯈꯤꯕꯗꯨ ꯑꯌꯥꯝꯕꯅ ꯃꯤꯌꯥꯝꯗ ꯄꯤꯈꯤꯕ ꯂꯦꯛꯆꯔ ꯑꯃꯁꯨꯡ ꯆꯦꯐꯣꯡꯁꯤꯡꯗ ꯏꯈꯤꯕ ꯑꯥꯔꯇꯤꯀꯜ ꯀꯌꯥꯗ ꯌꯨꯝꯐꯝ ꯑꯣꯏꯈꯤ꯫ ꯌꯨꯠ ꯂꯤꯒ ꯁꯦꯝꯈꯤꯕ ꯃꯇꯝꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯁꯔꯀꯥꯔ ꯁꯤꯡꯅꯕꯒꯤ ꯀꯦꯝꯄꯦꯟ ꯑꯃꯁꯨꯡ ANCꯒꯤ ꯑꯟꯗꯂꯣꯟ ꯀꯌꯥꯒ ꯃꯔꯤ ꯂꯩꯅꯅ ꯔꯥꯖꯅꯤꯇꯤꯒꯤ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯔꯝꯗꯅꯤ꯫ ꯖꯖ ꯑꯍꯨꯝꯅ ꯃꯔꯛ ꯊꯠꯂꯗꯨꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯈꯤ꯫ ꯅꯪꯅ ꯄꯥꯝꯂꯤꯕ ꯅꯤꯡꯇꯝꯕꯗꯨ ꯑꯉꯧꯕ ꯌꯨꯔꯣꯄꯤꯌꯟꯁꯤꯡꯗ ꯍꯛꯊꯦꯡꯅꯅ ꯙꯝꯀꯥ ꯇꯧꯕ ꯅꯠꯇ꯭ꯔꯥ? ꯑꯩꯈꯣꯏ ꯑꯉꯧꯕꯁꯤꯡꯕꯨ ꯌꯦꯛꯅꯕꯅꯤ ꯈꯟꯗꯦ, ꯃꯟꯗꯦꯂꯥꯅ ꯈꯨꯝꯈꯤ꯫ ꯑꯩꯈꯣꯏ ꯑꯉꯧꯕꯁꯤꯡꯅ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯏꯅ ꯄꯥꯟꯕꯁꯤꯒꯤ ꯃꯥꯌꯣꯛꯇꯅꯤ꯫ ꯃꯁꯤ ꯌꯥꯝꯅ ꯁꯦꯡꯂꯕ ꯋꯥꯐꯝꯅꯤ ꯃꯗꯨꯗꯤ ꯀꯪꯒ꯭ꯔꯦꯁꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯖꯥꯇꯤ ꯈꯨꯗꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯥꯟꯅ ꯆꯤꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯊꯧꯁꯤꯜ ꯁꯧꯒꯠꯇꯨꯅ ꯂꯥꯛꯂꯤ꯫ ꯑꯩꯈꯣꯏ
ꯖꯥꯠ ꯀꯨꯆꯨ ꯈꯥꯏꯕꯒꯤ ꯊꯧꯁꯤꯜꯕꯨ ꯅꯤꯟꯗꯥ ꯇꯧꯏ ꯃꯗꯨ ꯀꯅꯥꯅ ꯍꯧꯗꯣꯛꯄꯅꯣ ꯍꯥꯏꯕꯒꯤ ꯍꯪꯅꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯀꯦꯁ ꯆꯠꯊꯕꯒꯤ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤꯕ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯇꯔꯁꯤꯡꯅ ꯌꯥꯝꯅ ꯇꯣꯏꯅ ꯃꯟꯗꯦꯂꯥꯗ ꯍꯪꯈꯤꯕ ꯋꯥꯐꯝꯗꯤ ꯑꯇꯩ ꯂꯩꯕꯥꯛꯁꯤꯡꯗ ꯍꯤꯡꯁꯥꯒꯤ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯗꯨꯅ आंदोलन चंगसिनबदा कांग्रेसना करीमता निंदा तौदबगी वाफमने मदुदा मंडेलाना खुमखी येंबियो अखोई केनियागी खुदम अमतंग पंजगे मफम मदुदा ओइरिबा असेंगबा फिभम अमना अखोइबु नोंनांग हले मदु लोइलम संदोकनबगी लाने अखोइना निंदा तौई ब्रिटेनना लांदाबगी दमक अखोइ केनियाना ब्रिटेन दा लांदाय हाइबा कैदौनुंग दा सुताखिदे मखोइगी शहर अमसुंग मियोइबगी पुंसी बोम थरदुना मांग तखनखिदे लम हुरालुदे अमसुंग राजनीति की संस्थान सिंह थुगाइरुदे मदु पुमनमक्तो ब्रिटेन अदी केनिया दा तौखे अदुना अखोइना खनबदी ब्रिटेन केनिया थदोक्तुना चटखिगदबने करंब उपाय सिजिनगनी हाइबदो अखोइना हाइरुबगी मथौ तादे प्रोसिक्यूटर न मखा तारे अदुबु मखोइना तौबसिंग अदु मरम चादेदना मखोइना तौबसिंग अदु अखोइगदी करीमत चानद्रे मरमदी अखोइगी ओइबा उपायदी अहिंसाने मखोइगी दमक्ता करंब उपाय सिजिनगदगे हाइबदु मखोइ मसाना विचार तौजगदबने अखोइगी कंसर्न नत्ते मंडेलाना खुमकी जज अदुना मुख हंगलखे पार्टी अमतगी सरकार लिंगबदी कमदौबा मसी सरकार की मवोंग लेपनबगी वहंग नत्ते गणतंत्र की वाफमने क्लास लेतब समाज अमगी वाफम दे नंगी करी वखल्ले होय ऐ मदु यामना पामे ऐना खली समाज ता फत्तब कयामु कांबु अमना अमबु नमथनब होनबदगी थोखल्ले जज प्रेसिडेंट नसु हंगलखे मिपुम खुदिंगमक वोट थदबगी अधिकार लेहनबा हाइबसी खुदोंग थिनिंगाई ओइद्रा सरकार लिंग असुम तौबोरे हाइबगी ज्ञान याउदबसिंगदा सरकार सेमबद सरुक याहनबगी कानब करिनो मखोइ अंगांग मचासिंगना तौबगुम लीडर की अपाम मवोंगदा सिजिनखिरोइद्रा नते अदुमना खक ओइरोय मी अमना भोट लेपनबगी चोंगथोरकपदा मसाना मेंबर अमा ओइरगा पांगथोकदब थौरमसिंग याउब चेरोल अमा मियामदा खंगहनगनी मागी पॉलिसीना मियाम की स्वार्थद थबक तौरकनी थाजरबदी मदुगिदमक भोट पीबद चिंगननिंगाई लेते मसी लाइरिक लाइसु हैबग मरी लेनदे डिफेंस काउंसिल ना मंडेलाबु चांगयंग ओइना हंखे नंग कम्युनिस्ट अमा ओइखेब्रा मंडेलाना खुमखे ऐ कम्युनिस्ट अमा ओइखेब्रा हाइबदो ऐ खंगदे कम्युनिस्ट अमा हाइरगा कम्युनिस्ट पार्टी की मेंबर अमा ओइबा मिसक अमा मार्क्स एंगेल्स लेनिन अमसुंग स्टेलिन की थियोरी दे थाजबा अमसुंग पार्टी डिसिप्लिन द यामना हक्चिनब ओइना लेरबदी ऐ कम्युनिस्ट अमा ओइखिदे सोवियत यूनियन दा जात कुसु खाइबगी चटनबी लेते अफ्रीका दा लोइलम संदोक्ते मसिना ऐगी थमोइबु चिंगसिलहले साइंस अमसुंग इंडस्ट्री दा चौखले ऐ सोशलिज्म थाजे अदुबो ऐ अदुक हकना लम मसिदा फजना नैनब मिसक अमदी ओइद्रे अगस्त 8 मंडेला मागी साखी पीबगी थबक लोइसनख्रे कोर्ट वहंग पाउखुम फजन सथखेबा अमदी सरकार न थिंख्रब संस्थान अमगी लीडर अमना ngang खुदिंग जज सिंगना यामना कुपना ताखिबा मतौदा हेलेन जोसेफना अंगक पपोखि अचौबा लीडर दुगी पुकनिंग करम मोंगदा जज सिंगना खंगलमगदगे खनबद लांगतकनखि जेलदा मंडेलाना अतई अतोप लुचिंग बसिंगा तानादुना अनौब थबक मवोंग अमा पुथोकनब होनखि महाक अमसुंग मागा लोइनबसिंगना एएनसीबु आइना यादब संस्थानी हाइना लौथोकपदु यानिंगखिदे यामना तोंगानब लांजंग अमा अंडरग्राउंड दा पांगथोकनबा एम प्लान दा युमफम ओइदुना सेमगतनब थौरांग हौख्रे थौरांग सिंग अदु कुपना यंगसिननबा केयर टेकर कमिटी अमसु सेमख्रे अगस्त था लोइसेलकपदा इमरजेंसी लौथोकखिबगा लोइनना हाजिल्लुबा मियाम अदु थादोरखि खुदक्ता एएनसी की स्लोगान अमदी अनंब चे चांग लेबाक सिनब थुंगना चाइथोकखि मंडेलासु
mayumda halakpadi ngamlabani adubu case loisilamdai matang yoraklabanina mahak defense team galoinana ahing athengba phawba proteria da wa khananaba leithaba taki mahakna thabak chinbagi matawsida wainina imung asigi yumban si abnormal oiba life ni haiki chak chaba phaw phangde chaba hogalakpaga telephone khinglakani police tagi kanagumba ama jamin da lauthok pidaba yade haina khanghalakani halaklagasu leitaroi emergency meeting ama leire chatkigani yumda ngai hakta pothadabani matamduda wini masa wai sangdabagi khara wari batanjani Christmas manung oibana trial su yaithokre Mandela imung manunggi thabakta matam khara kaithokna ba honakhi macha nipa megato masa ngamdabagi pau tabada athingba hukum na chungdana machagi phibam yengba chaloi ani shuba machanupi amamuk weni na pokle tabada khudakta halaktuna Johannesburg ki European nataba hospital da weni gonaki mafamduda mama amasung angang singbu chekshinna yengbidabagi-damak mahak yamna saunengki panthaba tawdana potchai yomsinduna mayumda khara fajana seba tawba ngamnaba purakki sadharan yumbangi punsida awa nungai natraga chana china leiminnabagi nungolaba matam madu Mandela gi punsidadi akaknana tamlamkhre sahi mari hena satharaklaba case adu loibagi matam naksilakle state na argument pinabadu Mars tha lising amaga chamapan humphuma da loisinkhre yenabadu hodokladuna defense ki maigeidagi state na sarkar gi mayokta lautunaba amasung yengthina hanbagi sarau silli haina maral siba amadi ballot box ka lalhobagi irang ani gi marakta yanaba lambi leite haibagi wafamdo kanna yaningdaba phongdokki chayol kaya chupna yenagadawriba wafam madu khanghodana senior judge na advocate fisher gi argument tension hanki chayol amagi damak yaithokki yamna ngakchana na khanaki masina khanghalliba si karino accusing asi mara leire haina dandi pinaba court na khanaduna loiraba jala numit adugi matung nongma itha thajadana Mandela amasung atai awang bathaki maral siriba magi marup mapang singa yumda thengnakibagi thodok amada wainina sumna haiki makhoi loinamak mapanda gari thapam lambi da leptuna leire aibo angang ama tharaga kohallabani aina thunglabada mana icham chamna hairakki aigi firol khara atai iru maitha janaba chinya sengmada sijinagadaba potchai singa suitcase ta hapsilo matam khara sangna thabakama chatpa tare nang karisu waningai leite aigi marup singna nangbu yengsin bigani nangonda makhoina aigi maramda I pau tatana pirakani angang sing ningthina yengsilo aina khangi madudi ai yaudраbasu hariba sing adu pangthoknaba nangonda thauna lingjel karimata watte madu nang thengnaba soidana ngamgani pirol yomsin bahawi khanghode mitludagi pirang sintharakhi kari matawno khanki haukiba tha khara leiminarabasu walang amatta ngangkhide kainaramdaida aina yai phawahi khara piki loinana Africa gi layamna mafam khudingda mabu ngakpi senbigani haibagi thajaba thamki matam phangbaga ai amasung isa sing unabagi tanja pinaba haijaki kudong thiningai oiba numit kaya Mandela gi mangda taduna leire haibadu wini na khangkhide mana khangkhiba haibabu haukiba sayol kharada Mandela yamna luba wakhallamada luptuna leibagum tawi marak marakta mana wari sabado ita tadabagum tawi mana kari tawribano haina hangbadasu Mandela na karisu tawde haina khumki mahausa tawdaba amana Mandela na tha tarukki yumgi bhara mangjongna na pithokhibaduni kaina thangda nongma presta pau ama pabadagi wini na khangbangamki Mandela yamna lappa mafam Peter Maris pakta leire haina
Mandela gi mathakta thamlamba athing hukum chatnaba matam su loisilakle khangki. Mars tang kun mapanda Mandela Proteria da amuk halakhi. Atai accused singaloinana court ki khajindura thamliba mafam maduda laiki. Gallery amadi press ki bench miyamna pik thankre. Senior judge Justice Rafna achumbani haina puthoklaba wafam khara piba horakpada miyam unwai mukchikhi. ANC amasung maga chatminnaba sangstan singna sarkar asi sindoknaba amadi yamna tonganba ahongba ama puraknabagidamak lepa leitana thabak changsilakli. Program of Action haina khangnaba thoramsing asina aina yadaba upai kayamuk sizinaduna sarkar bu singnabagi campaign chathake. Kanagumba luchingba singna marakta miyamda hingsa thokhanba yaba wangang kaya sizinaki. Hingsa thokhanba yaba thausil ama leibra haibadudi state na praman phangde. Oyoi nabaniti chatpa pamba ama ANC na yamna toina phongdoi. Anti-imperialist, anti-west amasung pro-Soviet ki saktam utli. Adubu state nadi communist oye haibagi praman pibangamde. Communist amasung anti-communist animak ningtamna ANC gi member oibayay. Makoibu sangstan asigi niti da thazaba amadi apamba leirabadi. Sahi mapan gi mamangda sarkar du singnabagi andolon ga mari leinana chathakiba case ki rai pibagi matawgom Justice Ralph na accused singda haiki. Nakhoi mara leire haibagi praman amatta phangdre. Aduna nakhoi bu thadoklabane. Nakhoi chatkhiba yaragane. Lauthokpadu hek tabaga mai pakpagi nungai bagi saktam lauraduna miyam du court ki mapanda thokna rakhi. Harau kholau galoinana makok thongba ukil sing Maisels amasung Fisher bu lengbana tonghanduna harau ba phongdokpagi jagoi sakhi amasung piranga iroinana Nikosi Sikelel Africa sakhi. Lishinga maga chamapan humpumathoi ingda Peter Maris Pakta Zululand amasung Poland dagi lakpa zati kayamukki miyoi suna yauba delegate Samri punna unakhi. Mafam maduda makoina All in Africa Conference ki mifam mama pangthoktuna ahal nupa nupi mihut sing yauba National Convention ama kaunaba sarkar da taksinnaba warep lauki. Convention asi kaubagi maruoiba wakhalonde zat kusuda yumpham oidaba Ganatantrik oiba miyamgi sangbidhan ama sembane. Thabak oina taksinnaba zati gi thakta National Action Council ama Mandela gi liching makhada semke. Matam masidagidi Mandela gi punsi amasung thabak aron bangak oikhre. Police na phana naba koitan tanaba mana sak othoktuna nanthoknaba hotnabagi luraba punsi tanpham ama mayok naba takhe. Karigumba sarkarna convention asi kauba yadrabadi leibak sinba thungna yaningdaba phongdokpagi sabha jatra amadi numit humni yumdagi chathoktabagi andolon khongjang ama changsinnaba lauthokke. Hairiba demonstration asi angauba jatina Republic of South Africa semkiba me thagi aroiba matamda pangthoknaba lepnakhe. Miyamna sakhangnaraba public figure ama amasung Mandela gumba yamna wangba miyoi ama sak onthoktuna lotpa amadi masak khanghandana lambi lamjauda chatpa haibasi aruba amani. Mafam amadagi mafam amada lona chattuna miyamga unanaba honakhe. Loinana mabu phananabagi warrant piduna tanakhe. Asumna police na phananaba tanaba amaromda Mandela na nanthoknaba hotnabagi thauna phaba mataw asibu pressingna black Pimpernel haina singthakhi. French Revolution gi matamda yamna thauna phaba utkhiba amadi sarkarna phanaba sinba saraudagi nanthokhiba fictional character amagi ming lauduna changdamnakhi. Mandela matam suppada yamna singba amadi luba miyoi thoidokna sangstan ama sagatpada hai singlaba Walter Sisluga yamna nakna thabak tawminakhi. Magi matengdagi amadi maga loinana thengnakhiba punsigi thaudok kayadagi
ꯐꯪꯂꯛꯈꯤꯕ ꯒ꯭ꯌꯥꯟꯒꯤ ꯃꯉꯥꯜꯅ ꯅꯦꯜꯁꯟ ꯃꯟꯗꯦꯂꯥ ꯃꯤꯕꯨ ꯃꯤꯅ ꯑꯣꯠ ꯅꯩꯕꯒꯤ ꯃꯥꯌꯣꯛꯇ ꯊꯦꯡꯅꯈꯤꯕ ꯑꯟꯗꯣꯂꯣꯟ ꯀꯌꯥ ꯆꯪꯁꯤꯟꯈꯤꯕ ꯑꯃꯗꯤ ꯖꯥꯇꯤ ꯀꯌꯥꯒꯤ ꯁꯪꯁꯊꯥꯟꯁꯤꯡꯕꯨ ꯑꯄꯨꯟꯕ ꯂꯤꯆꯤꯡ ꯑꯃꯒꯤ ꯃꯈꯥꯗ ꯄꯨꯔꯛꯄ ꯉꯝꯈꯤꯕꯅꯤ꯫ ꯅꯦꯁꯅꯦꯜ ꯀꯟꯚꯦꯟꯁꯟ ꯀꯧꯅꯕꯒꯤ ꯋꯥꯐꯝ ꯑꯗꯨꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯥꯇꯤꯒꯤ ꯀꯥꯡꯂꯨꯞꯅ ꯙꯔꯃꯒꯤ, ꯃꯍꯩ ꯃꯁꯤꯡ ꯍꯩꯕꯒꯤ ꯑꯃꯗꯤ ꯂꯤꯕꯔꯦꯜꯒꯤ ꯃꯤꯍꯨꯠ ꯌꯥꯎꯅ ꯑꯀꯟꯕ ꯗꯥꯕꯤ ꯑꯃ ꯑꯣꯏꯅ ꯂꯧꯈꯠꯈꯤ꯫ ꯑꯦꯄ꯭ꯔꯤꯜ 24ꯗ ꯅꯦꯁꯅꯦꯜ ꯑꯦꯛꯁꯟ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯆꯤꯊꯤ ꯑꯃ ꯏꯈꯤ꯫ ꯅꯍꯥꯛꯀꯤ ꯁꯔꯀꯥꯔ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯄꯨꯝ ꯇꯤꯡꯅ ꯐꯠꯇꯕꯗ ꯃꯄꯥ ꯂꯩꯇꯕꯒꯤꯗꯃꯛ ꯐꯥꯎꯔꯕ ꯑꯃ ꯑꯣꯏꯅ ꯈꯪꯅꯔꯤ꯫ ꯁꯥꯖꯠ ꯅꯥꯏꯗꯕ, ꯃꯤꯑꯣꯠ ꯃꯤꯅꯩꯅ ꯊꯜꯂꯕ, ꯍꯤꯡꯕꯒꯤ ꯑꯙꯤꯀꯥꯔ ꯃꯥꯡꯍꯜꯂꯕ, ꯇꯠꯇꯅ ꯂꯥꯟꯗꯥꯕꯗ ꯍꯂꯦꯡꯕ ꯂꯩꯇ꯭ꯔꯕ ꯑꯐ꯭ꯔꯤꯀꯥꯒꯤ ꯃꯤꯌꯥꯝꯅ ꯂꯩꯈꯥ ꯇꯥꯅ ꯍꯤꯡꯕ ꯎꯔꯒ ꯅꯪꯅ ꯈꯥꯛꯅ ꯅꯣꯛꯂꯤ, ꯑꯄꯦꯟꯕ ꯎꯠꯂꯤ꯫ ꯍꯦꯟꯅ ꯁꯥꯊꯤꯕ ꯐꯤꯚꯝ ꯑꯃ ꯃꯥꯌꯣꯛꯅꯔꯛꯀꯗꯕꯗꯒꯤ ꯀꯟꯒꯦ ꯍꯥꯏꯔꯕꯗꯤ ꯅꯤꯡꯇꯝꯅ ꯅꯦꯁꯅꯦꯜ ꯀꯟꯚꯦꯟꯁꯟ ꯑꯃ ꯀꯧꯒꯗꯕꯅꯤ꯫ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛ ꯀꯌꯥꯗꯒꯤ ꯃꯟꯗꯦꯂꯥꯅ ꯑꯁꯤꯒꯨꯝꯕ ꯁꯔꯀꯥꯔꯒ ꯊꯦꯡꯅꯕꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯈꯟꯅꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯥꯁꯥ ꯈꯛ ꯇꯧꯈꯤꯗꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅꯁꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯈꯤꯗꯦ꯫ ꯆꯨꯝꯅꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯈꯪꯍꯟꯈꯤ꯫ ꯌꯥꯝꯅ ꯁꯧꯒꯠꯄꯒꯤ ꯋꯥꯉꯥꯡ ꯌꯥꯎꯕ ꯑꯃꯗꯤ ꯙꯝꯀꯥ ꯇꯧꯕꯒꯤ ꯆꯤꯊꯤ ꯑꯃ ꯐꯪꯈꯤ꯫ ꯃꯦ ꯇꯥꯡ 28ꯗꯒꯤ ꯍꯧꯔꯗꯨꯅ ꯅꯨꯃꯤꯠ 6ꯅꯤ ꯌꯨꯝꯗꯒꯤ ꯊꯣꯛꯇꯕ ꯍꯥꯏꯕ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟꯒꯤ ꯃꯑꯣꯡ ꯑꯃ ꯍꯧꯗꯣꯛꯇꯨꯅ ꯁꯔꯀꯥꯔꯕꯨ ꯁꯤꯡꯅꯈꯤ꯫ ꯄꯨꯂꯤꯁꯅ ꯄꯥꯛꯁꯟꯅ ꯂꯥꯟꯗꯥꯈꯤ꯫ ꯃꯔꯥꯜ ꯂꯩꯕ ꯂꯩꯇꯕ ꯊꯤꯗꯅ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯀꯌꯥꯃꯨꯛꯁꯨ ꯐꯥꯖꯤꯟꯈꯤ꯫ ꯃꯟꯗꯦꯂꯥꯗꯤ ꯄꯨꯂꯤꯁꯀꯤ ꯂꯥꯡꯗ ꯊꯨꯍꯟꯕ ꯉꯝꯈꯤꯗꯦ꯫ ꯄꯥꯁ ꯂꯣꯒꯤ ꯃꯈꯥꯗ ꯑꯐ꯭ꯔꯤꯀꯥꯟ ꯃꯆꯥ 10,000ꯗꯒꯤ ꯇꯥꯗꯅ ꯐꯥꯖꯤꯟꯈꯤ꯫ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯃꯤꯌꯥꯝꯒꯤ ꯃꯤꯇꯤꯡꯅꯆꯤꯡꯕ ꯄꯥꯡꯊꯣꯛꯄ ꯊꯤꯡꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁ ꯀꯌꯥꯗꯁꯨ ꯂꯥꯟꯗꯥꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯐꯣꯡꯕ ꯆꯦ ꯆꯥꯡ ꯄꯨꯝꯅꯃꯛ ꯐꯥꯖꯤꯟꯈꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯚꯔꯋꯣꯠꯅ ꯑꯟꯗꯣꯂꯣꯟꯀꯥꯔꯤꯁꯤꯡꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯋꯥꯔꯅꯤꯡ ꯇꯧꯈꯤ꯫ ꯅꯦꯁꯅꯦꯜ ꯀꯟꯚꯦꯟꯁꯟ ꯊꯧꯔꯥꯡꯕꯨ ꯁꯧꯒꯠꯄ ꯍꯥꯏꯕꯁꯤ ꯃꯩ ꯄꯥꯏꯗꯨꯅ ꯁꯥꯟꯅꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯋꯥ ꯉꯥꯡꯕ ꯈꯨꯗꯤꯡꯃꯛ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯑꯥꯏꯗꯤꯑꯣꯂꯣꯖꯤ ꯄꯨꯁꯜꯂꯛꯅꯕ ꯗꯥꯏꯇ ꯂꯧꯕ ꯃꯤꯁꯛꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯔꯅꯤꯡ ꯑꯁꯤꯕꯨ ꯅꯥꯆꯨꯡꯗꯅ ꯃꯟꯗꯦꯂꯥ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯄꯥꯡꯊꯣꯛꯂꯝꯗꯥꯏꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯕ ꯍꯥꯏꯕ ꯄꯥꯎꯖꯦꯜ ꯃꯤꯌꯥꯝꯒꯤ ꯅꯥꯀꯣꯡꯗ ꯌꯧꯍꯟꯅꯕ ꯑꯌꯧꯕꯤ ꯊꯕꯛ ꯄꯥꯏꯈꯠꯈꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯑꯄꯤꯜ ꯌꯥꯎꯕ ꯆꯦ ꯑꯃ ꯃꯤꯌꯥꯝꯗ ꯌꯦꯟꯊꯣꯛꯈꯤ꯫ ꯋꯥꯔꯣꯜꯗꯤ ꯈꯥ ꯑꯐ꯭ꯔꯤꯀꯥꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯌꯥꯅꯤꯡꯗꯕ ꯎꯠꯄꯒꯤ ꯑꯟꯗꯣꯂꯣꯟ ꯆꯪꯁꯤꯜꯂꯤ꯫ ꯃꯤꯐꯥ ꯃꯤꯄꯨꯟꯅ ꯑꯩꯈꯣꯏꯕꯨ ꯊꯤꯡꯕ ꯉꯝꯂꯣꯏ꯫ ꯚꯣꯠ ꯊꯥꯗꯕꯒꯤ ꯑꯙꯤꯀꯥꯔ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯂꯩꯍꯟꯒꯗꯕꯅꯤ꯫ ꯁꯤꯟꯃꯤ ꯈꯨꯗꯤꯡꯗ ꯃꯔꯝ ꯆꯥꯕ ꯑꯃꯁꯨꯡ ꯍꯨꯃꯥꯡ ꯃꯟꯒ ꯆꯥꯅꯕ ꯑꯁꯨꯃꯟ ꯄꯤꯒꯗꯕꯅꯤ꯫ ꯄꯥꯁ ꯂꯣ ꯆꯠꯅꯍꯜꯂꯣꯏꯗꯕꯅꯤ꯫ ꯑꯉꯧꯕ ꯃꯁꯤꯡ ꯌꯥꯝꯗꯕ ꯀꯥꯡꯕꯨꯅ ꯁꯥꯁꯟ ꯇꯧꯕ ꯈꯨꯗꯛꯇ ꯂꯦꯞꯍꯟꯒꯗꯕꯅꯤ꯫ ꯚꯔꯋꯣꯠꯅ ꯑꯩꯈꯣꯏꯕꯨ ꯀꯤꯍꯟꯕ ꯉꯝꯂꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯂꯦꯞꯂꯤꯕ ꯋꯥꯐꯝꯗꯒꯤ ꯁꯝꯅꯥ ꯃꯐꯩ ꯑꯃ ꯊꯩꯗꯣꯛꯇꯨꯅ ꯆꯠꯂꯣꯏ꯫ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯒꯗꯕꯅꯤ꯫ ꯃꯤꯒꯤ ꯙꯝꯀꯥꯗ ꯆꯠꯀꯨꯝꯁꯤ, ꯅꯤꯡꯇꯝꯕꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯜꯂꯁꯤ ꯄꯨꯟꯁꯤꯅ ꯍꯤꯡꯂꯤꯉꯩꯗ꯫ ꯁꯣꯛ 1964 ꯃꯦꯒꯤ ꯇꯥꯡ 28ꯗ ꯑꯐ꯭ꯔꯤꯀꯥꯟ ꯂꯤꯁꯤꯡꯅ ꯌꯨꯝꯗ ꯂꯩꯔꯒ ꯊꯕꯛ ꯀꯥꯗꯕꯒꯤ ꯈꯨꯗꯣꯡꯊꯤꯕ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯅ ꯈꯪꯅ ꯃꯟꯗꯦꯂꯥꯅ ꯇꯧꯈꯤꯕ ꯑꯄꯤꯜ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯔꯝꯃꯤ꯫ ꯗꯔꯕꯥꯟꯗ ꯚꯥꯔꯠ ꯃꯆꯥ ꯁꯤꯟꯃꯤꯁꯤꯡꯁꯨ ꯁꯇ꯭ꯔꯥꯏꯛ ꯁꯧꯒꯠꯇꯨꯅ ꯊꯕꯛ ꯀꯥꯈꯤꯗꯦ꯫ ꯑꯗꯨꯒ ꯀꯦꯞ ꯇꯥꯎꯟꯗꯁꯨ ꯑꯇꯩ ꯀꯨꯆꯨ ꯃꯨꯕ ꯁꯤꯟꯃꯤꯁꯤꯡꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯕꯛ ꯁꯨꯈꯤꯗꯦ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ ꯀꯣꯔꯄꯣꯔꯦꯁꯟꯅ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯤꯟꯃꯤꯁꯤꯡꯗ ꯃꯟꯗꯦꯂꯥꯅ ꯀꯧꯔꯤꯕ ꯕꯟ ꯑꯗꯨ ꯊꯧꯁꯥꯗꯅꯕ ꯃꯤꯀꯨꯞ ꯀꯥꯡꯗꯅ ꯂꯥꯎꯊꯣꯛꯄꯒꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯟꯈꯤꯕꯅꯤ꯫ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯟ ꯑꯗꯨꯗ ꯁꯙꯥꯔꯟ ꯄꯨꯟꯁꯤꯗ ꯑꯀꯥꯏꯕ ꯑꯃꯠꯇ ꯊꯣꯛꯍꯟꯈꯤꯗꯦ, ꯌꯥꯝꯅ ꯅꯣꯔꯃꯦꯜ ꯑꯣꯏ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯕꯟ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯅꯨꯃꯤꯠꯇ ꯄꯣꯔꯠ ꯑꯦꯂꯤꯖꯥꯕꯦꯊꯇ 65 ꯑꯃꯁꯨꯡ ꯖꯣꯍꯥꯟꯁꯕꯔꯒ ꯑꯦꯔꯤꯌꯥꯗ 60 ꯊꯕꯛ ꯀꯥꯔꯛꯈꯤꯗꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯌꯥꯈꯤ꯫ ꯃꯤꯌꯥꯝꯒꯤ ꯑꯉꯛꯄ ꯄꯥꯎꯈꯨꯝ ꯑꯃ ꯐꯪꯕꯗꯨꯗ ꯃꯟꯗꯦꯂꯥꯅ ꯊꯥꯒꯠꯈꯤ꯫
ka hena dhamka torok pa khuding mak mayok na duna amadi thabak ka dabagi khudong thiba masana dai te laujaraga sarkar bu singna bagi ban fajana mai pakhe sarkar na section thorang ayobi thak ta lokhat khiba amadi sinmi singda kihan khiba pumnamak adu yengluragadi Mandela na suyakhe madudi ban nadu mafam kharadadi ningba thungna mai pakhide madusu sarkar na akiba phanglaba hingsa gi thabak sizina khibadagini nini chanba numit ki matungdadi makha taba khongjangda ahongba ama puthoknaba honakhi ahimsa gi niti da yumpham oiba andolon gi tangkak ase thupchillage khankhe leibak sinba thungna unaba khudingda hangnakhiba wahangde masibu rajniti gi achumba wakhalon oikhigadra madudi miyam amana makhoi hingjabagi adhikar tanbada ahingsa amadi santi gi lambi da changsinba amaromda sasan pairiba kangbuna hingsa yai tambagi sajatna leikha taraba african singbo awabagi komda hanna hanna inthari Mandela gi pukningdagi wahangsigi paukhum ama leire paukhum madu mahakna underground dagi jun gi tang kuntarukta chahi gi ningtam numit paujel oina miyamda anouba lanjangi maramda lauthokhibaduda mahakna yamna maru oina pankhibade sarkarda kariguma makhal amattagi sahajok piroidabane masigidamak mahakna african jati gi marup singda maruoina mapal lam singda kha africa sarkar bo boycott tawduna naitom tahannaba haijagane kutniti amadi arthaniti gi lamdasu athingba thamnaba aronba thorang kaya underground dagi pangthoknaba su pankhi makha tana miyamda pil tawkhi ai nakhoi ga loinana sarkar asibu langtheng nakhigani mai paktriba phauba nakhoi di kari tawge ningli nakhoi aikhoi ga loinana lakadra natraga sarkar bu mateng pangduna najati gi apamba bu namthanaba hotnabada saruk yage khallibra irei pak macha kayagi siba amadi changbagi tangpham ama laklabada tuminna khangsinnadana leige khallibra ai ishagi oinadi apambado khangjare ai kha africa thadoktuna khak cheloi aduga sarkar da su changjaroi aina yadaba sangsthana ma oiraba ANC na yamna kupna khanaraba matungda Mandela na lusingba kanglup ama khaidoktuna umkhosto wi seswe kauba sangsthan amada aronba thabak kaya paikhatnabagi thorang pikhi hingsa gi thabak lomda changsilakpa haibasi taraiba thabak natte ware padu khudakta ikhan khanthadana hekta loba yaba natte tanja menja kupna yengdaba yade ahongba khongthang amagidamak pukningda leikhrabasu haukiba chahi kunmukki manungda ahimsa andolon chathakibagi mahi yengluraga ningba kainingai oire thaksi khasi ngakna santi gi lambi da sangsin khiba ihau kaya mihat mipun gi tamthiraba sarkar gi sajatna namthaba ngamkhe hojik khara hingsa oiba lambi da miyam gi ihau pusalakpa matamda angakpa phangba sakti sing sarkar na hanadagi saruk chama hena sijinnaraklagane masi khaluragasu Mandela wadaba ngamde ANC ahimsa niti da yumpham oiraga sagatkhiba miyam gi oiba rajniti gi sangstan oirabasu cheksinna khudum chanba ngamgadaba hingsa gi thoram kharadi yadaba ngamkhide Walter Sisulu ANC da leikhi aduga Mandela na chingba akhannaba member kharana umkhosto gi thabak sem sanaba thorang da yaukhi thabak pangthoknaba asil arang gi thorang da Communist Party gi akhannaba member kharasu yaukhi ningtham thadagi hoduna yining tha phauba aronba thorang kaya yangsinna changsinnaba sem sakhi wini amasung masanupi singa unaba ngamkhide kuina unakhidabagi nungnangba ma Mandela da phauki nongmadi maga loinaba marup mapang singda angakpa oihankhi
aduk chillaba aron mawa tanabagi mikup ama kangdana unabagi marak khanna khanghodana chikmang mangki magi lotpham singdagi tanglaba mikup ama nanthokhtuna magi nupi weni ko unakhi weni matamduda Johannesburg Child Welfare Society da thabak tawri saharda amadi sahargi mataida children court kaduna angang singi phibam yengsinki ahanbada Mandela mihut thong sengdokpa mathangda migi paukhloi oiba amasung gari driver oiba mi amagi saklon lauduna khwaina thajaroidaba thabak kayamuk pangthokki weni gi karyadaba matang amada paw ama tharakki magi office ta khanghalakibane sahargi matai oiba corner amada thauraga laknaba khanghalakpa matam maduda weni na car thauraga chatkibada yamna wangba nipa ama atia machugi jon lauba achauba overcoat ama lituna leiba thengnare weni da driver gi seat thadoknaba ingit tawki garage amada thaujinduna weni gi damak anouba car ama leibiki leptana muk thaujinduna tongan mafam da changsin khibadagi gari ngainariba miyam amagi marakta kaina wahi piram laga mangki ahanbadadi weni na Nelson bu masak khang mangam khide atopa thaudok amana mayai oina nanba angauba kangbugi leifam amada lot khibagi warini yumbudagi ming welfi kodes kawi yumburen aduna lamwai sengdoknaba zuludagi minai ama thamme matau karamna Mandela gi sak amasung ming wai sitpa nipadudagi lotsin sige haibasi kodesta achauba problem ama oiki maramdi Africa gi yumthong khudingda Mandela gi ming tadaba yaudravani upay amadi lakhi Nelson matamduda pukning changna lairik paba matamne Mao Zedong Little Heart amadi Reds ki commando thawai yauna paringaini kodesna Nelson tanaraga amuba atithi adugi ming amasung mana leibagi maramda minai duda asumna takhi aikoi gida kuchu mubani pa ama leiribase maming David kaubani mahakna ayuk nungthil chathoktana lairik tawribase satra ama oibagini mapanda lairik makha tamthanaba thaurang tawribane mahakna chatkhiba yabagi thaurang pumnamak loidri phauba yum asida leikigadabane asi hairamlaga kodes magi thabak kakhre Saglen chanaba halakpada Mandela ga minai duga onthokna harauna wari sanaba thengnakhe atopa imung amada leirabasu asi mangai chak thongba minai ga hekta chana sinaba ngame loinana David kimingda paukholna singba sirame mi gi yumna leirabasu magi mahausa hinarakpa ayuk anganbada pungani chen chongduna sanaba thadokpa leite ayuk ngantada pung manga da hogatuna mapanda chathoktrabasu imungda pung ani dagi tadana exercise tawe numit khudingi October thal warakpada Mandela imung manung punna leiminaduna mapan thongda yum kai lengduna leiba malhalle Johannesburg ki mataida apikpa phamama bhara piduna waire umkhosto gidamak Rivonia da leibane Lilies leaf hainaming tholi mamang sangoi gumba yum macha mayam amagi marakta amakhak khallaga ka amada aina yadaba kangbu singi lotfam amadi aron bawa tanafam oina sizinai weni masanupi ani jeni amasung jenaji karna mathang lohalluraga Rivonia da thamke thabum kayani gi matungda ahanba oina weni mapuroi bagi chak thongjaba phangjake jenje angangi gari macha amada aduga jenina turoi ngamloi chathanduna fajaraba u pambi ngak tahoba ingkol amada walking chatminakhi Release lepta unkhostogi aron bawa tanaba singa aduga ANC gi advisor singa mitna singna amadi hai singna thabak tawminaba ngamki miyamdagi naitom tana kuina waminnarakpaga loinana nungsinabagi mari su setsenki sangsilakadaba thaurang kayamuk khana nainarakpada kanglup animak saruk yaminakhi loinana pukningda mathum marang hoba hengatki हिंसागी लंबीदा चंगसिलक्नबगी ओइथोकपा याबा उपाय मरी खक खनरमे सरकार की ओइना
lan thum manghan takhan bagi thabak machi machida apikpa kanglup semlaga lan hauba hanna sunabagi akanba akiba sajat amasung phongna lal hauba asine ahan bagi makhalgi hingsa asida sangsinnaba makhoina lepnake mafam asida thajaba thamladuna Mandela na haike masina miyoi bagi punsi manghan takhanba masing hanthan amasung tongan tongan ba jati singi marakta lainaba mari tung koina phagat hanba ngamgane kosto MK hairagasu khangnaba sangsthana asina mang takhanbagi thabak paikhat patare maduda Nelson na member singda section na ngakadaba pautak kaya marum pirami thabak asi pangthokpada kanamatagi punsi mang bayaba natraga sok bayaba hingsa mata tawroidabani jati gi thakta Nelson Mandela na high command oiki lalong sinba target lepa training piba amasung sel thumgi awata pa khudingmak mahakna yangsinki lam gi oiba command kaya semgatuna naknaba mafam singda mang takhanbagi thauram pangthoknaba kangbu macha macha semgatki thabak oina sangsilakpada Nelson khudong thiba kaya nangki maramdi miyamna silliba thaurangda kadai phawba bhap tarabage haibado lakshin mangam khide loinana aron bangak pagi soidabi ama leire haibadu wana thoklame thoidok hendokna yelhou ngaidagi African singase huran lana kaya hinarakte makhoide phongna lan thengnabani naronda lonna mi phuba atopa mi gi sajat oina lognarame mail samadagi tadana lapa center singda I pau phongnabasu araibanate sakon thoktuna chalabasu paslo mayokna daba yadrabani khwaidagi hena khudong thibadi pau piba mi masing langamdana leibaki mafam khudingda sandoktuna thamkhrabani aron ba thaurang singi maramda sarkarna pau piba khudingda paun chamaga kunthra bonus ka loina na pirame yamna sectionna ngak seliba mafam singda mang takhanbagi thabak pangthokpa thoidokna aruba wafam oiki maramdi siba yabagi khudong thiba kaya mayokna batabana Port Elizabeth irang hogan mafamni sarkar ga singnaba andolon haukiba matamdagi mafam masida police ki section thaurang marang kaina thamkhrabani mang takhanaba thaurang manam phangbaga irang thokan mafam singda landaduna sarkar gi lan thum manghannaba thabakta sangsilleba lotuna leiriba MK member sing phanaba longup tanbatanatana rajniti gi oiba afafatta khajiktang nainabagi activities pumnamak thingkhrabani lakadoriba sahi kaya mukta nauna sagatpa ngamdanaba mawongda sakti sizinaduna namthake November thada Natal amadi kepta tur tauringai manungda Nelson fagadabagi tanarakpa amadagi samna mafai amada nanthokpa ngamki gari thauba driver amagi saktam lauduna kot tupina chingba upsillaga Johannesburg ki lambi machi amada leptuna leiringaidani mabu pugadaba kar matam chana lakhide ikhang khanghodana amuba security gi mioi ama ma tamna chumdring changsilakhe Nelson gi maithongda chumna yengbatanatana mit mapada chagadaba bakhai munna yengsilakhe Nelson loiredana khankhe itha thajadana nupaduna misi haifet khatuna ANC khubi thangatpa salam piram laga chatke December 13 umkosto wi sezuena khut thaba hokre Johannesburg ki maroiba mafam kayada Port Elizabeth amasung Darbanda bom pokhai hankre amangata kaya thokhan magaloinana mioi amasu siki miyamda anamba che sang kaya chai thoktuna changselleba hingsa gi thabak singi maramda sandokna takhe umkosto we sezwe sangsthana sina anobu upaya masijina duna andolon gi kongjang ama changsillagani mikha pon hingliba jati amagi punsida wahang ani khakki apamba paukhum ama pinaba matam lakle changjaba natraga mayoknaba hairiba matam madu ka Africa da chap chana laklabani
ꯑꯩꯈꯣꯏꯒꯤ ꯂꯩꯖꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯉꯥꯛ ꯁꯦꯟꯕ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯑꯃꯁꯨꯡ ꯅꯤꯡꯇꯝꯕ ꯐꯪꯅꯕꯒꯤꯗꯃꯛ ꯂꯩꯖꯕ ꯎꯄꯥꯏ ꯈꯨꯗꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯠ ꯊꯥꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯄꯥꯝꯕ ꯑꯃ ꯈꯟꯅꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯅꯤ꯫ ꯃꯤꯌꯥꯝꯅ ꯑꯍꯤꯡꯁꯥꯒꯤ ꯎꯄꯥꯏꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯑꯟꯗꯣꯂꯣꯟꯒꯤ ꯅꯤꯇꯤ ꯁꯔꯀꯥꯔꯒꯤ ꯃꯐꯝꯗꯗꯤ ꯃꯔꯥ ꯂꯩꯖꯗꯕ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯑꯣꯠ ꯅꯩꯕ ꯌꯥꯔꯒꯅꯤ ꯍꯥꯏꯕꯒꯤ ꯑꯌꯥꯕꯒꯤ ꯏꯪꯒꯤꯠ ꯄꯤꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯂꯝꯕꯤ ꯑꯃꯗ ꯃꯤꯌꯥꯝꯒꯤ ꯅꯤꯡꯇꯝꯕ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯕꯅꯤ꯫ ꯖꯅꯨꯋꯥꯔꯤ ꯊꯥ 1962ꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇ ꯅꯦꯜꯁꯟ ꯃꯟꯗꯦꯂꯥ ꯂꯩꯕꯥꯛꯀꯤ ꯋꯥꯡꯃꯗ ꯂꯣꯟꯅ ꯊꯨꯞꯅ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯍꯤꯡ ꯑꯃꯗꯤ ꯋꯤꯅꯤꯒ ꯃꯥꯒꯤ ꯃꯔꯨꯞ ꯑꯃꯒꯤ ꯌꯨꯝꯗ ꯂꯩꯃꯤꯟꯅꯕ ꯐꯪꯈꯤ꯫ ꯑꯋꯥꯡ ꯊꯪꯕ ꯃꯇꯥꯏꯒꯤ ꯈꯨꯡꯒꯪ ꯑꯃꯗꯅꯤ꯫ ꯏꯊꯣꯄꯤꯌꯥꯗ ꯄꯥꯏꯁꯤꯟꯈꯤ꯫ ꯅꯨꯃꯤꯠꯇꯨ ꯅꯤꯡꯊꯧꯔꯦꯜ ꯍꯦꯂꯤ ꯁꯤꯂꯥꯁꯤꯅ ꯊꯧꯕꯨ ꯑꯣꯏꯗꯨꯅ ꯄꯥꯟ ꯑꯐ꯭ꯔꯤꯀꯥ ꯐ꯭रीडम ꯀꯟꯐꯔꯦꯟꯁ ꯄꯥꯡꯊꯣꯛꯄ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯤꯡꯇꯝꯕꯒꯤ ꯁꯣꯔ ꯍꯣꯟꯕ ꯐꯪꯈꯤ꯫ ꯄꯨꯟꯁꯤꯗ ꯀꯥꯎꯉꯝꯂꯔꯣꯏꯗꯕ ꯊꯨꯛ ꯂꯥꯎꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯈꯤ꯫ ꯑꯦꯗꯤꯁ ꯑꯕꯥꯕꯥꯗ ꯑꯣꯂꯤꯚꯔ ꯇꯝꯕꯨꯒ ꯎꯅꯈꯤ꯫ ꯃꯟꯗꯦꯂꯥꯅ ꯀꯟꯐꯔꯦꯟꯁ ꯑꯗꯨꯗ ꯑꯦꯗ꯭ꯔꯦꯁ ꯇꯧꯅꯕ ꯊꯧꯔꯥꯡ ꯑꯌꯥꯝꯕ ꯑꯣꯂꯤꯚꯔ ꯇꯝꯕꯨꯅ ꯂꯥꯡꯈꯤꯕꯅꯤ꯫ ꯅꯣꯡꯄꯣꯛ ꯃꯌꯥꯏ ꯊꯪꯕ ꯑꯃꯗꯤ ꯈꯥ ꯑꯐ꯭ꯔꯤꯀꯥꯗꯒꯤ ꯂꯥꯛꯄ ꯗꯦꯂꯤꯒꯦꯠꯁꯤꯡꯅ ꯅꯦꯜꯁꯟꯕꯨ ꯂꯥꯡꯇꯛꯅꯕ ꯑꯃꯁꯨꯡ ꯍꯔꯥꯎ ꯇꯨꯖꯨꯡꯕꯒ ꯂꯣꯏꯅꯅ ꯑꯣꯛꯈꯤ꯫ ꯈꯥ ꯑꯐ꯭ꯔꯤꯀꯥ ꯁꯔꯀꯥꯔꯒꯤ ꯃꯥꯌꯣꯛꯇ ꯑꯊꯤꯡꯕ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯃꯍꯥꯛꯀꯤ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯄꯤꯈꯤ꯫ ꯂꯣꯏꯅꯅ ꯃꯔꯩꯕꯥꯛꯀꯤ ꯅꯤꯡꯇꯝ ꯑꯟꯗꯣꯂꯣꯟ ꯇꯧꯕꯒꯤꯗꯃꯛ ꯐꯥꯅꯕ ꯊꯧꯔꯥꯡꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯕ ꯂꯨꯆꯤꯡꯕꯁꯤꯡꯕꯨ ꯆꯪꯖꯐꯝ ꯄꯤꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯈꯤ꯫ ꯃꯥꯡꯗ ꯇꯥꯔꯤꯕ ꯑꯟꯗꯣꯂꯣꯟꯒꯤ ꯃꯔꯝꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯃꯁꯤ ꯃꯇꯝ ꯆꯪꯒꯅꯤ, ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯆꯌꯦꯠꯅꯕ ꯐꯤꯚꯝ ꯑꯣꯏꯒꯅꯤ, ꯑꯀꯟꯕ ꯈꯥꯡꯕꯗ ꯋꯥꯕ ꯑꯃꯁꯨ ꯑꯣꯏꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯌꯧꯕꯤ ꯊꯥꯛꯀꯤ ꯑꯄꯨꯟꯕ ꯖꯥꯇꯤꯒꯤ ꯏꯍꯧ ꯑꯃ ꯇꯉꯥꯏ ꯐꯗ꯭ꯔꯕꯅꯤ꯫ ꯑꯐ꯭ꯔꯤꯀꯥꯟ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯃꯁꯨꯡ ꯑꯅꯤꯡꯕꯕꯨ ꯅꯝꯊꯅꯕ ꯈꯥ ꯑꯐ꯭ꯔꯤꯀꯥ ꯁꯔꯀꯥꯔꯅ ꯏꯐꯣꯡ ꯐꯣꯡꯅ ꯍꯤꯡꯁꯥꯒꯤ ꯁꯥꯖꯠ ꯍꯂꯦꯡꯕ ꯂꯩꯇꯅ ꯆꯠꯊꯔꯤ꯫ ꯑꯔꯩꯕ ꯄꯨꯂꯤꯁ ꯑꯃꯗꯤ ꯃꯤꯂꯤꯇꯔꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯔꯥꯖꯅꯤꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯐꯥꯖꯤꯟꯗꯨꯅ ꯑꯀꯟꯕ ꯗꯟꯗꯤ ꯄꯤꯕ ꯌꯥꯕ ꯀꯦꯁ ꯄꯥꯟꯁꯤꯜꯂꯤ꯫ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯃꯤꯌꯥꯝ ꯐꯥꯖꯤꯟꯗꯨꯅ ꯖꯦꯜꯗ ꯊꯝꯖꯤꯟꯗꯨꯅ ꯃꯈꯜ ꯀꯌꯥꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯆꯠꯊꯔꯤ꯫ ꯁꯔꯚꯥꯏꯚꯦꯜ ꯑꯃꯁꯨꯡ ꯇ꯭ꯔꯥꯟꯁꯀꯤ ꯏꯃꯔꯖꯦꯟꯁꯤꯒꯤ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯀꯌꯥꯗ ꯋꯥꯈꯤꯕ ꯃꯌꯥꯝꯁꯤ ꯑꯣꯏꯗꯨꯅꯁꯨ ꯃꯤꯌꯥꯝꯅ ꯅꯤꯡꯍꯟꯅꯕ ꯈꯛ ꯄꯣꯛꯇ꯭ꯔꯤ꯫ ꯀꯌꯥꯗ ꯀꯟꯈ꯭ꯔꯕ ꯅꯤꯡꯇꯝ ꯑꯟꯗꯣꯂꯣꯟꯅꯣ ꯉꯁꯤ ꯈꯥ ꯑꯐ꯭ꯔꯤꯀꯥꯗ ꯊꯦꯡꯅꯔꯤꯕ꯫ ꯇꯁꯦꯡꯅꯃꯛ ꯑꯟꯇꯔꯖꯥꯇꯤꯒꯤ ꯊꯥꯛꯇ ꯈꯥ ꯑꯐ꯭ꯔꯤꯀꯥ ꯁꯔꯀꯥꯔꯕꯨ ꯅꯤꯟꯗꯥ ꯇꯧꯕꯒꯤ ꯋꯥ ꯀꯟꯈꯠꯂꯛꯈꯤ꯫ ꯈꯥ ꯑꯐ꯭ꯔꯤꯀꯥꯕꯨ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯅꯥꯏꯇꯣꯝ ꯇꯥꯍꯟꯕ ꯑꯃꯗꯤ ꯔꯥꯖꯅꯤꯇꯤ ꯑꯔꯊꯅꯤꯇꯤꯒꯤ ꯂꯝꯗ ꯑꯊꯤꯡꯕ ꯄꯤꯅꯕꯒꯤ ꯋꯥꯐꯝ ꯂꯩꯕꯥꯛ ꯀꯌꯥꯅ ꯁꯧꯒꯠꯅꯔꯛꯈꯤ꯫ ꯈꯣꯡꯊꯥꯡ ꯑꯃꯒꯤ ꯐꯣꯜ ꯑꯣꯏꯅ ꯈꯥ ꯑꯐ꯭ꯔꯤꯀꯥ ꯀꯃꯟꯋꯦꯜꯇꯒꯤ ꯇꯥꯟꯊꯣꯛꯈꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯘꯥꯅꯥ, ꯅꯥꯏꯖꯦꯔꯤꯌꯥ ꯑꯃꯁꯨꯡ ꯇꯥꯟꯖꯥꯅꯤꯌꯥꯅ ꯑꯀꯟꯕ ꯊꯧꯗꯥꯡ ꯂꯧꯈꯤ꯫ ꯑꯁꯨꯝꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛ ꯀꯌꯥꯃꯨꯛꯀꯤ ꯑꯀꯟꯕ ꯁꯥꯐꯨꯀꯌꯥ ꯈꯥ ꯑꯐ꯭ꯔꯤꯀꯥ ꯁꯔꯀꯥꯔꯗ ꯄꯥꯏꯁꯤꯜꯂꯛꯄꯗꯒꯤ ꯑꯟꯇꯔꯖꯥꯇꯤꯒꯤ ꯑꯣꯏꯕ ꯍꯤꯔꯝ ꯀꯌꯥꯗ ꯈꯥ ꯑꯐ꯭ꯔꯤꯀꯥꯒꯤ ꯐꯤꯚꯝ ꯁꯣꯛꯆꯤꯜꯂꯛꯈꯤ꯫ ꯂꯣꯏꯅꯅ ꯅꯤꯡꯇꯝ ꯑꯟꯗꯣꯂꯣꯟ ꯆꯪꯁꯤꯜꯂꯤꯕꯁꯤꯡꯗ ꯑꯅꯧꯕ ꯊꯧꯅꯥ ꯍꯥꯞꯈꯤ꯫ ꯃꯍꯥꯛꯅ ꯑꯐ꯭ꯔꯤꯀꯥꯒꯤ ꯃꯤꯌꯥꯝꯗ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯑꯗꯨ ꯍꯟꯅ ꯍꯟꯅ ꯅꯤꯡꯁꯤꯡꯈꯤ ꯑꯃꯁꯨꯡ ꯈꯥ ꯑꯐ꯭ꯔꯤꯀꯥꯗ ꯑꯣꯏꯔꯤꯕ ꯑꯁꯦꯡꯕ ꯐꯤꯚꯝꯗꯨ ꯃꯆꯥ ꯈꯥꯏꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯈꯤ꯫ ꯑꯗꯨꯒꯨꯝꯕ ꯅꯤꯡꯇꯝꯕ ꯄꯨꯔꯛꯅꯕꯒꯤ ꯍꯧꯔꯤꯕ ꯑꯟꯗꯣꯂꯣꯟ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯅꯕ ꯑꯐ꯭ꯔꯤꯀꯥꯒꯤ ꯂꯤꯗꯔꯁꯤꯡꯗꯇ ꯅꯠꯇꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯅꯤꯡꯇꯝꯕ ꯄꯥꯝꯖꯕ ꯃꯤꯌꯥꯝꯗ ꯃꯄꯨꯡ ꯐꯥꯕ ꯇꯦꯡꯕꯥꯡ ꯄꯤꯕꯤꯅꯕꯁꯨ ꯑꯄꯤꯜ ꯇꯧꯈꯤ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯣꯂꯤꯚꯔ ꯇꯝꯕꯨꯒ ꯂꯣꯏꯅꯗꯨꯅ ꯑꯋꯥꯡ ꯊꯪꯕ ꯑꯃꯁꯨꯡ ꯅꯣꯡꯆꯨꯞ ꯊꯪꯕ ꯑꯐ꯭ꯔꯤꯀꯥꯒꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯀꯣꯏꯅ ꯆꯠꯈꯤ꯫ ꯃꯤꯂꯤꯇꯔꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯅꯕ ꯑꯃꯗꯤ ꯇꯨꯡꯗ ꯁꯥꯁꯟꯒꯤ ꯆꯨꯞꯂꯤ ꯄꯥꯏꯒꯗꯕ ꯃꯤꯑꯣꯏꯁꯤꯡꯗ ꯂꯩꯄꯥꯛ ꯉꯥꯛꯂꯣꯟ ꯇꯝꯕꯤꯕꯒ ꯂꯣꯏꯅꯅ ꯁ꯭ꯀꯣꯂꯥꯔꯁꯤꯞꯀꯤ ꯃꯔꯝꯗ ꯀꯌꯥꯃꯨꯛ ꯀꯨꯞꯅ ꯈꯟꯅꯈꯤ꯫ ꯃꯤꯔꯩꯕꯥꯛꯇ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯅ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯤꯡꯇꯝꯕꯒꯤ ꯁꯣꯔ ꯍꯣꯟꯕ ꯐꯪꯕꯗ ꯐꯥꯎꯈꯤꯕ ꯋꯥꯈꯜ ꯑꯗꯨ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯩꯅ ꯆꯠꯈꯤꯕ ꯃꯐꯝ ꯈꯨꯗꯤꯡꯗ
ꯑꯩꯕꯨ ꯍꯤꯡꯂꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯆꯠꯀꯗꯕ ꯁꯥꯖꯠ ꯑꯃꯁꯨꯡ ꯕꯦꯚꯥꯔ ꯃꯇꯤꯛ ꯆꯥꯅ ꯄꯤꯕꯤꯔꯛꯈꯤ꯫ ꯑꯣꯂꯤꯚꯔ ꯇꯝꯕꯨꯒ ꯂꯣꯏꯅꯅ ꯂꯟꯗꯟ ꯌꯧꯅ ꯄꯥꯏꯗꯨꯅ ꯃꯇꯝꯗꯨꯒꯤ ꯂꯦꯕꯔ ꯑꯃꯁꯨꯡ ꯂꯤꯕꯔꯦꯜ ꯄꯥꯔꯇꯤꯒꯤ ꯂꯤꯗꯔꯁꯤꯡ ꯎꯅꯈꯤ꯫ ꯃꯈꯣꯏꯗ ꯈꯥ ꯑꯐ꯭ꯔꯤꯀꯥꯗ ꯆꯪꯁꯤꯜꯂꯤꯕ ꯅꯤꯡꯇꯝꯕꯒꯤ ꯑꯟꯗꯣꯂꯣꯟꯒꯤ ꯃꯔꯝꯗ ꯁꯨꯒꯥꯏꯅ ꯇꯝꯈꯤ꯫ ꯖꯨꯟꯒꯤ ꯇꯥꯡ 18 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ 1962ꯗ ꯑꯍꯥꯡꯕ ꯃꯇꯝ ꯈꯔ ꯐꯪꯂꯗꯨꯅ ꯋꯦꯁꯠꯃꯤꯅꯤꯁꯇꯔ ꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯐꯪꯈꯤ꯫ ꯑꯐ꯭ꯔꯤꯀꯥ ꯇꯥꯅ ꯑꯃꯨꯛ ꯍꯜꯂꯛꯅꯕꯒꯤ ꯃꯇꯝ ꯂꯥꯛꯈꯤ꯫ ꯑꯜꯖꯦꯔꯤयाꯒꯤ ꯀꯣलोनेल ꯕꯣꯎꯃꯤꯗꯤन नेशनल लिबरेशन आर्मीगी कमांडर इन चीफना मंडेलाबू अल्जेरिया नहारोलसिंगना कयादा थौना फना फ्रेंच इंपेरियलिज्म की मायोक्ता लांथेंगनबगे हाइबदु मिटयेंग तारनबगिदमक बाटोन तौरखी। मफमदुदा लेरिङै नेल्सन मंडेला मतौ करमना मोटर कापकदगे अमदि मरुओइना लानगी खुजु खुलाइसिंग सिजनबगी मरमदा कुपना तमखी। अल्जेरिया आर्मी की हेडक्वार्टर्स चतुना लान की मरमदा लेक्चर ताब याउखी। दरकार बोइरबदि मागी प्रजा मियामगा लोइनना लान थेंगननबगिदमक मतिक चाबा मियोइ अमा ओइनबा थौरांग तौबा पामखी। नोंचुप थंबा अफ्रीकादा लाक्तुना जिलियस नायरी तुंगी तांजानिया की प्रेसिडेंट ओइगदौरिबा केनेथ क्वांडा तुंगी जाम्बिया प्रेसिडेंट अमसुंग केनिया ओपोजिशन पार्टी लीडर ओगिंगो ओडिंगा गौनखी। माना थुंगलुबा मफम खुदिंगदा हराउ तयामना ओखी अमसुंग मियोक मिसान फजबा उतखी। अदुम ओइनमक ANC ना अंगौबा जाति खरगा अमदि इंडियागा एलायंस तौबगी वाफम मदुदि यामना तोइना पामदबा फोंदोकनरखी। मदु नेल्सनना उनबा खुदिंगदा सेंदोकपगी खुदोंचादबसिंग थेंगनबा ताखी। वाफम अमा ओइना फोंगना खनबदा यामना तायोनना चटखिबा याबा अमनि। खा अफ्रीकादा ओइरिबा थोइदोक हेंदोकपा फिबमसिंग अदु मुन्ना खंगदबदगी ANC गा खुसमनदुना चटमिन्नरिबा अंगौबा अमदि इंडियन सिंगबु यeknaba ओइना लौखिबनि। ANC की थबक खुदिंगमक अफ्रीकान लुचिंगबसिंगी लिचिंग मखादा पांगथोकलिबनि हाइबदु खंगबा वाटपदगी लाना लौबनि हाइना नेल्सन की थमोइदा फाउखी। खा अफ्रीकादा हलकनबगी मतम ओइरक्ले। मदुगी मंगोइनना इथियोपियादा खा अफ्रीका बॉर्डर लांदुना मिलिटरी ट्रेनिंग गिदमक थुंगलखिबा अहानबा नहारोल कांगबुगा उनदुना वारी सानखी। मदुगी मतुंगदा ख्वाइदगी खुदोंथिबा बॉर्डर लानबगी थबक नुंगाइतबा थौदोक अमत्ता थेंगनदना पांगथोकखी। ममा लेबाक्ता अमुक हना थुंगलखी। भारत मचा मरुप अमना थौबा कार अमना माबु ngaiduna leirami amamba akhuba lambi amada madu tongduna ahing chuppa wari amatta sadana thaurakhe yamna koina thauraba matungda aronba amadi phattaba lambi amada phaujilaktuna johannesburg ta thunglakhe mahakpu masak khangdaba imung amada police station ga mayoknana leiba khwaidagi khudong chai haina khanba yum amada leihankhe mahak thunglare haibagi paw asi मागी मरुप सिंह अमसुंग इमुंग मनुंगदा खंगहन्निंगबना लांगतकनखी। मिरत नारत येंगदुना चथोक चसिन यागदबा उपाय पुथोकनबा लंबी येंगबा होरखी। ममई थंगदा मरुप अमगी युमदा उइनीगा यामना तेनबा मतम अमा उनबगी तांजा फंगखी। जोहान्सबर्गता थुंगलबगा उमकोस्तागी नेशनल हाई कमांडर रिपोर्ट तौखी। नेल्सन की मरुप खरनदी गोरिला लाल होबगीदमक ट्रेनिंग पीननबा नहारोल मिंग चनसनबसे मतम खरा चफात्रे हाइना फोंदोकनरखी। अदुबु यामना कुपना खनरबा मतुंगददी असिगुम्बा लालहौबा अमा पुरकनबा होनबदा चंगदौरिबा मतमदु येंगलुरगा यानबा अमदा लाखी थबक मखा चथखी। नाताल अमसुंग दरबानदा चतुना मफमदुगी रीजनल कमांड सिंगदसु महाकना थेंगनरकपा थौदोक कयागी रिपोर्ट तौखी। मतमदुदा सेसिल विलियम्स कौबा थिएटर डायरेक्टर अमना नेल्सन मंडेलादा कार अमा सिनखी। नेल्सन ना ड्राइवर विलियम्स ना मागी बॉस सादुना थौरखी। उमकोस्टोगी कांगबु उनरबा मतुंगदा नेल्सन मागी अरीबा मरुप नाताल ANC की लीडरसिंगी मनुंगदा मरुओइबा अमा ओइरिबा येंगवागा उनखी। मसाना
David haina kauzaba driver aduna chip unaba chatkadauribani hairakpa tabada angakpa amasung harauba poki. Chip haiba mingthol asi Lutulibu nungsina bebharga loinana kaunabani. Johannesburg ki marupsingnadi Nelson na Lutuligu unaba chatkani haibasi harau harauna yaninkhide. Adum moinamak mahakna mapal lebak sing chalamdaida halaklaga chip unaba lakani hairamba wafamdu ngakna chatkhibani. Awang pangna chugi labuk sing phauduna thaurakhe. Lambida mahakna mapal lamda koirubagi nungairaba wari kaya liduna yengwagi thamoi sumhatkhe. Mathangi numit thangjagi numit yungba matamda marup amagi yumda Lutuligu unakhe. Yengwagi mafamdadi anigi unabadu leader amaga commander amaga unabagi pandam oikhe. Harau tuzungna miluda piranga loinana thajaba nungsibagi ithak ipomlaktak konsen krabane. Akhakpa matta thamdana mahakna thengnarakpa awanungai wari sitchena Lutulida tamkhe. African lusing basingna ANC ga angauba kangbu sing amasung Bharat masa singa khusamna duna chatminnabada yamna hainingdaba phongdokkibagi wafam sing loinana umkhostona December da lauthokkiba warol singi maramdasu warinaraba matungda yaifa wahai piramlaga nungthil athengbada kainarakhe. Darban tanamuk halakhe lambida yengwa magi passenger adu mina khangkhigadra kibadagi sor phajana honba phauba ngamnaba matang yaukhe. Sahara manung sangselakpadadi gari su tapna thauba takhe. Thawai wabasu henjelakhe. Adum moinamak asoi angam yaudana thunglakhe. Nelson na TV layeng sang amada nurse waribi wainigi machegi da thinbinaba yengwagi mateng nekhe. Yamna tenma matam ama unahalaga yengwana Nelson bu Darban sahargi street amada thadaramkhe. Nongmaijing numitne Nelson Cecil Williams kaloinana Johannesburg kidamakta thoraklame. Howick Falls yoramdaida police thanna tongba gari ahumna makhoibu khamlame. Police sing aduna makhoina thiriba misaktu asini haiba tangdangba ama khangdrabaso makhoina phauki madudi yamna maruoiba misak ama kar manungda tonglamba yai. Asumna tha 18 underground da leiruraba matungda Nelson Mandela August tang manga lising amaga chamapan humpuni da phake. Mathang numit ki ayuk angan bada Winnie Mandela Child Welfare Office tagi field work taunabagi damak Soweto tana satkirame. Ikhang khanghodana mapuroi bagati naba marup ama masam mana ipha phana awaba saklon puraduna Winnie gi mamang da leplakhe. Kudak ta phauke karigumba khudong chadaba ama soidana thoklam lagani. Hanglakhe Nelson bu asoka pannang labra. Khumlakhe nate mahak nong manini sigi manungda court ta puthok lagani. Bhap adum tanare. Nelson Johannesburg court ta phajinduna thamkhre.